Hello guys, ichil lang mayam may koigi ngasi gi live streaming na taram nokcheri koigi every yumje kasi no may kuding gi hai tare ne Wednesday no mise koi live tok jar kana abdo ngasi ju tok jare ado mayam hojiki na koi trailer na hai tare ne ado mamang gi discussion dai da mayam ama wari lo hokdra sangman gi dana ado ngasi lo chalaji ado main tok dana live tok jar pane ado ichil na ngasi je pung Mari dagi Hobana, Mari Makashwai the Hobana in a high jagim, do Yadre due to some technical issues. I tell you, other than live horse, ma'am, live chat, ma'am, KK, hello, Robert Wahangbum, hi, bro, hello, the Deep Togdam is hi, hello, ma'am, Deep Togdamga, Robert Wahangbum, Taram Nokcheri, we GoFishManipuri ki JFM blog ki live se da taram nokcheri me apna mak hojiki video do aina specially samjar kone me am ngai boina amtanga I play tok jar ke repeat tok jar ke hojiki video do ado me am nung comment bi ba ho biro mamang da nga pa wi matang da hangbi gi ba dagi kenogi kare hai tare ne atai kenogi matang dai da hangbi ba me am yogre adagi in me lai ju comment am bi bi ko me am in me la je kamai tok de no ko te no ka na du da ka na me am piri adu do adu gi ju any in me lai matang da yong ning ba khangbi ning ba le ju no question hang biro kem kai de enom reply pi jar ke adu koi me la gi ju hang biro adu ga nga phao ga mai leina ba hai ba topic sidai da any question en welcome tok jage adu ai gi khangjaba mong dai reply pi na no hana jage thank you yang ngan
Silo ma'am, usik almost aigi party mi kumunga de le re live stream jide da hitare ne. Do kano tor se haima Revinchan le re amuzo mangang na nahan kamen pi bani pabi raktre nahan je ayo live stream to uja hitam ni na sangdokre adagi pabazu kanam nang hogdre. Ado amuzo mangang ngasi reply pijare ikan jaida hujik thengnari kan jaida hangbiro ay no ngasi parang na batok jage. Adagi bobo jenta hi bro nungari ko nungari bro yam thi nungari haitare ne. Aduga Gandalf su nahan thengna bane bobo jenta loimak ai mamangi live streaming da num thengna gi baichi long atane ai hujipau ningjang yai tare ne. Adagi Gandalf su lae bro nungari ai ngrang hangi in mela do mayam yengdro do in mela do kai mayam gi feedback kai lege do du kitang khangan biro. Adi ima ibel jing na de ai in mela do tu kim ti yam thi pa me do isin lau gaisu kai phog do dum tang comment pibiro live stream to ikan sai tare ne. Adagi indigo nongthombam gi jo comment lae adagi machinjak se chengkupta kari hapto ino nga kauksilna ba niko aduga machine karam haina sanagani nga chauba thurakanda sidi indigo gi je question je nga phabagi direct yoksale indigo gi ado anum nga phaba je anum live ne machine je indigo je already hana machine sinaraga nga phaba mi oi taragadi aina habdi am line khangni aduga suin sinadribo oi taragadi anum kitang nongni ni chopaga khangba yai majak se hujiki oina di ground bait ke ga namana mi topana yam sinaba ground bait ke ga myam phangde machine jo ngasi jo ai marakana koi live streaming je ngasi jo ai je akoi gi kenoda manipur adventure gear house te da num tawla na yamana habire adai da ai je tasena ngasi jo sida laga live streaming to gi opportunity do ai khudong jab do lowre tare ado mamang da zu togimnina na aina ayum da gi zu toge na ai ngasi je hapet khanjaramane khalamane abasum migi da yet pano ai ten ado da parina oi hanum tawlo ngasi yum da gi sana tra na man ha pudi ai la sidai do myam thenare aduna aina hoji lai je manipur adventure gear house loklong thongdani mamangi live streaming yang bi bai chunlaw gai di yamna hen kupna khangbiramani ado jiki indigo nongthomam do machine hai je sini spinning machine je aikoina langam daida seida sigi spoon daida langyelani aduga machine je castrom daida magi keno je up tor kan daida sidagi langdo par ga langdini ko ado sigi daida akoi adjust tongna myar je sina akoi lang sana doini sigi adjust tongom je ida langi speed se kyamna after sigi lock tor matung daida kamaina magi langi speed se kamain tongni kyang mana chingba yai pura thingjera block tokjera ga haibai changdo sina samdoini aduna nga je thura matung daida nga chobo thu targedi yamna sije pura tight oina thambiganu magi sigi spinning machine gi akoi gi adjustable yor je magi aduna ngasagi dhori haitare na ngasagi spoon ji gi lang thabi changdo sine adjust tokdoine aduna langdo khag thabi yongan singkan da kitang he chingan ba aduga aina amu yesan gi hakanda na nga du jong chingen be among da thambiyo natraga pura tight oina thamgi taragadi nga du na khangchin jingbada lang tat khimni khangde khoi phaktokpani khangde nga du mangni aduga hojiki ground bait ki do ground bait se hojikan yam phangdre na mamangi aigi streaming da jo khoi gi da pari na jo habi re imphal fishing tackle gi khoi yamajina ado ground bait se hojik yam phangdrega ju ko hana traditional oina khoinam sinaba chengkup lairi chengkup ta no mawa hapi ma chengkup ta satni ga na leibane satni gu mujida no phangni kolkata de kai de lakpane na ado ate topa ground bait ana mana de koi gi mapalam de lakpa kainogi china rom side tagi lakpa pot kai de ana mana phangaroi aduna india de lakpa kolkata de lakpa satni gu ma hana gi basic oiba ground bait sing no adu num chengkup ta yala si na view ada no nga parakani sinong mem aduga mathang adum pathoge hojikti ai latest ta ilangbam ibo chana bro telescopic rod real line yauraga changchatta punna lupa kyamuk yagadage adu si lisingam chamrina amaina konai habane telescopic rod aphavada lupa chatruk chatre muk lei habane aduga machine duga kaiga anum pulaga lisingam ga chonga di changani adagi kamenje ako sorry kamenje ai kan thoktra hona ge mamang na khara kan gi yaw ga jung api gani
ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏꯁꯤꯅ ꯀꯥꯂꯤꯌꯥ ꯁꯔꯥꯡꯊꯦꯝ ꯂꯩꯔꯦ ꯁꯥꯝꯁꯟ ꯄ꯭ꯔꯇꯥꯞ ꯁꯥꯝꯁꯟ ꯑꯗꯒꯤ ꯒꯟꯗꯜ ꯀꯥꯃꯩ ꯀꯕꯨꯏ ꯑꯗꯒꯤ ꯕꯣꯕꯣ ꯖꯦꯟꯇꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯄꯨꯡ 3-4ꯗꯤ ꯇꯧꯔꯔꯣꯏꯒꯦ ꯅꯥꯎꯀꯤꯗꯣ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯆꯜꯂꯦꯅ ꯃꯤꯅ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑꯦ ꯁꯥꯡꯃꯟꯗꯅ ꯑꯗꯨꯗꯨꯅ ꯏꯔꯪ ꯔꯤꯚꯔꯗꯤ ꯉꯥꯋꯥ ꯐꯖꯅ ꯂꯩꯗꯧ ꯃꯥꯜꯂꯦ ꯀꯥꯂꯤꯌꯥ ꯁꯔꯥꯡꯊꯦꯝ ꯍꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯂꯩꯍꯧꯋꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯆꯠꯀꯥꯟꯗꯩꯗ ꯉꯥꯋꯥ ꯐꯥꯕꯒꯤ ꯋꯥꯈꯜꯁꯦ ꯇꯧꯗ꯭ꯔꯦꯕ ꯉꯥ ꯑꯆꯧꯕ ꯂꯨꯝꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯔꯪ ꯔꯤꯚꯔꯒꯤ ꯍꯟꯗꯛꯀꯤ ꯂꯦꯇꯦꯁ ꯊꯥꯒꯠꯈꯤꯕꯗꯨ ꯅꯠꯇꯕ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯇ꯭ꯔꯤꯞꯇ ꯑꯩꯈꯣꯏ ꯕꯥꯏꯛꯇ ꯑꯩꯈꯣꯏ ꯃꯤ 9-10 ꯆꯠꯄ ꯑꯃ ꯌꯥꯎꯅꯦ ꯑꯗꯨ ꯗꯤꯄꯨ ꯍꯣꯏꯅ ꯉꯥꯋꯥ ꯐꯥꯕꯅꯦ ꯉꯥ ꯌꯥꯝ ꯐꯥꯕꯗꯣ ꯈꯨꯠꯅꯒ ꯃꯀꯨ ꯈꯣꯠꯂꯒ ꯌꯥꯏꯊꯣꯛꯄ ꯑꯃ ꯌꯧꯕꯗꯣ ꯉꯥ ꯌꯥꯏꯕꯒꯤ ꯑꯗꯨꯒꯤ ꯁꯦꯔꯤꯁꯇꯨꯗꯩꯗ ꯉꯥꯋꯥ ꯐꯥꯝꯅꯦ ꯑꯗꯨꯝ ꯌꯦꯡꯉꯣ ꯉꯥꯋꯥ ꯆꯤꯡꯀꯨꯞ ꯁꯣꯔꯤ ꯀꯛꯆꯤꯡ ꯃꯔꯨꯝ ꯆꯥꯏꯔꯒ ꯉꯥꯋꯥ ꯍꯥꯏꯕꯤꯗꯣ ꯐꯖꯅ ꯗꯤꯄꯨ ꯍꯣꯏꯗꯩ ꯍꯩꯕꯅꯤꯅ ꯃꯣꯏ ꯍꯥꯏꯔꯛꯑꯦ ꯁꯨꯒꯅꯨꯗꯩ ꯏꯃꯥꯟꯅꯕ ꯌꯥꯎꯗꯨꯅ ꯑꯗꯒꯤ ꯍꯜꯂꯣ ꯁꯦꯝꯁꯟ ꯑꯗꯒꯤ ꯄ꯭ꯔꯇꯥꯞ ꯈꯔ ꯇꯣꯏꯅ ꯉꯥ ꯐꯥꯕ ꯊꯥꯒꯠꯂꯣ ꯄ꯭ꯔꯇꯥꯞ ꯑꯣꯏꯅ ꯃꯔꯨꯞ ꯌꯥꯝ ꯇꯣꯏꯅ ꯊꯥꯒꯠꯅꯕ ꯍꯣꯠꯅꯔꯛꯀꯦ ꯑꯩ ꯍꯧꯖꯤꯛ ꯉꯥ ꯐꯥꯕ ꯍꯥꯏꯁꯦ ꯅꯣꯠ ꯑꯣꯡꯂꯤ ꯑꯩꯈꯣꯏ ꯑꯦꯡꯒ꯭ꯂꯤꯡ ꯈꯣꯏ ꯈꯛ ꯅꯠꯇꯕ ꯑꯦꯡꯒ꯭ꯂꯤꯡꯒꯤꯗꯤ ꯑꯩꯒꯤ ꯍꯣꯕꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯨꯇꯤ ꯐꯪꯕꯗ ꯌꯥꯔꯤꯈꯩ ꯑꯦꯡꯒ꯭ꯂꯤꯡ ꯆꯠꯅꯕꯗꯤ ꯍꯣꯠꯅꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤꯁꯨ ꯌꯦꯡꯉꯒꯀꯣ ꯏꯟ ꯃꯦꯂꯥꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯊꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯒꯦ ꯃꯌꯥꯝꯅ ꯌꯦꯡꯅꯕ ꯄꯣꯠꯇꯨꯁꯨ ꯃꯊꯧ ꯇꯥꯏ ꯃꯌꯥꯝꯅ ꯄꯥꯝꯃꯤ ꯄꯣꯠꯇꯣ ꯊꯥꯒꯠꯄ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ ꯑꯥꯏ ꯑꯟꯗꯔꯁꯇꯨꯠ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯥꯝ ꯈꯪꯉꯦ ꯍꯣꯏ ꯀꯀꯥ ꯗꯤꯄꯛ ꯍꯥꯏꯔꯦ ꯀꯀꯥ ꯗꯤꯄꯛ ꯁꯥꯝꯁꯟꯅ ꯀꯀꯥ ꯗꯤꯄꯛ ꯍꯥꯏꯔꯤꯁꯦ ꯀꯅꯥꯅꯣ ꯁꯤ ꯁꯥꯝꯁꯟꯁꯤꯕꯣ ꯀꯀꯥꯒꯥꯏꯗꯤ ꯐꯔꯛ ꯇꯥꯏꯍꯦ ꯃꯥꯏꯁꯦ ꯀꯔꯤꯅ ꯂꯛꯅꯔꯤꯔ ꯍꯣꯏ ꯀꯀꯥ ꯗꯤꯄꯛ ꯍꯥꯏꯖꯜꯂꯦ ꯒꯥꯟꯗꯜꯐ ꯂꯩꯔꯦ ꯀꯥꯃꯩ ꯀꯕꯨꯏ ꯅꯍꯥꯟꯒꯤꯗꯣ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯀꯥꯃꯩ ꯕ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯀꯥꯃꯩꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯌꯦꯡ ꯈꯧꯄꯨꯝꯗꯩ ꯀꯩꯗꯩ ꯑꯣꯏꯔꯗꯤꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯁꯦ ꯅꯣꯡꯃ ꯄꯨꯟꯁꯦ ꯑꯣꯖꯦꯟꯗ ꯊꯦꯡꯛ ꯕ꯭ꯔꯣ ꯃꯅꯤꯡꯒꯤ ꯀꯃꯦꯟ ꯄꯥꯕꯤꯔꯛꯄꯒꯤ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯊꯦꯡꯛ ꯌꯨ ꯑꯗꯒꯤ ꯃꯊꯪꯗ ꯒꯥꯟꯗꯜꯐꯀꯤ ꯃꯅꯤꯄꯨꯔꯗ ꯌꯨꯠꯁꯤꯡꯒꯤ ꯐꯤꯁꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯐꯖꯅ ꯁꯦꯝꯒꯠꯅꯕ ꯇꯧꯁꯦ ꯕ꯭ꯔꯣ ꯌꯥꯏ ꯑꯩ ꯌꯥꯝ ꯊꯤꯅ ꯌꯥꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯐꯤꯁꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯌꯨꯠꯀꯤ ꯑꯣꯏꯕ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯕ ꯑꯃ ꯁꯦꯝꯅꯕ ꯇꯧꯁꯤ ꯑꯗꯣ ꯑꯩꯒꯤ ꯁꯦꯝ ꯇꯥꯔꯒꯗꯤ ꯍꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯉꯥ ꯐꯥꯕꯒꯤꯁꯤꯗ ꯌꯥꯝꯅ ꯑꯦꯛꯇꯤꯚꯂꯤ ꯏꯟꯚꯣꯜꯕ ꯑꯣꯏꯔꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃ ꯇꯧꯗꯅ ꯃꯌꯥꯝꯅ ꯈꯤꯇꯪ ꯔꯤꯀꯛꯅꯥꯏꯁ ꯇꯧꯕꯤꯕ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯊ꯭ꯔꯨꯗ ꯁꯦꯝꯁꯦ ꯍꯥꯏꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯃ ꯊꯣꯜꯂꯁꯨ ꯌꯥꯏ ꯒꯣꯐꯤꯁ ꯅꯠꯇꯕꯀꯣ ꯁꯦꯝꯁꯦ ꯇꯥꯟꯅꯁꯦ ꯁꯤ ꯃꯇꯥꯡꯁꯦ ꯑꯗꯨꯒ ꯑꯗꯒꯤ ꯁꯣꯠꯆꯥꯟ ꯔꯤꯃꯥꯏ ꯃꯐꯧꯗꯥꯝꯗ ꯉꯥ ꯑꯆꯧꯕ ꯐꯥꯕꯒꯤ ꯆꯥꯟꯁ ꯋꯥꯡꯕ꯭ꯔꯣ ꯏꯇꯥꯎ ꯁꯣꯠꯆꯥꯟ ꯔꯤꯃꯥꯏ ꯍꯥꯏꯁꯦ ꯔꯤꯃꯥꯏꯁꯦ ꯑꯩ ꯀꯩꯅꯣ ꯇꯥꯡꯈꯨꯟꯒꯨꯝꯕ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯦ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯐꯧꯗꯥꯝꯗ ꯐꯥꯕ ꯆꯠꯂꯣ ꯃꯐꯧꯗꯥꯝꯗꯩꯗ ꯌꯥꯝꯅ ꯃꯐꯧꯗꯥꯝꯗ ꯉꯥ ꯑꯆꯧꯕ ꯐꯥꯔꯤꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯕ ꯖꯒꯥꯅꯦ ꯌꯥꯝꯅ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕ ꯑꯦꯔꯤꯌꯥꯅꯦ ꯗꯥꯝꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯕꯤꯗꯩꯗ ꯑꯃ ꯂꯩꯕꯅꯤ ꯂꯥꯡꯒ ꯀꯌꯥ ꯊꯥꯛꯇꯕ ꯃꯐꯧꯗꯥꯝꯗ ꯑꯩꯈꯣꯏꯅ ꯉꯥ ꯐꯥꯕꯗ ꯌꯥꯝ ꯂꯨꯔꯤꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯂꯥꯡ ꯌꯥꯝ ꯊꯥꯛꯄꯗꯣ ꯃꯣꯏꯒꯤ ꯕꯣꯇꯜ ꯌꯥꯜꯂꯀꯥꯟꯗꯩꯗ ꯂꯥꯡ ꯌꯥꯝ ꯊꯥꯛꯄꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯩꯗ ꯑꯩꯈꯣꯏ ꯈꯣꯏꯗ ꯉꯥ ꯐꯥꯕ ꯉꯝꯗꯕꯅꯦ ꯑꯗꯨꯅ ꯏꯐ ꯂꯥꯡ ꯊꯥꯛꯇꯕ ꯖꯒꯥ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯡꯀꯔ ꯐꯖꯅ ꯍꯨꯜꯂꯨ ꯑꯗꯨꯝ ꯁꯤꯜꯚꯔ ꯀꯥꯞꯇꯤ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯊꯨꯔꯛꯑꯅꯤ ꯑꯦꯡꯀꯔꯅ ꯈꯣꯏ ꯑꯌꯣꯝꯕꯤꯗꯣ ꯑꯗꯨ ꯌꯣꯝꯃꯒ ꯊꯥꯛꯄꯗ ꯁꯣꯆꯥꯟ ꯔꯤꯃꯥꯏ ꯑꯗꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯅꯣꯡꯉꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯏꯟ ꯃꯦꯂꯥꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯌꯦ ꯕ꯭ꯔꯣ ꯗꯣꯛꯇꯔ ꯆꯠꯂꯤꯉꯩꯗ ꯂꯥꯏꯐꯀ ꯂꯣꯏꯗꯧ ꯇꯧꯔꯝꯃꯦ ꯕ꯭ꯔꯣ ꯂꯥꯏꯐ ꯍꯧꯗ ꯉꯥꯏꯔꯤ ꯅꯪ ꯗꯣꯛꯇꯔ ꯆꯠꯈꯤ ꯈꯪꯗꯅ ꯑꯩ ꯂꯥꯏꯐꯁꯦ ꯊꯦꯡꯅ ꯍꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯩꯝ ꯄꯥꯈꯠꯄꯤꯒꯅꯨ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯍꯧꯗ ꯉꯥꯏꯔꯤ ꯑꯩ ꯂꯥꯏꯐꯁꯦ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯄꯨꯡꯈꯥꯏ ꯐꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯦꯂꯥꯡꯕꯝ ꯏꯕꯣꯆꯥ ꯊꯦꯡꯛꯁ ꯑꯗꯒꯤ ꯅꯣꯡꯊꯣꯝꯕꯝ ꯁꯨꯔꯁ ꯍꯥꯏ ꯍꯜꯂꯣ ꯑꯗꯒꯤ ꯕ꯭ꯔꯣ ꯍꯣꯏꯒ ꯄꯥꯔꯒ ꯑꯃꯨꯛꯇꯪ ꯆꯠꯅꯤꯡꯉꯤ ꯏꯔꯪ ꯇꯨꯔꯦꯟꯗ ꯕꯣꯕꯣ ꯖꯌꯟꯇ ꯆꯠꯁꯦ ꯌꯥꯏꯌꯦ ꯑꯩ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯦ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯃꯃꯥꯡꯒꯤ 2022ꯒꯤ ꯗꯤꯁꯦꯝꯕꯔ 23ꯒꯤ ꯃꯥꯔꯆ ꯑꯗꯥꯏꯗ ꯑꯩꯈꯣꯏ ꯂꯦꯇꯦꯁ ꯑꯣꯏꯅ ꯆꯠꯂꯤ ꯑꯦꯄ꯭ꯔꯤꯜꯗ ꯃꯦꯗ ꯏꯔꯥꯡ ꯍꯧꯅꯦꯅ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯑꯗꯥꯏ ꯆꯠꯄꯗ ꯑꯩ ꯏꯃꯥꯟꯅꯕꯒ ꯑꯩꯒ ꯆꯠꯃꯤꯟꯅꯩꯕ ꯑꯩꯒꯤ ꯀꯂꯤꯛꯀꯩꯗ ꯑꯩꯅ ꯍꯥꯏꯕ ꯍꯧꯔꯕꯅꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗꯩꯗ ꯌꯦꯡꯉ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯛꯅꯤꯛ ꯇꯥꯏꯞꯇ ꯒꯦꯝꯒꯤ ꯇꯥꯏꯞꯇꯀꯣ ꯉꯥ ꯐꯥꯗꯕ ꯄꯨꯂꯞ ꯕꯥꯏꯛ ꯇ꯭ꯔꯤꯞ ꯑꯁꯥꯡꯕ ꯑꯃ ꯑꯩꯈꯣꯏ ꯃꯤ 100 ꯑꯣꯏꯒꯦꯔꯥ 200 ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯑꯣꯏꯅ ꯄꯨꯂꯞ ꯄꯨꯔꯀꯥꯟꯗ ꯃꯌꯥꯝꯁꯦ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯑꯩꯈꯣꯏꯅ ꯏꯔꯪ ꯇꯨꯔꯦꯜ ꯍꯥꯏꯗꯣ ꯁꯤꯅꯦꯅ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯆꯠꯂꯀꯥꯟꯗꯩꯗ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯀꯦꯝꯄꯤꯡ ꯇꯧꯕꯒꯤ ꯃꯥꯏ ꯇꯦꯟꯒ ꯄꯨꯔꯒ ꯈꯜꯂꯒ ꯒ꯭ꯔꯨꯞ ꯂꯩꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯁꯤꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩ ꯃꯔꯨꯞ ꯃꯌꯥꯝꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯪ ꯇꯨꯔꯦꯟꯗꯩꯗ ꯆꯠꯄꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯍꯣꯏ ꯑꯗꯒꯤ ꯏꯕꯥꯏ ꯍꯣꯏꯗꯁꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯍꯧꯗꯣꯛꯑꯝꯃꯝꯅꯦ ꯑꯩ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨ ꯂꯥꯛꯀꯦ ꯃꯤ 50 100 ꯅꯣꯏꯒꯤ ꯈꯨꯟꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯈꯔ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯣꯔꯁꯥ ꯄꯤꯔꯁꯨ ꯄꯤꯒꯦ
aduga volunteer singna ngasagi lam koiba laiba camping do lai myam do ngak sin biro adugi damakta koina tongana extra koigi volunteer mateng pangbiba singi myam do de pisa kharaga khorsa pi ju pige aduga koi kemam torji na haire ade moina ju hoi koi du di sin ngamni na haure ade da tari bai koigi kabui sinau hai tare romai sinau kabui sinau jing duna koi tobirage bo hauramni adubu unfortunately koigi megi tang ahum dagi irang thokibje sina maram oira kandeda chatpa yadadana haidi chaluraga khudongtiba yawardi myam asoingam yawardi du risk to yam chawba risk amu nena adugi trip to singidabani ado hayeng irang e phabaga koi pulap chatna na tawje sinau myam aduga sochan rimai thank you itaw haire welcome adagi guru mayung khogendro bro Deepak ngasina karamba topic naina doino any topic nahan gi deida ocean what how have yai ngasi je in melagi isinau nupa gaida ju lungu mela kamai to nom te yaujage kamai yau ani ga pa have do adu ju anum hangbibe any fishing and related ta hangbiro hangbadi ko atopa other atopa nataba khoi gi ogera magi ogera every question welcome ninga pa ga mari leinaba aduga aigi exposure de haitare aina exposure aina expose torba aina khangjaba in melagi lungu melagi khoi chopagi porong phabagi anum hangbirakpa yai adudaida aina khangba no bahom bijage if aina khangdraga ju akhangba mi da line lorga me wangda I phone je torena adu loud speaker tharaga me taminas hi kai loge heno oh yengo bro ato bro jo koi pochei lo lai yengo da pari ju lagi ne indigo nong thonggi akoigi sochin remind ai kamena bebe ko tangkul ne ai akoigi island da sochin remind da hangade ai khangani island da akoigi mafokda meya yoromdagi leisipung village adagi island kasom ada leiba khunjing do ai loi khangnai moi dai do ju Deepak khangbra na hape hangbiu sochin remind na by chance adai do koi ba chalagadi kasom adagi island adagi kenogi anum hangbiu yani leisipunga menoina leisipung hangade anum khangani leisipung dai ga nungsinaba aiga khangnaba imanaba dama lei aiga tinaba hana samin thangminaba yam torba adagi Ajit Singh bro aidi khoi chopaje yam pamjai adubu atopa lamdaga chatpa yawninge bro gi video su loi yengjai yaye mathangda aikoi trip kumba chalamdai daida ainum update tawjarake Ajit Singh gido adagi guru mayung khogendro bro Deepak ngasi na krama topic no hagre sing ngasi anum any topic hamro fishing community semade ai number 1 da thambiu ko bro Deepak kauni ko adu nongada na fishing community semade ma yaurge akoi sar pari ju leimnina num porongi kaigi ngagi num hangbiro ai chana ko chandai sar do kumanjarake I am bubu samson ningthogjam I am bubu hairi oh samson ningthogjam haija oh bubu ni ne he bubu hi hello bubu ne bubu je I am bubu haire bubu hello ai khongudre he ahan malu re bro khara thengdokre kem kaide daiso aduga koijam sing na haije yamna tangmana taba sizinabda nungaiba bedcasting ro reel gi matangda khara haibiro u inau haire yamba adugi bedcasting road ka reel ga do yam thuna yuzik da pari do ucha hala age ngakang mini amani da ngabiro da pari jo ji mai customer laga kano yeng lere adagi RK Arambai Waiku crab se matau karamna disturb tauhandana turelda nga phagani haibagi matangda takpiu waiku amu wadu yam hainade sigi question ai question ni je note tausanjarage akoi ngasai casting road ka reel ga gido aduduma ga uchara ge aduga waiku phabai duju waiku mai je khoida disturb tawdabida site ta ko kamai phaduna ba adi sarna khuma chap chan adu lerbo adu ju sarna upiro si ani je hold tawiro sigi question ani je myam isil nong myam hold tor lebiro ngakang ngabiro ai sarpari da soidna hanjara adagi my map gaming na beginner sing na sina ba nungai ba khoi amata habiro yam aduga manipur khoi lebam amata takpiro sim ju hold tawbiro khoi question ahum je ngasai gi porong phabagi casting reel ga machine ga kam kam lei ni duma aduma hold da thamjarage
ꯋꯥꯏꯈꯨ ꯈꯣꯏ ꯆꯣꯞꯄꯗ ꯋꯥꯏꯈꯨꯅ ꯗꯤꯁꯇꯔꯕ ꯇꯧꯗꯅꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯒ ꯍꯣꯜꯗ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯍꯣꯏ ꯍꯣꯏ ꯇꯧꯗꯅꯕꯗꯣ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯕꯤꯒꯤꯅꯔꯒꯤꯗꯣ ꯀꯔꯝꯕ ꯁꯤꯖꯤꯟꯅꯅꯤꯗꯣ ꯑꯗꯨꯗꯨꯒ ꯍꯣꯜꯗ ꯊꯝꯖꯔꯒꯦ ꯁꯤ ꯑꯍꯨꯝꯁꯦ ꯑꯩ ꯁꯥꯔ ꯄꯥꯔꯤꯗ ꯑꯩ ꯑꯟꯁꯔ ꯄꯤꯕꯒꯤ ꯑꯩ ꯀꯩꯅꯣꯗꯣ ꯄꯤꯍꯟꯖꯔꯒꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯩ ꯁꯣꯏꯗꯅ ꯍꯪꯉꯛꯀꯅꯤ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯁꯦ ꯁꯣꯏꯗꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯕ꯭ꯔꯣ ꯍꯣꯏ ꯕꯣꯕꯣ ꯖꯌꯟꯇ ꯆꯠꯃꯤꯟꯅꯁꯦ ꯑꯩꯁꯨ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯑꯩꯁꯨ ꯇꯁꯦꯡꯅ ꯑꯩ ꯉꯁꯥꯏꯒꯤ ꯏꯔꯪ ꯇ꯭ꯔꯤꯞꯇꯣ ꯑꯩ ꯄ꯭ꯂꯥꯟ ꯑꯁꯦꯡꯕꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯅ ꯑꯩ ꯇꯧꯔꯝꯃꯕꯅꯦ ꯑꯗꯣ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯒꯤ ꯒꯨꯔꯨꯃꯌꯨꯝ ꯈꯣꯒꯦꯟꯗ꯭ꯔꯣ ꯕ꯭ꯔꯣ ꯃꯕꯨꯛ ꯂꯧꯕꯤ ꯐꯥꯕꯒꯤ ꯃꯆꯤꯟꯖꯥꯛ ꯑꯝꯇ ꯍꯥꯏꯕꯤꯔꯣ ꯃꯕꯨꯛ ꯂꯧꯕꯤ ꯐꯥꯕꯒꯤꯁꯦ ꯒ꯭ꯔꯥꯎꯟ ꯕꯦꯠꯇ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯦꯡꯀꯨꯞꯀ ꯑꯗꯒꯤ ꯆꯠꯇꯅꯤꯅ ꯑꯃ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯗꯥ ꯄꯥꯔꯤ ꯗꯨꯀꯥꯟꯗꯁꯨ ꯑꯗꯨꯝ ꯂꯨꯄꯥ ꯀꯨꯟꯒꯤ ꯃꯌꯣꯝꯒ ꯑꯗꯨꯝ ꯌꯣꯝꯃꯒ ꯌꯣꯟꯕꯅꯦꯕ ꯆꯠꯇꯅꯤꯅ ꯑꯃ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯑꯗꯨꯒꯤ ꯆꯠꯇꯅꯤꯗꯣ ꯑꯗꯨꯝ ꯊꯤꯠꯂꯒ ꯑꯇꯩ ꯒ꯭ꯔꯥꯎꯟ ꯕꯦꯠ ꯐꯪꯗ꯭ꯔꯁꯨ ꯆꯦꯡꯀꯨꯞꯀ ꯆꯠꯇꯅꯤꯗꯨꯒ ꯄꯥꯕꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯤ ꯑꯗꯩ ꯃꯕꯨꯛ ꯂꯧꯕꯤ ꯐꯥꯕꯁꯦ ꯌꯥꯝꯅ ꯂꯣꯀꯦꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯛꯆꯤꯡ ꯃꯔꯨꯝ ꯑꯃꯨꯕꯤꯒꯤꯗꯣ ꯀꯛꯆꯤꯡ ꯃꯔꯨꯝ ꯑꯃꯨꯕꯤꯒꯗꯣ ꯑꯗꯨꯝ ꯐꯖꯅꯒ ꯉꯧꯊꯣꯛꯑꯒ ꯑꯗꯨꯝ ꯆꯦꯡꯀꯨꯞꯇꯒ ꯇꯣꯠꯂꯒ ꯀꯧꯁꯟꯅꯩꯀꯣ ꯃꯕꯨꯛ ꯂꯧꯕꯤ ꯀꯧꯁꯟꯕꯁꯦ ꯌꯥꯝ ꯆꯪꯉꯦꯅ ꯀꯛꯆꯤꯡ ꯃꯔꯨꯝ ꯑꯃꯨꯕꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯧꯁꯟꯕ ꯒ꯭ꯔꯥꯎꯟ ꯕꯦꯠ ꯑꯣꯏꯅ ꯑꯩꯈꯣই ꯁ꯭ꯋꯥꯏꯗ ꯂꯣꯀꯦꯜ ꯔꯦꯃꯤꯗꯤꯁ ꯍꯥꯏꯇꯥꯔꯦꯅꯦ ꯂꯣꯀꯦꯜ ꯑꯣꯏꯅ ꯐꯪꯕ ꯄꯣꯠꯇ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯃꯆꯤꯟꯖꯥꯛꯇꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯑꯗꯒꯤ ꯃꯆꯤꯟꯖꯥꯛ ꯈꯣꯏꯗ ꯂꯦꯡꯅꯕꯗꯗꯤ ꯏꯁꯇ꯭ꯔꯣꯕꯦꯔꯤꯒꯨꯝꯕ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯀꯩꯅꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯆꯨꯝꯅꯒꯤ ꯀꯛꯆꯤꯡ ꯑꯉꯥꯡꯕꯤꯒꯤ ꯃꯔꯨꯝꯒꯗꯣ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯛꯆꯤꯡ ꯑꯃꯨꯕꯤꯒꯤ ꯃꯔꯨꯝꯗꯣ ꯀꯕꯛ ꯉꯧꯊꯣꯛꯑꯒ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯣꯠꯁꯜꯂꯒ ꯑꯗꯨꯅ ꯑꯗꯨꯝ ꯈꯣꯏꯗ ꯂꯦꯡꯕꯁꯨ ꯌꯥꯎꯏ ꯃꯣꯏꯗꯥꯒ ꯇꯣꯠꯂꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯀꯛꯆꯤꯡ ꯃꯕꯨꯛ ꯂꯧꯕꯤꯁꯦ ꯐꯥꯕꯤꯌꯨ ꯑꯗꯣ ꯃꯕꯨꯛ ꯂꯧꯕꯤ ꯆꯣꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯈꯣꯏꯁꯦ ꯈꯝ ꯊꯦꯡꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯍꯟꯕꯤꯌꯨ ꯇꯥꯎꯍꯜꯂꯒꯗꯤ ꯐꯥꯕ ꯌꯥꯝ ꯋꯥꯕꯅꯤ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯁꯥꯔ ꯄꯥꯔꯤ ꯑꯩꯒꯤ ꯏꯁꯇ꯭ꯔꯤꯃꯤꯡꯁꯤꯗꯩꯗ ꯃꯌꯥꯝ ꯇꯔꯥꯝꯅ ꯑꯣꯛꯄꯤꯌꯨ ꯉꯁꯤꯁꯨ ꯃꯥꯒꯤ ꯃꯅꯤꯄꯨꯔ ꯑꯦꯗꯚꯦꯟꯆꯔ ꯒꯤꯌꯔ ꯍꯥꯎꯁꯇꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯧꯖꯔꯛꯏꯁꯦ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯔꯁꯦ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟ ꯑꯍꯨꯝꯗꯣ ꯔꯤꯄ꯭ꯂꯥꯏ ꯑꯝꯇ ꯄꯤꯕꯤꯌꯨ ꯉꯁꯥꯏꯒꯤ ꯋꯥꯏꯈꯨꯗꯒꯤ ꯍꯧꯕꯤꯔꯣ ꯌꯥꯔꯦ ꯋꯥꯏꯈꯨꯁꯦ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟꯗ ꯈꯣꯏ ꯆꯣꯞꯄ ꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯗꯗꯤ ꯉꯥ ꯑꯆꯧꯕꯁꯦ ꯐꯖꯅ ꯐꯥꯔꯅꯤꯅ ꯆꯠꯂꯨꯔꯒ ꯂꯥꯛꯆꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯛꯏꯕ ꯀꯧꯁꯟꯅꯕ ꯊꯥꯛꯏꯕ ꯃꯆꯤꯟꯖꯥꯛ ꯃꯌꯥꯝ ꯆꯦꯡꯀꯨꯞꯄꯨ ꯇꯥꯔꯕ ꯑꯗꯨꯝ ꯑꯦꯇꯦꯛ ꯇꯧꯔꯦ ꯑꯗꯒꯤ ꯑꯦꯅꯤ ꯒ꯭ꯔꯥꯎꯟ ꯕꯦꯠ ꯇꯥꯔꯕ ꯋꯥꯏꯈꯨꯁꯤꯅ ꯑꯗꯨꯝ ꯑꯦꯇꯦꯛ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯇꯨꯔꯦꯟꯗ ꯈꯣꯏ ꯆꯣꯞꯄꯛꯄ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔꯁꯤꯡꯗ ꯇꯥꯟꯅꯕꯗ ꯃꯣꯏꯅ ꯇꯧꯔꯝꯕ ꯇꯦꯛꯅꯤꯛꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯈꯣꯏ ꯆꯣꯞꯄ ꯐꯝꯗꯣꯏꯅꯤ ꯈꯣꯏ ꯆꯣꯞꯐꯝꯁꯤꯗꯒꯤ ꯐꯨꯠ 3-4ꯁꯦ ꯆꯠꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤꯒꯨꯝꯕ ꯉꯥ ꯃꯀꯣꯛꯀꯨꯝꯕ ꯉꯥ ꯃꯔꯤꯟ ꯑꯄꯨꯝꯕꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯐꯗꯤ ꯑꯃꯅ ꯐꯖꯅ ꯌꯣꯝꯁꯤꯜꯂꯒ ꯅꯠꯇ꯭ꯔꯒ ꯏꯟ ꯃꯆꯦꯠ ꯑꯃꯅ ꯌꯣꯝꯁꯤꯜꯂꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯃꯇꯥꯏ ꯅꯞꯅ ꯑꯩꯈꯣꯏ ꯈꯣꯏ ꯆꯣꯞꯄꯤꯁꯤꯗꯒꯤ ꯆꯠꯈꯠꯂꯁꯨ ꯌꯥꯔꯦ ꯆꯠꯊꯔꯁꯨ ꯌꯥꯔꯦ ꯐꯨꯠ 2-3 ꯆꯠꯊꯣꯛꯑꯒ ꯇꯨꯔꯦꯟ ꯃꯄꯥꯟꯁꯤꯗ ꯃꯅꯝ ꯈꯔ ꯀꯟꯕ ꯄꯣꯠꯁꯦ ꯉꯥꯅꯗꯤ ꯆꯪꯉꯣꯏꯗꯕ ꯋꯥꯏꯈꯨꯅꯗꯤ ꯌꯥꯝ ꯄꯥꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯔꯤꯟ ꯑꯄꯨꯝꯕ ꯉꯥꯔꯤ ꯉꯥꯏ ꯉꯥꯔꯤ ꯃꯣꯏꯁꯤꯡꯁꯦ ꯌꯣꯝꯃꯒ ꯃꯇꯥꯏꯗꯨꯗ ꯌꯥꯜꯂ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯆꯦꯡꯀꯨꯞ ꯊꯥꯗꯗꯣꯏꯅꯤ ꯁꯣꯝꯗꯅ ꯉꯥꯔꯤ ꯃꯅꯝ ꯑꯀꯟꯕꯁꯦ ꯊꯥꯗꯗꯣꯏꯅꯤ ꯉꯥ ꯑꯄꯨꯝꯕꯁꯦ ꯋꯥꯏꯈꯨꯁꯤꯡꯗꯣ ꯆꯦꯡꯀꯨꯞꯇꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯑꯔꯣꯏ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯉꯥꯔꯤ ꯀꯔꯤ ꯀꯔꯥꯗꯨꯗ ꯑꯗꯨꯝ ꯂꯣꯏ ꯌꯣꯝꯃ ꯂꯩꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯋꯥꯏꯈꯨ ꯌꯥꯝꯅ ꯈꯨꯡꯕ ꯃꯐꯝ ꯑꯣꯏꯇꯥꯔꯒꯗꯤ ꯃꯐꯝ 2-3 ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯑ ꯊꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡꯀꯨꯞ ꯇꯥꯔꯤꯕ ꯈꯣꯏ ꯊꯥꯔꯤꯕ ꯃꯐꯝꯗꯨꯗ ꯋꯥꯏꯈꯨꯅꯗꯤ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯊꯤꯅ ꯅꯦꯝꯃꯤ ꯍꯥꯏꯕꯁꯦ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯨꯒ ꯁꯥꯔ ꯀꯣꯏꯁꯟꯁꯦ ꯉꯁꯥꯏꯒꯤ ꯀꯣꯏꯁꯟ ꯑꯍꯨꯝꯗꯣ ꯋꯥꯏꯈꯨꯒꯤꯗꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤ ꯂꯧꯔꯦ ꯍꯥꯏꯗꯤ ꯋꯥꯏꯈꯨꯁꯦ ꯈꯣꯏ ꯊꯥꯐꯝ ꯅꯠꯇꯕ ꯁꯥꯏꯗꯠꯇ ꯀꯧꯊꯣꯛꯑꯒ ꯊꯝꯃꯣ ꯍꯥꯏꯕꯅꯦ ꯕꯦꯁꯤꯛ ꯃꯥꯅꯦ ꯑꯣꯏꯅꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯀꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯅꯦ ꯋꯥꯏꯈꯨꯁꯦ ꯍꯥꯟꯅ ꯑꯗꯩ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯗꯥ ꯄꯥꯔꯤꯅꯁꯨ ꯌꯥꯝ ꯐꯖꯕ ꯑꯃ ꯍꯥꯏꯕꯤꯔꯦ ꯀꯩꯁꯨ ꯅꯠꯇꯕ ꯀꯩꯝ ꯌꯥꯎꯗꯕ ꯕꯦꯠ ꯑꯇꯣꯞꯄ ꯌꯥꯎꯗꯕꯤꯗꯁꯨ ꯆꯦꯡꯀꯨꯞ ꯊꯥꯔꯁꯨ ꯋꯥꯏꯈꯨꯁꯨ ꯑꯗꯨꯝ ꯆꯪꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯇꯨꯔꯦꯟꯗ ꯊꯦꯡꯅꯖꯕꯗꯩꯗ ꯆꯦꯡꯀꯨꯞꯁꯦ ꯈꯣꯏ ꯆꯣꯞꯄ ꯇꯨꯔꯦꯟꯗ ꯈꯣꯏ ꯆꯣꯞꯄ ꯃꯤꯒꯩꯅ ꯇꯧꯔꯝꯃꯤꯁꯦ ꯆꯦꯡꯀꯨꯞꯁꯦ ꯍꯥꯟꯅ ꯑꯩ ꯈꯣꯏ ꯊꯥꯔꯣꯏꯗꯕ ꯖꯒꯥꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯄꯥꯟ ꯑꯅꯛꯄꯗ ꯁꯥꯏꯠ ꯑꯃꯗ ꯆꯦꯡꯀꯨꯞꯁꯦ ꯍꯥꯟꯅ ꯊꯥꯗꯣꯛꯑꯒ ꯊꯝꯃꯒ ꯋꯥꯏꯈꯨꯁꯤꯡꯁꯦ ꯑꯗꯨ ꯀꯧꯁꯜꯂꯒ ꯁꯥꯏꯠ ꯑꯃꯗ ꯃꯆꯤꯟꯖꯥꯛ ꯊꯥꯔꯒ ꯑꯗꯨꯃꯥꯏꯅ ꯑꯌꯣ ꯉꯥ ꯐꯥꯕꯁꯨ ꯌꯥꯎꯋꯦ ꯍꯦꯔꯥꯃꯅꯤ ꯃꯪꯁꯥ ꯇꯥꯕꯝ ꯇꯨꯡꯍꯟꯕꯤ ꯐꯥꯕꯗ ꯈꯖꯤꯡꯅ ꯆꯥꯔꯛꯄꯁꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯕ꯭ꯔꯣ ꯍꯦꯔꯥꯃꯅꯤꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯤꯌꯦ ꯑꯗꯨꯝ ꯈꯖꯤꯡ ꯂꯩꯔꯗꯤ ꯑꯗꯨꯝ ꯆꯥꯔꯛꯄ ꯌꯥꯏ ꯇꯨꯡꯍꯟꯕꯤ ꯐꯥꯕꯗ ꯈꯖꯤꯡꯅ ꯆꯥꯔꯛꯄ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯨꯔꯦꯟꯗꯁꯨ ꯑꯩꯈꯣꯏꯅ ꯆꯠꯀꯥꯟꯗꯩꯗ ꯑꯗꯨꯝ ꯑꯗꯨꯝꯕ ꯑꯗꯨꯝ ꯊꯦꯡꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯁꯥꯔ ꯇꯨꯡꯍꯟꯕꯤ ꯐꯥꯔꯛꯄꯗꯩꯗ ꯈꯖꯤꯡꯅ ꯆꯥꯔꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯤ ꯈꯖꯤꯡꯅ ꯆꯥꯔꯛꯄ ꯍꯣꯏ ꯁꯤꯗꯤ ꯑꯗꯨꯝ ꯀꯟꯕ ꯉꯝꯗꯕꯅꯦ ꯌꯥꯗꯕꯅꯦ ꯑꯗꯨꯝ ꯑꯗꯨꯒꯤꯁꯨ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯌꯦꯠꯄꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯍꯟꯕꯤꯒ ꯈꯖꯤꯡꯒ ꯄꯨꯟꯅ ꯂꯩꯔꯦꯅ ꯈꯜꯂꯣꯕ ꯈꯖꯤꯡꯁꯤꯅ ꯈꯣꯏꯁꯤ ꯁꯨꯝ ꯆꯥꯔꯦꯅ ꯈꯜꯂꯣꯕ ꯈꯖꯤꯡꯁꯤ ꯁꯨꯝ ꯆꯥꯗꯣꯏꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯨꯡꯍꯟꯕꯤ ꯑꯆꯧꯕ ꯆꯪꯉꯛꯑꯦ ꯍꯥꯏꯕꯁꯦ ꯉꯥ ꯑꯆꯧꯕ ꯆꯪꯉꯛꯑꯦ ꯍꯥꯏꯕꯁꯦ
ꯑꯩꯈꯣꯏꯒꯤ ꯈꯖꯤꯡ ꯈꯞꯄꯝꯕꯁꯦ ꯁ꯭ꯋꯥꯏ ꯂꯥꯎ ꯃꯥꯡꯒꯅꯤ ꯉꯥ ꯑꯆꯧꯕ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯩꯈꯣꯏꯒꯤ ꯈꯖꯤꯡꯒꯨꯝꯕ ꯉꯥꯁꯥꯡꯒꯨꯝꯕ ꯑꯗꯒꯤ ꯐꯥꯕꯣꯉꯥꯒꯨꯝꯕ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛꯇ ꯑꯣꯏꯔꯁꯨ ꯐꯥꯕꯣꯉꯥ ꯁꯨꯝ ꯐꯥꯕꯁꯦ ꯐꯥꯕꯣꯉꯥꯁꯦ ꯁ꯭ꯋꯥꯏ ꯂꯥꯎ ꯃꯥꯡꯈ꯭ꯔꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯣꯏ ꯃꯆꯥꯁꯤ ꯇꯞꯅ ꯂꯧꯈꯠꯄꯤꯔꯣ ꯈꯣꯏ ꯑꯆꯧꯕ ꯁꯤꯟꯖꯟꯕꯤꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯨꯡꯍꯟꯕꯤ ꯐꯥꯕꯁꯤꯗ ꯈꯖꯤꯡꯅ ꯈꯞꯄꯗꯤ ꯑꯗꯨꯝ ꯂꯪꯕꯅꯤ ꯁꯨꯃꯥꯏꯅ ꯐꯩꯅ ꯆꯦꯟꯕꯅꯤ ꯇꯛ ꯇꯛ ꯈꯞꯇꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯖꯤꯡ ꯁꯨꯝ ꯈꯞꯄꯝꯕꯗꯨ ꯂꯦꯞꯈ꯭ꯔꯕ ꯈꯖꯤꯡꯒꯤ ꯈꯣꯏ ꯑꯀꯨꯞꯄꯗ ꯂꯧꯈꯠꯄꯤꯔꯣ ꯇꯨꯡꯍꯟꯕꯤꯒꯤ ꯈꯣꯏ ꯑꯆꯧꯕ ꯊꯥꯕꯤꯌꯨ ꯁꯥꯔ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤꯗꯣ ꯕꯤꯒꯤꯅꯔꯒꯤꯗꯣ ꯇꯦꯟꯇꯛꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯃꯥꯡꯒꯤ ꯂꯥꯏꯞꯇꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯑꯃꯅ ꯕꯤꯒꯤꯅꯔꯒꯤ ꯃꯦꯆꯤꯟꯒ ꯈꯣꯏꯖꯩꯒ ꯁꯦꯠꯀꯤ ꯃꯇꯥꯡꯗ ꯑꯃ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯥꯔ ꯇꯦꯟꯇꯛꯅ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯃꯃꯜ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯕꯤꯒꯤꯅꯔꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯏꯖꯩꯗ ꯈ꯭ꯋꯥꯏ ꯍꯣꯡꯕꯗ ꯇꯦꯂꯦꯁꯀꯣꯄꯤꯛ ꯔꯣꯗ ꯃꯣꯏꯁꯤꯡꯁꯤꯅ ꯍꯣꯡꯕ ꯍꯦꯜꯂꯤ ꯁꯦꯛꯁꯟ ꯔꯣꯗꯁꯤꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯑꯗꯨꯅ ꯕꯤꯒꯤꯅꯔꯗ ꯑꯌꯥꯝꯕꯅ ꯇꯧꯅꯩꯁꯦ ꯇꯦꯂꯦꯁꯀꯣꯄꯤꯛꯇ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 350 ꯄꯤꯕ ꯁꯤꯒꯤ ꯈꯣꯏꯖꯩꯁꯤꯃ ꯑꯩꯈꯣꯏ ꯃꯦꯆꯤꯟ ꯁꯨꯡꯍꯥꯞ ꯍꯥꯞꯇꯕꯤꯗ ꯕꯤꯒꯤꯅꯔ ꯑꯃ ꯑꯣꯏꯅ ꯂꯪ ꯑꯃ ꯀꯤꯁꯜꯂꯒ ꯑꯗꯨꯝ ꯐꯥꯕ ꯌꯥꯔꯦ ꯑꯗꯨꯒ ꯍꯌꯦꯡ ꯈꯤꯇꯪ ꯍꯩꯒꯠꯂꯛꯑꯀꯥꯟꯗ ꯃꯦꯆꯤꯟ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯂꯨꯄꯥ 150 ꯄꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯃꯦꯆꯤꯟ 700 ꯄꯤꯕ ꯂꯩ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯑꯃ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯈꯣꯏ ꯆꯣꯞꯄ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯁꯣꯂꯤꯠ ꯔꯣꯗ ꯑꯅ ꯌꯥꯝ ꯂꯨꯝꯕ ꯑꯅꯤ ꯁꯝꯕ ꯈꯣꯏꯖꯩ ꯑꯃ ꯂꯩ ꯑꯗꯨꯁꯤꯡꯁꯦ ꯂꯣꯏꯅ ꯄꯥꯏꯅꯔꯝꯃꯦ ꯈꯣꯏꯁꯨ ꯍꯧꯕꯗ ꯄꯥꯏꯔꯛꯑꯦ ꯃꯣꯏꯁꯤꯗꯤ ꯌꯥꯝ ꯂꯨꯝꯃꯦ ꯌꯥꯝ ꯋꯥꯏ ꯃꯌꯥꯏꯗ ꯂꯪꯕꯗ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒꯨꯝꯕ ꯄꯥꯏꯕ ꯌꯥꯔꯦ ꯂꯨꯄꯥ 150ꯗꯒꯤ ꯍꯧꯅꯤ ꯑꯗꯨꯒ ꯇꯦꯂꯦꯁꯀꯣꯄꯤꯛ ꯑꯣꯏꯔꯒꯅ ꯂꯨꯄꯥ 350ꯗꯒꯤ ꯍꯧꯔꯅꯤ ꯑꯗꯒꯤ ꯍꯦꯂꯦꯟ ꯅꯥꯟꯗꯩꯕꯝꯅꯁꯨ ꯀꯃꯦꯟ ꯑꯃ ꯄꯤꯕꯤꯔꯦ ꯁꯥꯔ ꯄꯍꯥꯔꯤꯗꯒꯤ ꯅꯍꯥꯟ ꯐ꯭ꯔꯣꯛ ꯑꯃ ꯂꯧꯕꯗꯨ ꯉꯁꯤ ꯄꯣꯔꯣꯝ 3 ꯐꯥꯏ ꯑꯃꯗꯤ 2 kg ꯇꯥꯏ 2 kgꯗꯤ ꯆꯥꯎꯋꯦꯍꯦ ꯁꯤꯗꯤ ꯀꯅꯥ ꯍꯦꯂꯦꯟ ꯅꯥꯟꯗꯩꯕꯝ ꯍꯥꯏꯁꯦ ꯍꯦꯂꯦꯟ ꯅꯥꯟꯗꯩꯕꯝ 2 kgꯗꯨꯕꯨ ꯅꯪꯕꯨ ꯔꯦꯀꯣꯔꯗ ꯆꯠꯂꯤꯅꯦ ꯑꯗꯨꯗꯤ 2 kgꯗꯣ ꯕ꯭ꯔꯣ ꯔꯦꯀꯣꯔꯗ ꯆꯠꯂꯦ ꯍꯥꯏꯁꯦ ꯁꯥꯔ ꯄꯍꯥꯔꯤꯒꯤ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯔꯣꯝ ꯐꯥꯕꯒꯤ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯌꯥꯝꯅ ꯐꯥꯅꯗ꯭ꯔꯤꯕ ꯐꯥꯕ ꯃꯤꯗꯣ ꯃꯥꯏ ꯁꯥꯏꯠꯇꯒꯤ ꯒꯤꯐ ꯑꯃ ꯇꯧꯅꯤꯗ ꯍꯥꯏꯕꯅꯤ ꯑꯗꯣ ꯕ꯭ꯔꯣꯅ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯀꯤ 2 ꯀꯤꯂꯣ ꯇꯥꯕ ꯈꯣꯏꯗ ꯐꯥꯕꯗꯣ ꯋꯦꯠ ꯑꯣꯜꯂꯒ ꯐꯣꯇꯣ ꯅꯝꯃꯒ ꯊꯥꯕꯤꯔꯛꯑꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯒꯤꯐ ꯑꯃꯗꯤ ꯐꯪꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯄ꯭ꯔꯥꯏꯖ ꯄꯤꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯣꯔꯣꯡ ꯐꯥꯕꯁꯤꯡꯗꯩꯗ ꯗꯥ ꯄꯥꯔꯤꯅ ꯇꯣꯏꯅ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯗ ꯑꯗꯣ ꯃꯌꯥꯝꯗ ꯉꯁꯤ ꯍꯥꯏꯖꯔꯦ ꯑꯩꯈꯣꯏꯅ ꯈꯣꯏꯗ ꯄꯣꯔꯣꯡ ꯐꯥ ꯀꯥꯟꯗꯩꯗ 1.5 kgꯒꯤ ꯃꯊꯛꯇꯒ ꯐꯥꯔꯛꯄ ꯂꯩꯗꯅ ꯑꯗꯨꯏꯗꯣ ꯍꯧꯖꯤꯛ 1.7 ꯐꯥꯎꯗꯤ ꯐꯥꯅꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯩꯈꯣꯏ ꯇꯤꯝꯒꯤ ꯍꯥꯏꯌꯦꯁ ꯔꯦꯀꯣꯔꯗꯁꯦ ꯀꯤꯂꯣ ꯑꯃꯒ ꯒ꯭ꯔꯥꯝ 300 ꯂꯨꯝꯕꯅ ꯍꯥꯏꯌꯦꯁ ꯔꯦꯀꯣꯔꯗ ꯑꯣꯏꯔꯤꯕ ꯔꯦꯀꯣꯔꯗꯁꯦ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯀꯤꯂꯣ 2 ꯇꯥꯕ ꯍꯧꯖꯤꯛꯀꯤ ꯍꯦꯂꯦꯟ ꯅꯥꯟꯗꯩꯕꯝꯅ ꯐꯥꯔꯤꯕꯗꯣ ꯀꯤꯂꯣ 2 ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯐꯣꯇꯣꯒꯤ ꯋꯤꯠꯅꯦꯁ ꯂꯩꯇꯥꯔꯒꯗꯤ ꯋꯦꯠ ꯑꯣꯟꯕꯒꯤ ꯑꯗꯨ ꯊꯥꯕꯤꯔꯛꯑꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄ꯭ꯔꯥꯏꯖ ꯑꯃ ꯀ꯭ꯂꯦꯝ ꯇꯧꯕꯤꯌꯨꯅ ꯑꯩ ꯍꯥꯏꯖꯒꯦ ꯒꯦꯛꯁꯤꯜ ꯄ꯭ꯂꯦꯁ ꯍꯥꯏꯕ ꯑꯩꯒꯤ ꯕ꯭ꯔꯣꯁꯤꯅ ꯍꯥꯏꯔꯛꯏꯁꯦ ꯈꯣꯏ ꯀꯌꯥ ꯄꯤꯒꯦ ꯕ꯭ꯔꯣ ꯈꯣꯏꯁꯦ ꯈꯣꯏꯖꯩꯗ ꯃꯈꯟ ꯃꯈꯟ ꯃꯌꯥꯝ ꯂꯩꯈ꯭रे ꯑꯗꯨ ꯅꯣꯡꯃ ꯁꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥ ꯄꯥꯔꯤꯒꯤ ꯗꯨꯀꯥꯟꯗ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯝꯇꯪ ꯌꯦꯡꯕꯤꯔꯛꯑꯣ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯔꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯝ ꯆꯤꯟꯗ ꯂꯨꯄꯥ 150 300 ꯍꯧꯋꯦꯅ ꯍꯥꯏꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯏ ꯃꯊꯛꯇ ꯑꯇꯥꯡꯕ 5,000 ꯄꯤꯕ 6 ꯄꯤꯕ 8 ꯄꯤꯕ ꯂꯣꯏ ꯂꯩꯈ꯭रे ꯑꯗꯨꯒ ꯅꯤꯉꯣꯝꯕꯝꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯐꯤꯂꯝ ꯅꯨꯡꯉꯥꯏꯕ ꯌꯦꯡꯅꯤꯡꯗꯦ ꯁꯣꯝꯒꯤ ꯚꯤꯗꯤꯑꯣꯁꯤꯅꯤ ꯉꯥꯏꯔꯤꯕ ꯈꯔ ꯇꯣꯏꯅ ꯊꯥꯒꯠꯂꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯪꯍꯧꯅꯕ ꯑꯩꯈꯣꯏ ꯕ꯭ꯔꯣꯅ ꯊꯥꯒꯠꯄꯤꯔꯛꯏꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯟꯗꯤꯒꯣ ꯅꯣꯡꯊꯣꯡꯕꯝꯅ ꯍꯥꯏꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯔꯨꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯇꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯒꯤ ꯕ꯭ꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯍꯣꯏ ꯃꯌꯥꯝꯅ ꯌꯦꯡꯕꯤꯅꯕ ꯑꯥꯏꯂꯦꯟ ꯑꯃꯣꯝꯒꯤ ꯀꯃꯦꯟ ꯑꯃ ꯂꯥꯛꯑꯦ ꯑꯩꯒꯤ ꯋꯥꯡꯉꯨꯗꯒꯤ ꯑꯩꯒꯤ ꯕ꯭ꯔꯗꯔꯁꯤꯅ ꯂꯥꯏꯞ ꯂꯩ ꯍꯥꯏꯕꯒ ꯀꯥꯎꯋꯦꯍꯦ ꯉꯁꯥꯏꯈꯩ ꯅꯤꯡꯁꯤꯡꯉꯝꯕꯅꯦ ꯄꯨꯡ ꯇꯥꯔꯝꯗꯥꯏꯗ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ ꯑꯗꯣ ꯕ꯭ꯔꯣ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯆꯞ ꯆꯥꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯄꯨꯟꯅ ꯃꯤ 51 ꯌꯦꯡꯕꯤꯔꯤ 51 ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯩ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯒꯤ ꯖꯤꯁꯤꯂꯥ ꯆꯅꯨꯁꯦ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯅꯦ ꯖꯤꯁꯤꯂꯥ ꯆꯅꯨꯁꯦ ꯇꯦꯂꯦꯁꯀꯣꯄꯤꯛꯇ ꯂꯪ ꯀꯃꯥꯏꯅ ꯀꯤꯒꯅꯤ ꯇꯦꯂꯦꯁꯀꯣꯄꯤꯛ ꯈꯣꯏꯖꯩ ꯑꯣꯏꯗꯣꯏꯅꯦ ꯃꯥꯏꯁꯦ ꯇꯦꯂꯦꯁꯀꯣꯞ ꯍꯥꯏꯔ ꯉꯥꯎꯔꯦ ꯇꯦꯂꯦꯁꯀꯣꯄꯤꯛ ꯈꯣꯏꯖꯩꯗ ꯂꯪ ꯀꯃꯥꯏꯅ ꯀꯤꯒꯗꯒꯦ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯝꯃꯣ ꯇꯦꯂꯦꯁꯀꯣꯄꯤꯛ ꯈꯣꯏꯖꯩꯗ ꯂꯪ ꯀꯃꯥꯏꯅ ꯀꯤꯒꯗꯒꯦ ꯄꯣꯜ ꯑꯣꯏꯗꯣꯏꯔꯣ ꯃꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯁꯤꯂꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯩ ꯈꯪꯖꯔꯦ ꯄꯣꯜ ꯈꯣꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟ ꯄꯥꯟꯐꯝ ꯌꯥꯎꯗꯕ ꯈꯣꯏꯖꯩꯗꯣ ꯁꯣꯏꯅ ꯑꯣꯏꯔꯝꯃꯅꯤ ꯁꯨꯃꯥꯏꯅ ꯃꯊꯪ ꯆꯤꯡꯈꯠꯄꯤꯁꯦ ꯃꯦꯆꯤꯟ ꯄꯥꯟꯐꯝꯗꯤ ꯌꯥꯎꯗꯕꯤꯗꯣ ꯑꯗꯨ ꯁꯤꯅ ꯄꯣꯜ ꯈꯣꯏꯖꯩ ꯀꯧꯏꯀꯣ ꯖꯦꯁꯤꯂꯥ ꯑꯗꯣ ꯁꯤꯗꯩꯗ ꯀꯤꯕꯒꯤ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯨꯒ ꯕꯣꯏ ꯑꯉꯣꯝꯆꯥ ꯚꯣꯀꯦꯜꯒ ꯚꯤꯖꯨꯋꯦꯜꯒ ꯃꯥꯟꯅꯗ꯭रे ꯍꯥꯏꯔꯤ ꯑꯩꯁꯦ ꯈꯤꯇꯪ ꯂꯦꯛ ꯆꯠꯂ ꯃꯥꯜꯂꯦ ꯁꯤꯗꯩꯗ ꯑꯝꯇ ꯆꯦꯛ ꯇꯧꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯗꯤꯑꯣꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ
ꯅꯪꯒꯤ ꯂꯦꯞꯇꯣꯞꯁꯦ ꯋꯥꯏ ꯐꯥꯏ ꯑꯣꯏꯔꯝꯒꯅꯤ ꯅꯦꯟꯗ ꯗꯥꯏꯔꯦꯛ ꯁꯝꯃꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯏ चुमे 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 मानदे मैम मिनिट अमतंग पीबियो आई कमेंट अतै अतै मथंग मथंग पाथोकजरके लाइव स्ट्रीमिंग जे ngasi तोंगानबा केनो अमा ट्राई तौबने आई ममांग यो माइना नुम थारामबने हेन फावजाने अदो ngasi जे टेक्निकल खरा सुम आइना स्ट्रीमिंग तौ तौना आइना ngसाइगी वीडियो को थारैदो अदुदो यानबाना आई कितंग सेमने मिनिट अमतंग पीबियो याम तुना लाके अदुगा थेंगना लापै सिनावगै सिगी वीडियो जे अमते यंगबियो मैम सिगी वीडियो जिगी जो मैम लाइव स्ट्रीमिंग मरकता थाना बान थोइ सेमजवनिको अदुना सिगी जो फीडबैक खरा पीबियो आई याम वान सेमजगजाने ngarang nungdang tumdage मैम मैम चानरबा चांद्रबा अमते यंगबियो आई हाइफेटंग कैनोमा सेटिंग अम सेमने आई जोंग तारेंगे कैनोजे कितंग बेरा खरा लेरे लेबदी कितंग ले खर चले खंगे सी आई मथंग द
ꯁꯣꯏꯗꯅꯕ ꯍꯣꯠꯅꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯀꯣꯏꯁꯟ ꯃꯌꯥꯝ ꯂꯩ ꯂꯩꯔꯝꯃꯦ ꯑꯗꯨ ꯁꯨꯝ ꯁꯤ ꯁꯦꯝ ꯂꯩꯔ ꯇꯥꯔꯗꯤ ꯌꯥꯝꯅ ꯀꯨꯏꯒꯅꯤ ꯑꯗꯨꯅ ꯂꯩꯕ ꯈꯔꯁꯤꯅ ꯑꯗꯨꯝ ꯑꯩ ꯀꯩꯅꯣ ꯇꯧꯅ ꯍꯣꯠꯅꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯕꯤꯟ ꯅꯥꯎ ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯔꯅꯦ ꯀꯃꯦꯟ ꯑꯃ ꯂꯩꯔꯝꯃꯦ ꯑꯦ ꯚꯦꯔꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯃꯥꯏ ꯕ꯭ꯔꯗꯔ ꯑꯦꯟ ꯁꯥꯔ ꯍꯥꯏꯔꯦ ꯁꯥꯔꯁꯨ ꯂꯥꯛꯄꯤꯔꯣ ꯁꯥꯔ ꯕꯤꯟ ꯂꯥꯛꯄꯤꯔꯣ ꯁꯥꯔꯒꯤꯁꯨ ꯑꯥꯏꯗꯤꯌꯥ ꯈꯤꯇ ꯊꯥꯗꯕꯤꯔꯣ ꯂꯥꯛꯑꯣ ꯊꯣꯡꯂꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯍꯦꯂꯦꯟ ꯅꯥꯟꯗꯩꯕꯣꯝꯒꯤꯗꯤ ꯊꯣꯡꯈ꯭ꯔꯦ ꯑꯊꯣꯡꯕꯒꯤ ꯃꯇꯨꯡꯗꯨꯗꯣ ꯌꯦꯡ ꯇꯥꯕꯅꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯣꯃꯤꯒꯤꯁꯨ ꯀꯣꯏꯁꯟ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯗꯤ ꯅꯣꯂꯦꯖ ꯑꯣꯏꯕ ꯄꯣꯠꯅꯤꯅ ꯚꯣꯀꯦꯜꯗꯪ ꯇꯥꯔꯁꯨ ꯌꯥꯝ ꯚꯦꯂꯨꯅꯤ ꯈꯟꯖꯩ ꯍꯥꯏꯌꯦ ꯇꯣꯃꯤꯅ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯑꯩ ꯈꯤꯇꯪ ꯁꯣꯏꯔ ꯇꯦꯛꯅꯤꯀꯦꯜ ꯈꯤꯇꯪ ꯏꯔꯔ ꯈꯔ ꯂꯩꯇꯥꯔꯒꯁꯨꯀꯣ ꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩ ꯋꯥꯏꯐꯥꯏꯗ ꯀꯩꯗ ꯁꯝꯕꯗꯩꯗ ꯋꯥꯏꯐꯥꯏ ꯁꯝꯃꯤꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯝꯒꯅꯦꯕ ꯁꯥꯔ ꯁꯣꯏꯗꯅ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯩ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯏꯚꯤꯅꯤꯡ ꯍꯣꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯥꯝꯅ ꯁꯤꯒꯤ ꯔꯁ ꯑꯋꯥꯔ ꯑꯣꯏꯔꯦ ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯣꯏꯅꯃꯛ ꯄꯥꯏꯅꯔ ꯁ꯭ꯋꯥꯏꯁꯦ ꯏꯃꯨꯡꯒꯤꯁꯨ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯣꯖꯤꯠ ꯑꯁꯦꯝ ꯇꯥꯏꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯗꯒꯤ ꯍꯜꯂꯣ ꯍꯥꯏꯔꯦ ꯑꯗꯒꯤ ꯃꯩꯇꯩ ꯏꯃꯥ ꯗꯗꯥꯒꯤ ꯈꯣꯏ ꯄꯤꯕꯤꯅꯤ ꯍꯥꯏꯕꯗꯣ ꯃꯩꯇꯩ ꯏꯃꯥꯁꯦ ꯁꯥꯔ ꯆꯍꯤ 13 ꯁꯨꯗ ꯉꯥꯏꯔꯤꯌꯦ ꯃꯥꯏ ꯑꯦꯀꯥꯎꯟꯁꯦ ꯃꯣꯏ ꯃꯥꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯩꯇꯩ ꯏꯃꯥꯅ ꯑꯃ ꯂꯩꯁꯦ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩ ꯅꯍꯥꯟꯒꯤ ꯀꯩꯅꯣꯒꯤ ꯂꯣꯇꯔꯤ ꯇꯧꯕꯒꯤꯁꯨ ꯑꯩ ꯄ꯭ꯂꯥꯟ ꯇꯧꯔꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯆꯥꯠꯇꯩꯗ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯄꯤꯔꯛꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯗꯥꯎ ꯌꯥꯕ ꯂꯥꯏꯕꯛ ꯐꯕ 3 ꯑꯃ ꯈꯟꯒꯠꯂꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯝꯐꯥꯜ ꯐꯤꯁꯤꯡ ꯇꯦꯀꯜꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯒꯤꯐ ꯄꯤꯅꯤꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯣ ꯑꯗꯨ ꯉꯁꯤ ꯑꯗꯨꯝ ꯑꯩꯈꯣই ꯃꯌꯥꯝ ꯈꯪꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯣꯇꯔꯤꯁꯤꯗꯩꯗ ꯅꯪꯁꯨ ꯌꯥꯎꯔꯣ ꯑꯗꯨꯒ ꯐꯥꯎꯔꯒꯗꯤ ꯐꯔꯦ ꯏꯐ ꯕꯥꯏ ꯆꯥꯟꯁ ꯐꯥꯎꯗ꯭ꯔꯒꯁꯨ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯗꯥ ꯄꯥꯔꯤꯗ ꯁ꯭ꯄꯤꯁꯦꯜꯂꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒꯦ ꯆꯍꯤ 13 ꯈꯤꯇꯪ ꯉꯥꯏꯔꯤ ꯆꯍꯤ 14ꯅꯦ ꯆꯍꯤ 14 ꯁꯨꯗ ꯉꯥꯏꯔꯤꯌꯦ ꯑꯗꯣ ꯈꯣꯏꯖꯩ ꯑꯝꯇ ꯃꯆꯥ ꯑꯝꯇ ꯄꯤꯌꯣꯌꯦ ꯁꯥꯔ ꯃꯥꯗꯤ ꯀꯥꯏꯗ ꯂꯥꯏꯔꯤꯛꯀ ꯇꯝꯗꯕꯤꯗ ꯈꯣꯏ ꯆꯣꯞꯄ ꯂꯩꯔꯖꯥꯠꯂꯣ ꯈꯪꯗꯦ ꯑꯗꯣ ꯀꯥꯏꯗꯒꯤꯅꯣ ꯃꯥ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯇꯤ ꯐꯪꯕꯗ ꯑꯉꯥꯡ ꯑꯩ ꯃꯥꯏ ꯑꯦꯗ꯭ꯔꯦꯁꯃꯛꯇꯤ ꯆꯞ ꯆꯥꯕ ꯍꯪꯗ꯭ꯔꯦ ꯑꯗꯨꯒ ꯇꯣꯃꯤ ꯑꯩꯈꯣꯏꯗꯤ ꯅꯣꯂꯦꯖ ꯑꯣꯏꯕ ꯄꯣꯠꯅꯤꯅ ꯚꯣꯀꯦꯜ ꯌꯥꯔꯦ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯗꯥꯗꯤꯄꯪ ꯃꯦꯂꯥ ꯐꯖꯅ ꯁꯤꯟꯐꯝꯒ ꯂꯩꯕ꯭ꯔꯣ ꯃꯦꯂꯥꯁꯦ ꯍꯟꯗꯛ ꯈꯣꯏꯒꯤ ꯑꯣꯏꯇꯥꯔꯗꯤ ꯀꯃꯤꯡ ꯁꯟꯗꯦꯁꯦ ꯆꯟꯗ꯭ꯔꯀꯨꯃꯥꯔꯅ ꯍꯪꯉꯛꯏꯁꯦ ꯀꯃꯤꯡ ꯁꯟꯗꯦꯁꯤꯗꯩꯗ ꯌꯥꯝ ꯐꯖꯕ ꯃꯦꯂꯥ ꯑꯃ ꯂꯩꯔꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯌꯥꯝ ꯐꯖꯕ ꯃꯦꯂꯥ ꯑꯃ ꯂꯩꯔꯅꯤ ꯑꯗꯨꯒꯤ ꯃꯦꯂꯥꯗꯣ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏ ꯌꯥꯎꯕꯤꯌꯨ ꯑꯩ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯍꯌꯦꯡ ꯑꯗꯣ ꯃꯤ ꯌꯥꯝꯅ ꯃꯤ 60 ꯇꯧꯒꯗꯕ ꯃꯦꯂꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯑꯗꯒꯤ ꯍꯦꯂꯦꯟ ꯅꯥꯟꯗꯩꯕꯝꯒꯤꯗꯨꯅꯦꯅꯦ ꯉꯁꯥꯏ ꯁꯥꯔ ꯐꯣꯇꯣ ꯂꯩꯍꯧꯗ꯭ꯔꯦ ꯊꯣꯡꯂꯤꯗꯣ ꯁꯥꯔꯅꯕꯨꯗꯤ ꯄꯥꯈ꯭ꯔꯦ ꯃꯥ ꯉꯁꯥꯏꯒꯤ ꯄꯣꯔꯣꯡ ꯀꯤꯂꯣ 2 ꯇꯥꯕꯗꯣ ꯐꯣꯇꯣ ꯅꯝꯍꯧꯗ꯭ꯔꯦꯌꯦ ꯑꯗꯣ ꯑꯊꯣꯡꯕꯗꯣ ꯌꯦꯡꯕꯗꯗꯤ ꯈꯪꯉꯔꯣই ꯕꯤꯁꯣꯔꯖꯤꯠ ꯋꯥꯡꯈꯦꯝ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯂꯥꯛꯑꯦ ꯁꯥꯔ ꯕꯤꯁꯣꯔꯖꯤꯠ ꯃꯥꯜꯂꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯃꯥꯏ ꯗꯤꯌꯔ ꯑꯩ ꯉꯁꯥꯏꯒꯤꯗꯣ ꯄꯨꯔꯥ ꯄꯣꯔꯣꯝ ꯐꯥꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯂꯪꯁꯤꯡꯗꯣ ꯄꯨꯟꯕꯗꯒꯤ ꯄꯨꯔꯥ ꯕꯤꯕꯨꯂꯥ ꯆꯨꯔꯦꯍꯦ ꯃꯥꯏ ꯗꯤꯌꯔ ꯍꯥꯏꯌꯦ ꯁꯥꯔ ꯑꯝꯇ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯄꯤꯕꯤꯈꯣ ꯕꯤꯡꯀꯤ ꯆꯦꯟꯈꯤꯕꯅꯦ ꯑꯩꯈꯣꯏ ꯁꯥꯔ ꯕꯤꯡꯀꯤ ꯆꯦꯟꯈꯤꯕꯅꯦ ꯌꯥꯗ꯭ꯔꯦꯅ ꯑꯁꯣꯝꯗ SOS ꯂꯥꯛꯑꯦꯅ ꯊꯦꯡꯅꯔꯝꯒꯅꯤ ꯁꯥꯔ ꯕꯤꯁꯣꯔꯖꯤꯠꯀꯤ ꯉꯁꯤꯁꯦ ꯁꯥꯔ ꯕꯤꯁꯣꯔꯖꯤꯠ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯕꯤꯁꯣꯔꯖꯤꯠ ꯋꯥꯡꯈꯦꯝꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯃꯦꯟ ꯄꯤꯔꯛꯏꯁꯦ ꯉꯁꯥꯏꯁꯦ ꯃꯥ ꯃꯦꯆꯤꯟ ꯍꯥꯟꯅꯕꯨꯗꯤ ꯁ꯭ꯄꯤꯅꯤꯡ ꯃꯦꯆꯤꯟ ꯁꯤꯖꯤꯟꯅꯕ ꯑꯗꯣ ꯅꯧꯅ ꯍꯧꯖꯤꯛꯁꯦ ꯀꯥꯁꯇꯤꯡ ꯃꯦꯆꯤꯟ ꯑꯃꯉꯁꯥꯏ ꯑꯍꯟꯕ ꯑꯣꯏꯅ ꯂꯩꯔꯒ ꯂꯪꯒ ꯑꯍꯟꯕ ꯄꯥꯜꯂꯒ ꯑꯗꯒꯤ ꯍꯪꯉꯣꯏꯒꯁꯦ ꯑꯍꯟꯕ ꯁꯤꯜꯂꯀꯥꯟꯗꯩꯗ ꯆꯠꯈꯤꯕꯅꯤ ꯑꯁꯥꯊꯤꯅ ꯆꯥꯎꯅ ꯆꯠꯈꯤꯕꯅꯤ ꯑꯁꯥ ꯌꯥꯝ ꯆꯥꯎꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯅꯅꯦ ꯍꯥꯏꯁꯦ ꯑꯗꯒꯤ ꯔꯣꯇꯣꯃꯅꯤ ꯗꯦꯕꯤꯒꯤ ꯏꯌꯥꯝꯕ ꯔꯦꯠ 10 ꯐꯪꯒꯗ꯭ꯔꯥ ꯔꯦꯇꯦꯟ ꯐꯪꯉꯣꯏ ꯔꯦꯠ 10 ꯐꯪꯗ꯭ꯔꯦꯌꯦ ꯕ꯭ꯔꯣ ꯀꯩꯅꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯃꯣꯔꯦꯔꯣꯝꯗꯒꯤ ꯄꯣꯠ ꯂꯥꯛꯇꯕꯅꯤꯅ ꯍꯦꯛ ꯐꯪꯕꯒ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯏꯌꯥꯝꯕ ꯕꯦꯠ ꯀꯥꯁꯇꯤꯡ ꯔꯣꯠ ꯄ꯭ꯂꯁ ꯔꯤꯜꯗꯣ ꯀꯌꯥ ꯐꯥꯎ ꯗ ꯂꯧ ꯌꯥꯗꯣꯏꯅꯣ ꯀꯌꯥ ꯐꯥꯎꯗ ꯂꯧ ꯌꯥꯗꯣꯏꯅꯣ ꯁꯥꯔ ꯂꯨꯄꯥ ꯕꯦꯠ ꯀꯥꯁꯇꯤꯡ ꯔꯣꯠꯇꯨ ꯂꯨꯄꯥ 800 ꯄꯤꯕ ꯂꯩ ꯕꯤꯒꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕꯗ ꯑꯗꯨꯅꯗꯤ ꯄꯣꯔꯣꯝ ꯆꯤꯡꯊꯠꯅꯕꯗꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ 1,100ꯒ ꯄꯤꯕ ꯈꯣꯏꯖꯩ ꯑꯃ ꯃꯦꯆꯤꯟꯗ 1,100 ꯂꯪ ꯅꯨꯡ ꯄꯥꯔꯒ 3,000ꯒ ꯆꯅꯤ ꯆꯍꯨꯝ ꯄꯤꯔꯒꯗꯤ ꯁꯦꯠ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯪꯉꯦ ꯑꯗꯒꯤ ꯃꯅꯤꯁ ꯑꯟꯗꯝꯒꯤ ꯀꯣꯏꯁꯟ ꯑꯃꯒ ꯂꯩꯔꯝꯃꯦ ꯇꯨꯡꯍꯟꯕꯤ ꯐꯥꯁꯦ ꯍꯥꯏꯕꯗꯣ ꯐ꯭ꯔꯥꯝꯗ ꯕ꯭ꯔꯣ ꯗꯤꯄꯛꯀꯤ ꯅꯝꯕꯔꯗꯣ ꯑꯃꯨꯛꯇ ꯑꯩꯒꯤ ꯃꯦꯁꯦꯟꯖꯔꯗ ꯑꯃꯨꯛꯇ ꯗ꯭ꯔꯣꯞ ꯇꯧꯕꯤꯌꯣ ꯑꯩ ꯄꯥꯎ ꯍꯥꯏꯖꯔꯛꯑꯒꯦ ꯅꯍꯥꯟꯒꯤꯗꯣ ꯅꯍꯥꯟꯃꯨꯛꯀꯤ ꯐꯥꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯀꯥꯎꯋꯦ ꯑꯁꯦꯡꯕꯗꯤ
keno tawne manis sawa de aduga ngarang handakse ai thangna na sangdri aduduna nei kauthu bane marakta Sunday program leidong ngale Sunday na taba timing am deida pullase akoi num laage da pari jo num seminar je magi num tumdi tangai phadana aduga phone fauna je soi dana ai Facebook ta ai message thajara ge adune ma'am ichilong ma'am atei de yam hongbo su ye mai tei ma ma sai khoi de hongbo je ai hoi nangi soi dana ai pl lage da pari da ado ma'am kano torje aduga hauzik ngasi live streaming deida sau ya beri chino nongna changbi re chino sing muso amona taram nokcheri deida I tongan ba marup aiga punba khoiso mina ba khakana tana ngasi nongna adagi keno to ba imana ba mayamju live streaming deida join to birakwa thagache aininga leitana ado huziki ai memory oina aina semjagiba irang jatki yaure nga melagi atei atopa mela mayam yaure huziki ai within the live stream da aina huzik show tawjagiba ai video do mayam adugi matang da kai fawge do amta phongdu piu ai mathang da nom tawe abrenge adu khag ya na hon of the ne ai khonjen lek chalai je adu ya na hon of the adagi sana jawa maibam okay hare bro adune ngasai mamangda ai question kan ba yawarju anum ai every Wednesday idea mathang na hena develop tongno hona ge live streaming gi video quality orju adagi audio quality orju adai som leidana anum nga wari sabje da ado nahandi amna kuimal leye ngasi di am kuidana ba tawje yarige yam tension jage adagi diamond gonmai yamba khoijai gi afaba company amata habiro sir sidi sir na habiro hoi khojai company da je wal gi top ta lei che pure fishing ge brand makha da lei je hoi rapala hoi sapix hoi loi legre aduga atopa pot amadana ko ge Berkeley hoi adagi Abu Gracia hoi hoi singsina mu brand atopam da legre group amada mu ado Manipur ko khwai sana bada di ko ge Berkeley की ब्रांच में हम चाहना रहे मणिपुर की फिशिंग स्टाइल जी हम वही हम चाहने Berkeley je Berkeley हम चाहने Berkeley ge num lebi ay अबू रशिया में हम तीन पाने मणिपुर Pro Max kai do Pro Max का जो है हम उधर तुम अबू रशिया ना मैं ayu na wa ngore abu Gracia je num yeng da yam standard leiba adagi khoije jam phawa mamanjo num ojikti khara hong da sar na wa dem tangame ojikti khara hong India da authorized dealer lakwa abu Gracia je na wa ai bo pai ngam de aina abu Gracia lei du jogu de to pa hong ma khoije ani le bena paida ka ai main to gi tang ye na wa tang ye je lupa lising hom chani pan mari ga pi ram tang ni ko ado hoi akoi ga khoi chomin ra ko dai da akoi yamajing an moi paisa pai bai ta na moi an pai nei mayam pai nei ado maina lising hom chani pan mari ga pi ram abu Gracia khoi je na wa ado hojikti hong e sar ani ga khara nam le na tro ale ani ga khara da maina nam hongdar bane ado abu Gracia ga jam nongai ba yam standard le khoi je je masak yam phajaba khoi je oi bane mayam yeng biro ado ga I comment khara num pathok jar ke yakuluang ngasi live thengnabje yam nungai mayam ba I like it haire bro thank you live se num every Wednesday ko yumja ke se num khudingi num tokjar kani sumaina nung doram timing je ado pung mari da toge tom nei ngasi thaba chin mam tor don khang theng dok kre mayam sauba de sumai gi dang ai thong ai chin tong na ju ko ado yarige I fix tong no hona ge mari je kharang ngalle aduna manga sai gi hongno tokjar ke matung da haidi mari je puan nga leba mayam ju thabak chalro ga hanar ko da yum yong nak da ma yaw ngani aduna yum yorga live se ha iruda mai thajaraga phana yengba yana ba mari manga makhai swai bogi 5 to 5:30 bogi mongda every Wednesday live tong no wana ge anum sumai direction khaga masam ja tong na ba aigi channel gi oina subscriber yam da ba rei ba kharjiga tathok tasin tong na bai tare adagi akoi gi diamond gormai gi ama khoije ye phaba company haigre ko angang na wa broadcasting reel ga spinning reel ga gi khena ba se kari no si mamang gi ai live streaming do last Wednesday da di sar ne am sang na phajana haide haigram ne adu ai gi video do pungom sang ma de thiyo kitang war ga jo ai am thuna du video do question khuding gi matang minute pung amaga minute adu ka du question lei do ai kano da semdo ga hapang no to adu horen lor ko da sa ta kitang explain ton gi haji gi matang du mai gi kano description da hapan ge adu ga khab kongrai lakpam hai je purom phab gi full setup ta kyamuk leige
ꯑꯗꯣ ꯈꯥꯕ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯥꯟꯅꯁꯨ ꯌꯥꯝ ꯈꯨꯝꯈ꯭ꯔꯦ ꯑꯩ ꯃꯔꯛ ꯊꯟꯅ ꯑꯗꯨꯝ ꯈꯨꯝꯖꯒꯦ ꯁꯤꯒꯤ ꯑꯟꯁꯔꯁꯦ ꯄꯣꯔꯣꯡ ꯐꯥꯕꯒꯤ ꯐꯨꯜ ꯁꯦꯠꯑꯞꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯌꯥꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯐꯥꯕꯒꯤ ꯑꯣꯏꯇꯥꯔꯗꯤ ꯃꯤꯅꯤꯃꯝ 4,500 ꯇꯤ ꯄꯥꯏꯗꯕ ꯌꯥꯔꯔꯣꯏ ꯑꯗꯣ ꯑꯗꯨꯒꯤ ꯑꯍꯣꯡꯕ ꯂꯣ ꯕꯖꯦꯠꯇ ꯑꯗꯨꯝ ꯄꯣꯔꯣꯡ ꯐꯥꯕꯁꯨ ꯌꯥꯕꯗ ꯁꯤꯟꯁꯦ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯎꯄꯥꯏ ꯌꯥꯝ ꯂꯩꯈ꯭ರೆ ꯑꯗꯨꯁꯨ ꯑꯗꯣ ꯑꯗꯨꯝ ꯑꯩꯅꯒ ꯄꯥꯏꯔꯤꯕ ꯑꯗꯨꯒꯤ ꯆꯥꯡꯗ ꯄꯥꯏꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯝ 4,500ꯁꯦ ꯌꯥꯝꯅ ꯃꯤꯅꯤꯃꯝ ꯕꯖꯦꯠ ꯑꯣꯏꯔꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯇꯩ ꯁ꯭ꯄꯤꯅꯤꯡ ꯃꯦꯆꯤꯟꯒꯨꯝꯅ ꯂꯪꯕ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯁꯥꯔ ꯈꯣꯏꯖꯩꯗ ꯑꯍꯣꯡꯕ 750 ꯄꯤꯕ ꯂꯩꯔꯦꯅꯦ ꯕꯦꯠꯀꯥꯁꯇꯤꯡ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯁꯣꯂꯤꯗꯀ ꯃꯤꯛꯁ ꯇꯧꯕꯗꯣ ꯑꯗꯨꯝꯕ ꯄꯥꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯗꯨꯗꯩ ꯇꯥꯔꯛꯑꯅꯤ ꯑꯗꯒꯤ ꯀꯤꯁꯟ ꯍꯧꯔꯦ ꯃꯤꯁꯇꯔ ꯗꯤꯄꯛ ꯉꯔꯥꯡꯒꯤ ꯏꯟ ꯃꯦꯂꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯌꯦꯡꯕꯗ ꯑꯩꯁꯨ ꯅꯣꯡꯃ ꯑꯝꯇ ꯄꯨꯕꯤꯌꯨ ꯑꯩꯈꯣꯏ ꯁꯥ ꯃꯥꯟꯕ ꯅꯨꯄꯥꯗꯨꯗꯤ ꯎꯈꯤꯗ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯍꯥꯏꯒꯨꯝꯅ ꯀꯤꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯟ ꯀꯦ ꯃꯩꯇꯩꯅꯦ ꯍꯥꯏꯔꯛꯏꯁꯦ ꯀꯤꯁꯟ ꯅꯥꯎꯔꯦꯝꯅ ꯍꯥꯏꯁꯦ ꯑꯗꯨ ꯆꯠꯁꯦ ꯃꯊꯪꯗ ꯑꯩ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯩꯗ ꯁꯨꯔꯁꯅ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯄꯨꯕꯗꯣ ꯑꯗꯨꯁꯨ ꯑꯅꯧꯕꯅꯦ ꯃꯥ ꯑꯝꯇ ꯌꯦꯡꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯒ ꯆꯠꯃꯤꯟꯅꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯥꯁꯨ ꯌꯦꯡꯕ ꯆꯧꯁꯦ ꯑꯗꯨꯝ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯄꯨꯔꯥ ꯑꯣꯜ ꯏꯟ ꯋꯥꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯆꯦꯅꯦꯜ ꯑꯣꯏꯕꯅꯤꯅ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯈꯣꯏ ꯄꯥꯝꯕ ꯃꯤꯒꯤꯁꯨ ꯈꯣꯏꯒꯤ ꯏꯟ ꯃꯦꯂꯥ ꯄꯥꯝꯕ ꯃꯤꯒꯤꯁꯨ ꯏꯟ ꯃꯦꯂꯥꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯜꯂꯁꯦ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯦ ꯆꯠꯁꯦ ꯑꯩ ꯄꯥꯎ ꯐꯥꯎꯔꯛꯀꯦ adagi stumble upon your channel while watching Jeremy wet video. Yaralpat video with the big head bow was my first that got me hooked. Good luck and looking forward to see more fishing trips in the wild. Sarju Tayanjam. Thank you, sister. Thank you, sister. Sarju di nupa dini. Sarju je nupi du kong na brother harge. Khang de. Brother or sister animak do anyway Sarju Tayanjam yam thina nungai adumaina haibirakpase ai Jeremy Wet ka ai compare tawrapasidi ai gi pura kenoga lai ga mi ga compare tawbugumne adu aina local Jeremy Wet oitaragasu ko local wet hairjine oitaragasu ai anuma koi Manipur da kaida adi akoibda aina lama phangba aina chatpe aba jaga da explore tौननब होनगे अगी ब्रो हाइतारे सरजूदा अदो स्माइन तौरगे अयनुम शेयर तौजरके अइना लोकता की खंगदे मै खंगदे चटपा खितंग अनुम अयनु होनजरके अई ड्रीम जोदुने अदुगा एक्चुअल अई ड्रीम दी अई बोटगा तोंगगा अचौ अचौ ओसिनदा अखोगी तुना फाबा अदगी अखोगी साग फाबा अदु मचटपगी अई याम चौबो ड्रीम अमनी अदो आफ्टर अखोगी मतमना प्रोपोजनो अदुगी मतम लापोजनो अई सुंगै सोइदना मयामदा अदु म ट्रिपसु उनबगी अई कनो प्लान तौजेरी हैतरेने याम नुंगाई अदुगा किसन नौरेम ई लेग्रे अदगी खाबो कोंग्रालो असि हाइग्रे अदि लास्ट की क्वेश्चन जे पकलगे कांता हौबी जम हाइब्रिजे इताउबी अइना फ्री लेगे हाइबदो अईगी थबकना मरम ओरगा लाकपा संग्रे हुजिक्ति संगे खोइजे अमगा लेजगे ngaजाव फानबा ममल क्या पीगे फुरी तोलपा चंगा अखोई कांता हौबी जमने हाइजे मरुफ फुरी तोलपा चंगा ने बनोंकिदो तो सुमा फुरी से सारना लिलीजे सी nga फाबा चटपा याम नुंगाइबनी अइजो नम एनी nga फाबा खोई चोपो गेरा दगी इन मेला नमो गेरा सुमा फुरी से लिले मरमदी पाजो पाई अदुगा नुंसा साबजु यामना हंदे अदु याम नुंगाइबने अदो लिलो असि लुपा चंगा ने अदु खोजेदी नंगी अपामबदो खलुलो सोय सोयदना इताउना लाकानदैदा अइगी साइटेजु GoFishManipuri JFM blog की साइटेजु इताउगी पोलेउदैदा ममन तानाना बाई दा पारिदजु अइ रिक्वेस्ट होगे अदगी प्रेमजी लाइश्रम ना हाइजे ब्रो हाई के बने अदुना ताउ हाइरगी पाइगदरा ब्रो हाइबसे यामना इकाइना हाई के बने अदुना इताउ हाइरगी हाइरो प्रेमजित की जाय यारे सी इताउ कोंगनजे अखोइदि साराना जय खंगमने अखोइदि इताउ लोइ कोंगनै को आइना हाबदो सही अहुम मरिगी रेडियस ता लेबा अखोइ मसेनदि इताउ नु कोंगनजेबा अदुदी कछु नतेबा साइ थोंगान थोगगा नुम पुन मातनेबा इताउ नु कोंगनजे कछु काइदे आइना सही अमनि हनबदुदी अनुम कछु काइदेबा अदुमाइना कछु लेते अदुमा एमाइना कोंगनजे अदुगा मोशन माइरेन बमनाइजे ब्रोगी वीडियो से मतम पुमदा येंगजै मखाताना नुंगाइबा वीडियो थगपिरो ब्रोसी आई सोय सोयदना थगलगे आई फजना आई हुजि आई चैनल द माय ऑनजन बहौराबने आई मरक खरा कंजाय फुजाय तौरे
ꯑꯗ ꯑꯩ ꯍꯧꯖꯤꯛ ꯆꯦꯅꯦꯜꯗ ꯑꯩ ꯐꯖꯅ ꯐꯣꯀꯁ ꯇꯧꯔꯒ ꯑꯩ ꯆꯦꯅꯦꯜꯁꯦ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯍꯧꯖꯔꯕꯅꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩ ꯆꯦꯅꯦꯜꯁꯦ ꯈꯤꯇꯪ ꯒ꯭ꯔꯣꯠ ꯂꯩꯅꯕ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯔꯤꯀꯥꯟꯗꯗꯤ ꯃꯌꯥꯝꯁꯨ ꯍꯧ ꯇꯧꯁꯜꯂꯒ ꯈꯔ ꯑꯩꯁꯨ ꯒ꯭ꯔꯣꯠ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯆꯦꯅꯦꯜ ꯚꯤꯗꯤꯑꯣ ꯋꯥꯠꯇꯅꯕ ꯅꯨꯡꯉꯥꯏꯕ ꯃꯈꯟ ꯃꯈꯟ ꯍꯥꯏꯇꯥꯔꯦꯅꯦ ꯏꯟ ꯃꯦꯂꯥ ꯉꯥꯛ ꯊꯥꯒꯠꯂꯁꯨ ꯌꯦꯡꯅꯤꯡꯉꯛꯇꯕ ꯌꯥꯏ ꯑꯗꯨꯅ ꯏꯟ ꯃꯦꯂꯥ ꯑꯃꯅꯤ ꯑꯃꯨꯛ ꯊꯥꯒꯠ ꯈꯣꯏ ꯆꯣꯞꯄꯩ ꯑꯃꯅꯤ ꯑꯃꯨꯛ ꯊꯥꯒꯠ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯂꯩꯗꯅ ꯉꯥ ꯐꯥꯕꯩ ꯃꯈꯟ ꯑꯗꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯔꯒ ꯑꯗꯨꯝ ꯔꯣꯇꯦꯁꯟ ꯆꯠꯂꯒ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯒꯤ ꯁꯦꯇꯤꯁꯐꯦꯛꯁꯟꯗꯣ ꯐꯪꯅꯕ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯒꯦꯝ ꯄ꯭ꯂꯦ ꯍꯥꯏꯔꯦ ꯏꯇꯥꯎꯁꯦ ꯀꯩ ꯂꯩꯀꯥꯏꯗꯒꯤꯅꯣ ꯑꯩ ꯀꯣꯡꯄꯥꯜ ꯅꯥꯎꯔꯕꯝ ꯂꯩꯀꯥꯏꯅꯦ ꯀꯣꯡꯄꯥꯜ ꯏꯔꯥꯝꯕꯝ ꯊꯣꯡꯈꯣꯡꯅ ꯑꯩꯈꯣꯏꯒꯤ ꯄꯣꯔꯣꯝꯄꯥꯠ ꯗꯤ ꯁꯤ ꯃꯃꯥꯡꯒꯤ ꯊꯣꯡꯗꯣ ꯑꯗꯨꯗꯩꯅꯦ ꯑꯗꯨ ꯌꯧꯔꯗꯤ ꯈꯪꯉꯅꯤ ꯗꯤꯄꯛ ꯍꯣꯏ ꯃꯌꯨꯝꯅ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯍꯪꯕꯤꯔꯣ ꯑꯗꯨꯝ ꯈꯪꯉꯅꯤ ꯗꯤꯄꯛ ꯀꯧꯕꯗꯤ ꯑꯃ ꯂꯩꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯉꯥ ꯐꯥꯕꯒꯤ ꯅꯝꯕꯗꯣꯅ ꯍꯥꯏꯌꯣ ꯑꯐꯣꯡ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯈꯪꯅꯤ ꯌꯨꯝꯗ ꯑꯩ ꯃꯤꯡꯁꯦ ꯑꯐꯣꯡ ꯍꯥꯏꯔꯗꯤ ꯂꯣꯏ ꯈꯪꯅꯤ ꯑꯗꯣ ꯑꯐꯣꯡ ꯍꯥꯏꯕꯗꯣ ꯅꯣꯏ ꯀꯥꯎꯈꯤꯅꯤꯅ ꯍꯥꯏꯗ꯭ꯔꯕꯅꯤ ꯉꯥ ꯐꯥꯕꯒꯤꯅ ꯑꯗꯨꯝ ꯍꯪꯉꯣ ꯕ꯭ꯔꯣꯒꯤ ꯃꯦꯆꯤꯟꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯕ꯭ꯔꯣꯒꯤ ꯃꯦꯆꯤꯟꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯃꯦꯆꯤꯟꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯑꯩꯒꯤ ꯃꯦꯆꯤꯟꯗꯨꯗꯤ ꯐꯪꯉꯔꯣꯏ ꯑꯗꯨꯗꯤ ꯂꯤꯃꯤꯇꯦꯠ ꯏꯗꯤꯁꯟꯅꯦ ꯑꯩꯒꯤ ꯃꯦꯆꯤꯟ ꯄꯣꯔꯣꯡ ꯐꯥꯕꯗ ꯁꯤꯖꯤꯟꯅꯕꯗꯨꯗꯤ ꯂꯤꯃꯤꯇꯦꯠ ꯏꯗꯤꯁꯟꯅꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯔꯣꯏ ꯐꯪꯉꯔꯣꯏ ꯑꯗꯒꯤ ꯌꯥꯔꯦ ꯉꯁꯥꯏꯒꯤ ꯀꯥꯟꯇꯒꯤꯗꯣ ꯐꯨꯔꯤꯠ ꯂꯩꯕ ꯂꯥꯛꯑꯣ ꯅꯪ ꯂꯥꯛꯑꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯑꯣ ꯌꯥꯔꯦ ꯏꯝꯐꯥꯜ ꯔꯤꯚꯔꯗ ꯀꯣꯕ꯭ꯔꯥ ꯑꯃꯗꯤ ꯈꯣꯏ ꯆꯨꯞꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯣꯕ꯭ꯔꯥꯒꯤ ꯈꯟꯕꯗ ꯈꯣꯏ ꯆꯨꯞꯐꯝ ꯈꯪꯗꯕꯗꯣ ꯇꯨꯡ ꯃꯥꯡ ꯌꯦꯡꯂꯒ ꯂꯩꯕꯗꯣ ꯑꯋꯥꯕ ꯑꯃꯅꯤ ꯇꯣꯝꯃꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯇꯣꯃꯤꯅ ꯍꯥꯏꯁꯦ ꯇꯣꯃꯤ ꯏꯁꯥꯃꯛꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯂꯤꯔꯛꯏꯕ ꯋꯥꯔꯤꯁꯦ ꯑꯩ ꯃꯌꯥꯝꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦ ꯃꯥ ꯍꯥꯏꯁꯦ ꯏꯝꯐꯥꯜ ꯔꯤꯚꯔꯗ ꯈꯣꯏ ꯆꯣꯞꯄ ꯆꯠꯄꯗ ꯂꯤꯟ ꯈꯥꯔꯧ ꯀꯣꯕ꯭ꯔꯥ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤꯅꯤ ꯃꯥꯏꯁꯦ ꯑꯗꯨꯅ ꯇꯨꯡꯃꯥꯡ ꯀꯣꯕ꯭ꯔꯥ ꯂꯩꯔꯦ ꯈꯪꯉꯕꯅꯤꯅ ꯍꯥꯏꯗꯤ ꯇꯨꯡꯃꯥꯡꯗ ꯁꯦꯟꯅꯕꯗ ꯈꯣꯏ ꯆꯣꯞꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯅꯦ ꯃꯥꯅ ꯍꯥꯏꯕꯁꯦ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯑꯗꯣ ꯕ꯭ꯔꯣ ꯅꯅꯥꯎꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯇꯥꯎꯒꯤ ꯁꯖꯦꯁꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯕꯨ ꯁꯖꯦꯁꯟ ꯇꯧꯖꯧ ꯍꯥꯏꯇꯥꯔꯗꯤ ꯏꯐ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥꯗꯩꯗ ꯈꯤꯇꯪ ꯑꯗꯨꯝꯕ ꯂꯩꯔꯦ ꯈꯪꯉꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯈꯣꯏ ꯆꯣꯞꯐꯝꯗꯣ ꯈꯣꯏ ꯂꯣꯏꯁꯟꯕꯤꯔꯣ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯣꯛꯄꯤꯔꯣ ꯉꯥꯏꯍꯥꯛꯀꯤ ꯈꯣꯏ ꯆꯣꯞꯄꯒꯤ ꯏꯟꯇꯔꯦꯁꯇꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯕ ꯔꯤꯛꯁ ꯂꯧꯔꯣꯏꯁꯤ ꯑꯗꯨꯒ ꯑꯩꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯄꯥꯠꯇ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯝ ꯇꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯗꯤ ꯄꯥꯠꯇ ꯆꯠꯄ ꯃꯇꯝꯗ ꯆꯦꯛꯁꯤꯜꯂꯣꯅ ꯑꯗꯨꯝ ꯐꯨꯝꯗ ꯀꯩꯗ ꯄꯨꯛꯆꯠ ꯆꯠꯄꯅꯤꯅ ꯄꯣꯔꯣꯡ ꯐꯥꯕꯅꯤ ꯀꯥꯏꯅꯁꯨ ꯄꯨꯛꯆꯠ ꯆꯠꯂꯤꯗꯅ ꯑꯗꯨꯅ ꯄꯥꯠꯇ ꯀꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯗꯤ ꯂꯝꯍꯥꯡ ꯇꯨꯍꯥꯡꯗꯣꯏꯗ ꯃꯅꯝ ꯌꯥꯝ ꯅꯝꯊꯤꯕꯒꯨꯝꯕꯒ ꯅꯝꯃꯛꯑꯕ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯋꯥꯏꯗꯣ ꯆꯪꯁꯤꯜꯂꯨꯔꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯣ ꯍꯥꯏ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯈꯔ ꯂꯩ ꯍꯥꯏꯅꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯅꯕ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇꯣꯃꯤ ꯍꯥꯏꯔꯤꯕ ꯃꯔꯨꯞꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯝꯕ ꯀꯣꯕ꯭ꯔꯥ ꯂꯩ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯂꯤꯟꯒꯨꯝꯕ ꯂꯩ ꯍꯥꯏꯗꯤ ꯑꯗꯨꯝꯕꯒꯤ ꯄꯣꯠ ꯇꯦꯟꯇꯦꯇꯤꯞ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯂꯩ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯍꯣꯡꯉꯒ ꯒ꯭ꯌꯥꯟ ꯇꯥꯟ ꯆꯣꯞꯄꯤꯌꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯛꯑꯁꯨ ꯌꯥꯏ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯖꯩ ꯑꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯝꯇ ꯁꯣꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤ ꯕ꯭ꯔꯣ ꯏꯔꯪ ꯔꯤꯚꯔ ꯆꯠꯇꯧ ꯂꯩꯔꯗꯤ ꯌꯥꯎꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅꯦ ꯀꯥꯂꯤꯌꯥ ꯁꯔꯥꯡꯊꯦꯝ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯑꯩ ꯏꯔꯪ ꯔꯤꯚꯔꯁꯦ ꯑꯦꯛꯆꯨअꯜ ꯄ꯭ꯂꯥꯟ ꯑꯩ ꯇꯧꯖꯔꯝꯃꯕꯅꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯨꯔꯒꯦ ꯃꯤ 100 ꯑꯣꯏꯔꯁꯨ 200 ꯑꯣꯏꯔꯁꯨ ꯑꯥꯗꯩꯗ ꯄꯨꯔꯥ ꯇꯨꯔꯦꯜ ꯃꯄꯥꯟꯗꯨꯗ ꯀꯦꯝꯁꯦ ꯄꯔꯦꯡ ꯈꯜꯂꯀꯥꯟꯗ ꯁꯤ ꯕꯤꯆꯇ ꯒꯣꯋꯥꯒꯤ ꯁꯤ ꯕꯤꯆꯇꯩꯗ ꯃꯌꯥꯝ ꯀꯩꯅꯣ ꯇꯨꯔꯤꯁ ꯃꯌꯥꯝ ꯀꯣꯏꯕ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯃꯐꯝ ꯐꯖꯕ ꯂꯩꯍꯧꯋꯦꯕ ꯑꯩꯅ ꯁꯨꯝ ꯆꯠꯄꯅꯤ ꯈꯪꯉꯦ ꯑꯗꯨꯗꯩꯗ ꯀꯦꯝ ꯇꯧꯔꯕ ꯉꯥ ꯐꯥꯅꯤꯡꯕ ꯃꯤꯅ ꯐꯥꯖꯔꯕ ꯑꯗꯨꯋꯥꯏꯗ ꯅꯨꯡꯁꯥ ꯌꯥꯏꯅꯤꯡꯕ ꯃꯤꯅ ꯌꯥꯏꯖꯔꯕ ꯑꯗꯒꯤ ꯉꯥꯎꯅꯤꯡꯕ ꯃꯤꯅ ꯉꯥꯎꯖꯔꯕ ꯀꯥꯏꯅꯒ ꯈꯜꯂꯀꯣ ꯑꯗꯒꯤ ꯃꯣꯏꯒꯤ ꯈꯨꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯒꯤ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯁꯨ ꯑꯩꯅ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯑꯒꯦ ꯃꯤ 100 ꯑꯣꯏꯔꯁꯨ 200 ꯑꯣꯏꯔꯁꯨ ꯂꯩꯐꯝ ꯆꯥꯐꯝꯒꯤ ꯀꯩꯒꯤ ꯁꯤꯟꯕꯗ ꯅꯣꯏ ꯃꯇꯦꯡ ꯄꯥꯡꯉꯣ ꯃꯣꯏ ꯁꯦꯟꯅꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯇꯨꯔꯦꯟꯗ ꯇꯥꯁꯟꯗꯅꯕ ꯂꯝꯕꯤ ꯈꯪꯗꯕ ꯃꯤꯁꯤꯡꯗꯣ ꯂꯝꯕꯤ ꯇꯥꯛꯄꯤꯕ ꯒꯥꯏꯗ ꯑꯣꯏꯅꯕ ꯑꯩ ꯃꯤꯒ ꯂꯣꯏ ꯅꯦꯛꯄ ꯂꯣꯏꯔꯕꯅꯦ ꯑꯗꯣ ꯏꯔꯥꯡ ꯇꯧꯁꯟꯈꯤꯕꯗꯒꯤ ꯑꯩ ꯑꯗꯨꯒꯤ ꯇ꯭ꯔꯤꯞꯇꯣ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕꯅꯦ ꯑꯗꯨꯅ ꯏꯔꯥꯡꯁꯦ ꯍꯦꯛ ꯃꯌꯥꯝ ꯌꯥꯝ ꯊꯨꯅ ꯂꯣꯏꯕꯅ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯣ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯦꯅꯤ ꯌꯥꯎꯅꯤꯡꯕ ꯃꯤꯈꯩ ꯅꯠꯇ꯭ꯔꯁꯨ ꯇ꯭ꯔꯤꯞ 2-3 ꯊꯣꯡꯅ ꯁꯤꯟꯒꯦ ꯇ꯭ꯔꯤꯞ ꯑꯃꯗ ꯃꯤ 100 ꯆꯠꯂꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯁꯤꯟꯅꯅꯕ ꯑꯩ ꯕ꯭ꯔꯣꯒꯤ ꯑꯩꯒꯤ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯄ꯭ꯂꯥꯟ ꯌꯥꯝ ꯐꯖꯕ ꯂꯩ ꯑꯗꯣ ꯇꯧꯖꯦ ꯑꯗꯒꯤ ꯃꯥꯏꯊꯣꯡ ꯏꯌꯥꯝꯕ ꯗꯤꯄꯛꯄꯨ ꯑꯃꯨꯛꯇ ꯄꯨꯟꯖꯒꯦ ꯈꯟꯕ ꯀꯨꯏꯔꯦ ꯅꯨꯃꯤꯠ ꯁꯨꯗ꯭ꯔꯤ ꯃꯥꯜꯂꯦ ꯍꯦꯂꯦꯟ ꯅꯥꯟꯗꯩꯕꯝꯅ ꯕ꯭ꯔꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯀꯤꯂꯣ 2 ꯇꯥꯕ ꯐꯥꯏ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅꯦ ꯍꯦꯂꯦꯟ ꯅꯥꯟꯗꯩꯕꯝꯁꯦ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯖꯥꯠꯅꯣ ꯑꯗꯣ ꯍꯦꯂꯦꯟ ꯅꯥꯟꯗꯩꯕꯝ ꯅꯪ ꯀꯩ ꯂꯝꯗꯩꯅꯣ ꯑꯗꯨ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯥꯏ ꯑꯩ ꯗꯨꯀꯥꯟꯗ ꯂꯥꯛꯑꯝꯃꯦ ꯍꯥꯏꯗꯤ ꯑꯗꯣ ꯃꯥꯁꯦ
ꯑꯩꯒ ꯑꯝꯇꯪ ꯄꯨꯟꯖꯒꯦ ꯍꯥꯏꯕꯅꯦ ꯄꯨꯟꯖꯒꯦ ꯍꯥꯏꯒꯅꯣ ꯄꯨꯟꯖꯦ ꯍꯥꯏꯌꯣ ꯄꯨꯟꯖꯦ ꯍꯥꯏꯌꯣ ꯄꯨꯟꯖꯒꯦ ꯒꯥꯏꯗꯨꯗꯤ ꯌꯥꯝꯅ ꯕꯦꯕꯥꯔ ꯌꯥꯝ ꯊꯝꯍꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯍꯪꯒꯣꯏꯔꯅꯤ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯖꯦ ꯑꯩꯈꯣꯏꯅ ꯄꯨꯟꯕ ꯉꯥꯛꯇꯅꯦ ꯏꯃꯥꯟꯅꯕ ꯑꯅꯧꯕ ꯃꯌꯥꯝꯁꯨ ꯇꯤꯟꯅꯩ ꯑꯗꯩ ꯍꯥꯟꯅ ꯇꯤꯟꯅꯔꯝꯕꯈꯩꯁꯨ ꯑꯗꯨꯝ ꯂꯥꯞꯊꯣꯛꯈꯤ ꯏꯃꯥꯟꯅꯕꯒꯤ ꯐ꯭ꯔꯦꯟꯁꯤꯞ ꯁꯥꯔꯀꯜꯁꯤꯗꯤ ꯑꯗꯨꯝ ꯑꯗꯨ ꯉꯥꯛꯇꯅꯦ ꯁꯪꯅꯔꯤꯉꯩꯗ ꯄꯨꯟꯕꯅꯦ ꯁꯪꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯈꯤꯅꯤ ꯍꯧꯖꯤꯛ ꯁꯪꯅꯔꯤꯉꯩ ꯄꯨꯟꯕ ꯌꯥꯏ ꯀꯥꯟꯗ ꯄꯨꯜꯍꯧꯒꯗꯕꯅꯦ ꯕ꯭ꯔꯣ ꯑꯗꯨꯏꯗꯤ ꯑꯥꯏ ꯑꯦꯝ ꯔꯦꯗꯤ ꯑꯗꯨꯒ ꯑꯃꯔ ꯑꯣꯏꯅꯥꯝꯅ ꯍꯥꯏꯁꯦ ꯉꯔꯥꯡ ꯈꯣꯏ ꯂꯩꯕꯗꯣ ꯗꯥꯄꯥꯔꯤ ꯈꯣꯏ ꯃꯆꯨꯅ ꯄꯤꯡ ꯃꯆꯨꯗꯣ ꯍꯪꯉꯣꯏ ꯂꯪ ꯂꯣꯏꯅ ꯁꯨꯅꯕ ꯍꯪꯉꯣꯏ ꯂꯪ ꯂꯣꯏꯅ ꯁꯨꯅꯕ ꯂꯩꯕꯗꯣ ꯈꯪꯕꯤꯕ꯭ꯔꯣ ꯑꯗꯣ ꯅꯨꯡꯉꯥꯏꯔꯦ ꯁꯤꯖꯤꯟꯅꯕ ꯍꯥꯏꯌꯦ ꯁꯥꯔ ꯉꯔꯥꯡ ꯈꯣꯏ ꯂꯩꯕꯗꯣ ꯗꯥ ꯄꯥꯔꯤ ꯈꯣꯏ ꯃꯆꯨꯅ ꯄꯤꯡ ꯃꯆꯨꯗꯣ ꯍꯪꯉꯣꯏ ꯂꯪ ꯂꯣꯏ ꯂꯩꯕꯗꯣ ꯍꯥꯏꯔꯤ ꯈꯣꯏꯖꯩ ꯄꯤꯡ ꯃꯆꯨꯗ ꯂꯩꯔꯕ ꯑꯣ ꯃꯥꯁꯦ ꯑꯃꯔ ꯑꯣꯏꯅꯥꯝ ꯀꯧ ꯃꯥꯜꯂꯦ ꯑꯃꯔꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥ ꯄꯥꯔꯤꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯑꯒ ꯄꯣꯠ ꯂꯩꯔꯝꯃꯦꯌꯦ ꯌꯥꯝꯅ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯃꯔ ꯑꯩ ꯀꯃꯦꯟ ꯑꯝꯇ ꯄꯤꯔꯛꯑꯣ ꯁꯥꯔꯁꯨ ꯂꯩꯔꯤ ꯗꯤꯁꯀꯥꯎꯟ ꯇꯧꯔꯛꯄ꯭ꯔꯣ ꯑꯗꯣ ꯉꯔꯥꯡ ꯂꯩꯖꯕ ꯗꯤꯁꯀꯥꯎꯟꯗꯤ ꯂꯣꯏ ꯇꯧꯈꯤꯕꯅꯤ ꯑꯗꯣ ꯃꯥ ꯀꯃꯥꯏꯅ ꯍꯥꯏꯔꯒ ꯒꯣꯐꯤꯁꯇꯒꯤ ꯂꯥꯛꯏꯅꯤ ꯍꯥꯏꯔꯛꯇ꯭ꯔꯣ ꯃꯥ ꯒꯣꯐꯤꯁꯇꯤ ꯄꯜꯂꯝꯗ꯭ꯔꯦ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯁ ꯃꯥ ꯑꯗꯨ ꯄꯜꯂꯝꯃꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯗꯤꯁꯀꯥꯎꯟ ꯇꯧꯒꯗꯕꯅꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯐꯔꯦ ꯑꯃꯔ ꯑꯩꯈꯣꯏ ꯁꯥꯔ ꯄꯥꯍꯔꯤꯅ ꯈꯪꯉꯝꯃꯤꯌꯦ ꯑꯗꯨꯒ ꯔꯣꯃꯤꯌꯣ ꯄꯨꯈ꯭ꯔꯝꯕꯝ ꯏꯌꯥꯝꯕ ꯄꯣꯔꯣꯝ ꯐꯥꯕ ꯆꯠꯄꯒꯤ ꯂꯝꯕꯤꯁꯨ ꯈꯔ ꯈꯔ ꯂꯣꯟꯅ ꯑꯣꯏꯔꯁꯨ ꯈꯪꯅꯕ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯔ ꯇꯨꯡ ꯏꯟꯖꯔꯛꯀꯦ ꯄꯣꯔꯣꯡ ꯐꯥꯕꯒꯤꯁꯦ ꯍꯣꯏ ꯈꯔ ꯊꯤꯕ ꯑꯃ ꯆꯪꯉꯦ ꯄꯣꯔꯣꯡ ꯐꯥꯕꯁꯦ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯁꯦ ꯄꯣꯔꯣꯡ ꯐꯥꯕ ꯃꯤꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯅ ꯂꯣꯛꯇꯥꯛꯇ ꯑꯣꯏꯔꯁꯨ ꯍꯣꯏ ꯂꯣꯛꯇꯥꯛꯁꯦ ꯄꯥꯏ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯌꯥꯄꯣꯟꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯄ ꯑꯃꯗ ꯑꯗꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯠꯁꯟꯕꯗ ꯄꯣꯔꯣꯡ ꯐꯥꯕꯁꯦ ꯍꯦꯛꯇ ꯋꯥꯕꯅꯦ ꯄꯣꯔꯣꯡꯁꯨ ꯁꯤꯡꯅꯤ ꯑꯗꯒꯤ ꯂꯩꯔꯝꯕꯗꯨꯁꯨ ꯇꯪꯈꯥꯏ ꯑꯃ ꯐꯥꯗꯣꯛꯈꯤꯕꯗ ꯂꯦꯝꯍꯧꯕꯗꯣ ꯑꯗꯨꯝ ꯁꯤꯡꯕꯅꯦꯕ ꯑꯗꯨꯅ ꯑꯅꯧꯕ ꯑꯦꯔꯤꯌꯥ ꯈꯔ ꯏꯁꯥꯅꯁꯨ ꯊꯤꯕ ꯑꯃ ꯆꯪꯉꯦ ꯃꯤꯉꯣꯟꯗ ꯍꯪꯕ ꯍꯨꯡꯒꯣꯏꯒꯨꯝꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯆꯪ ꯉꯥ ꯈꯣꯏ ꯆꯣꯞꯄ ꯌꯥꯕ ꯃꯐꯝ ꯌꯥꯝ ꯂꯩꯗꯅ ꯎꯆꯤꯋꯥꯗꯁꯨ ꯂꯩ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕꯗꯁꯨ ꯂꯩ ꯁꯦꯡꯃꯥꯏꯖꯤꯟꯒꯨꯝꯕ ꯂꯥꯏꯟ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯌꯥꯝ ꯂꯩꯅ ꯐꯩꯕꯥꯛꯆꯥꯎ ꯁꯦꯡꯃꯥꯏꯖꯤꯟ ꯂꯥꯏꯟꯗꯣ ꯌꯥꯝ ꯂꯩꯗꯅ ꯁꯥꯔ ꯑꯗꯨꯝꯕ ꯑꯆꯪ ꯉꯥꯗꯒ ꯈꯣꯏ ꯆꯣꯞꯄ ꯌꯥꯕ ꯑꯗꯨꯝꯕ ꯖꯒꯥꯗꯣ ꯄꯣꯔꯣꯡ ꯂꯣꯏ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯄꯨꯗ ꯉꯥꯡꯅꯔꯒ ꯂꯨꯄꯥ 100-100 ꯄꯤꯊꯣꯛꯑꯒ ꯑꯗꯨꯝ ꯄꯣꯔꯣꯡ ꯐꯥꯖꯒꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯈꯔ ꯊꯤꯕ ꯇꯟꯗꯕ ꯑꯃ ꯆꯪꯉꯦ ꯂꯣꯛꯇꯥꯛꯃꯛ ꯆꯠꯄ ꯇꯜꯂꯒꯁꯨ ꯑꯗꯨꯝꯕꯗ ꯆꯠꯂ ꯑꯗꯨꯝ ꯐꯥꯎꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯒꯤ ꯑꯣꯖꯤꯠ ꯑꯁꯦꯝ ꯕ꯭ꯔꯣ ꯑꯍꯨꯝꯇꯪ ꯅꯣꯛꯂꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯍꯥꯏ ꯑꯍꯨꯝꯂꯛꯇꯪ ꯅꯣꯛꯂꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯍꯥꯏꯔꯤ ꯑꯁ ꯕꯦꯔꯥꯅꯤ ꯁꯤꯗꯤ ꯑꯌꯣ ꯉꯥ ꯐꯥꯕꯒꯤꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯕ꯭ꯔꯣꯒꯤꯗꯣ ꯃꯦꯆꯤꯟ ꯄꯤꯕꯤꯅꯤ ꯍꯥꯏꯕꯗꯣ ꯃꯦꯆꯤꯟ ꯅꯪ ꯈꯣꯏꯖꯩ ꯑꯃꯨꯛ ꯍꯥꯏ ꯃꯦꯆꯤꯟ ꯑꯃꯨꯛ ꯍꯥꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯔꯛꯇ꯭ꯔꯦꯗ ꯃꯩꯇꯩ ꯏꯃꯥꯁꯦ ꯅꯪ ꯃꯤꯡꯗꯣꯁꯨ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯥꯏꯂꯦꯟ ꯑꯃꯣꯝꯒꯤ ꯀꯃꯦꯟ ꯑꯃ ꯂꯩꯔꯝꯃꯦ ꯑꯩꯒꯤ ꯋꯥꯡꯉꯨꯒꯤ ꯑꯩꯒꯤ ꯕ꯭ꯔꯗꯔꯁꯦ ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯥꯏꯒꯤ ꯀꯥꯁꯇꯤꯡꯒ ꯔꯤꯜꯒ ꯈꯦꯠꯅꯕꯒꯤ ꯀꯣꯏꯁꯟꯗꯣ ꯑꯗꯨꯒꯤ ꯑꯟꯁꯔꯗꯣ ꯃꯃꯥꯡꯒꯤ ꯂꯥꯏꯚꯀꯤ ꯄꯨꯡ 3:05 ꯌꯦꯡꯉꯣ ꯑꯣ ꯑꯥꯏꯂꯦꯟ ꯑꯃꯣꯝ ꯊꯦꯡꯛ ꯌꯨ ꯁꯦꯜꯌꯨꯠ ꯑꯩꯒꯤ ꯑꯥꯏꯂꯦꯟ ꯑꯃꯣꯝ ꯍꯥꯏꯁꯦ ꯋꯥꯡꯉꯨꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯩꯒꯤ ꯄꯥꯔꯇꯤꯗꯨꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯅꯥꯏ ꯑꯃ ꯑꯃꯣꯝ ꯀꯧꯕ ꯑꯃꯁꯨ ꯂꯩ ꯃꯣꯏ ꯁꯥꯒꯩꯅꯦ ꯑꯗꯨꯗꯨꯒꯤꯗ ꯆꯠꯁꯦꯅ ꯃꯃꯥꯡꯗ ꯆꯠꯁꯦ ꯇꯧꯔꯒ ꯏꯁꯤꯡ ꯆꯥꯎꯈꯠꯂꯛꯑꯦꯅ ꯅꯣꯡ ꯇꯥꯕꯗꯒꯤ ꯆꯠꯇꯕꯅꯦ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯈꯣꯏ ꯋꯥꯡꯉꯨ ꯇꯨꯔꯦꯟꯗ ꯉꯥ ꯐꯥꯕ ꯂꯥꯛꯀꯦꯅ ꯇꯧꯔꯝꯕꯅꯦ ꯑꯥꯏꯂꯦꯟ ꯑꯃꯣꯝꯀꯣ ꯑꯗꯨꯗꯣ ꯍꯟꯗꯛ ꯈꯪꯍꯧꯗꯅ ꯅꯣꯡ ꯈꯪꯇꯥ ꯇꯥꯁꯜꯂꯛꯄꯗꯩꯗ ꯇꯨꯔꯦꯟ ꯏꯁꯤꯡꯗꯣ ꯅꯩꯈꯠꯂꯛꯑꯦ ꯍꯥꯏꯕꯗꯒꯤ ꯂꯥꯛꯇꯕꯅꯤ ꯑꯩ ꯍꯟꯗꯛ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯁꯣꯏꯗꯅ ꯑꯩ ꯅꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯥꯁꯇꯤꯡꯒ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗꯣ ꯑꯥꯏꯂꯦꯟ ꯑꯃꯣꯝꯅ ꯍꯥꯏꯕꯤꯔꯤꯁꯦ 3 hours 5 minutes ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯕꯦꯠ ꯀꯥꯁꯇꯤꯡ ꯃꯦꯆꯤꯟꯒ ꯑꯩꯈꯣꯏ ꯁ꯭ꯄꯤꯅꯤꯡ ꯃꯦꯆꯤꯟꯒꯤ ꯗꯤꯐ꯭ꯔꯦꯟꯁ ꯁꯥꯔꯅ ꯐꯖꯅ ꯉꯥꯡꯈꯤꯕꯗꯣ ꯃꯃꯥꯡꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣꯒꯤ ꯄꯨꯡ 3:05 ꯐꯥꯔꯛꯄꯗꯨꯗꯩꯗ ꯐꯖꯅ ꯌꯥꯎꯔꯕꯅꯤꯅ ꯑꯥꯏꯂꯦꯟꯅ ꯁꯖꯦꯁ ꯇꯧꯕꯤꯔꯦ ꯊꯦꯡꯛ ꯌꯨ ꯑꯩ ꯑꯥꯏꯂꯦꯟ ꯑꯃꯣꯝꯁꯦ ꯅꯣꯡꯃ ꯑꯩ ꯑꯆꯥꯄꯣꯠ ꯂꯩꯔꯝ ꯇꯥꯔꯦ ꯅꯣꯏꯔꯣꯝ ꯂꯥꯛꯄꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯌꯦꯡꯕꯤꯕꯒꯤ ꯑꯗꯩ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯒꯦꯝ ꯄ꯭ꯂꯦꯟ ꯍꯥꯏꯁꯦ ꯏꯇꯥꯎ ꯍꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯅ ꯀꯥꯏ ꯖꯒꯥꯗꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯥꯔ ꯑꯝꯇ ꯍꯥꯏꯕꯤꯌꯨꯗꯅ ꯑꯩꯅ ꯍꯥꯏꯕꯁꯦ ꯄꯦꯟꯗ꯭ꯔ ꯃꯥꯜꯂꯦ ꯃꯌꯥꯝꯁꯦ ꯁꯨꯝ ꯍꯪ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤ ꯐꯖꯅꯗꯤ ꯍꯥꯏꯔꯕꯅꯦꯗ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯕꯖꯥꯔꯔꯣꯝꯗꯒꯤ ꯁꯨꯝ ꯊꯧꯙꯔꯛꯄꯗ ꯃꯣꯏꯔꯥꯡꯈꯣꯝ ꯕꯖꯥꯔ ꯂꯩꯔꯅꯤ ꯃꯣꯏꯔꯥꯡꯈꯣꯝ ꯕꯖꯥꯔꯗꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯑꯃ ꯂꯩꯅꯤ ꯃꯣꯏꯔꯥꯡꯈꯣꯝ ꯕꯖꯥꯔꯗ ꯑꯗꯩ ꯈꯤꯇꯪ ꯊꯧꯙꯔꯛꯄꯗ ꯂꯣꯛꯂꯥꯎꯕꯨꯡ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯑꯅ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯃꯆꯥ ꯑꯃ ꯂꯩꯅꯤ ꯑꯗꯩꯗꯨꯗ KFC ꯑꯩꯈꯣꯏꯒꯤ ꯆꯤꯛꯀꯟ ꯆꯥꯐꯝꯁꯦ ꯂꯩꯔꯅꯤ ꯑꯗꯨꯅ KFCꯒꯤ ꯍꯦꯛ ꯃꯅꯥꯛꯁꯤꯗ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯦ KFCꯗꯒꯤ ꯗꯨꯀꯥꯟ ꯀꯨꯟꯃꯨꯛ ꯁꯤꯡꯖꯃꯩꯔꯣꯝꯗ ꯍꯥꯏꯊꯔꯒ ꯏꯝꯐꯥꯜ ꯐꯤꯁꯤꯡ ꯇꯦꯀꯜ ꯁ꯭ꯇꯣꯔ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯏꯊꯗꯕꯤꯗ ꯕꯥꯃꯣꯟ ꯂꯩꯀꯥꯏꯔꯣꯝ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨꯗ ꯊꯧꯒꯠꯂꯛꯑꯒ ꯊꯣꯡ ꯑꯋꯥꯡꯕ ꯑꯃ ꯖꯔ ꯂꯥꯎ ꯊꯧꯒꯠꯂꯛꯀꯅꯤ ꯊꯣꯡꯁꯦ ꯍꯦꯛ ꯂꯥꯟꯗꯣꯛꯄꯒ ꯑꯉꯝꯕ ꯊꯧꯙꯔꯛꯑꯒ ꯑꯉꯝꯕ ꯃꯌꯥꯏ ꯆꯜꯂꯛꯄ ꯁ꯭ꯋꯥꯏꯗ ꯂꯩꯀꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃꯄꯨꯔ ꯑꯔꯤꯕꯝ ꯂꯩꯀꯥꯏ ꯍꯥꯏꯔꯅꯤ
ꯑꯉꯝꯕꯁꯦ ꯑꯥꯇꯥꯟ ꯊꯧꯗꯣꯛꯇꯧ ꯅꯠꯇꯦ ꯑꯉꯝꯕ ꯃꯌꯥꯏ ꯆꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯁꯪ ꯑꯃꯅ ꯌꯦꯠꯇ ꯂꯩꯔꯝꯒꯅꯤ ꯑꯣꯏꯅꯥ ꯊꯪꯕꯗꯅ ꯑꯩꯈꯣꯏ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯗꯨꯀꯥꯟꯁꯦ ꯎꯒꯗꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯅꯣꯠ ꯇꯧꯁꯟꯕꯤꯔꯣ ꯑꯗꯣ ꯑꯩ ꯃꯊꯪꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ ꯗꯥ ꯄꯥꯔꯤꯒꯤꯁꯦ ꯑꯩ ꯒꯨꯒꯜ ꯃꯦꯞꯇꯒꯤ ꯁꯥꯔ ꯁꯤ ꯒꯨꯒꯜ ꯃꯦꯞꯇ ꯔꯦꯖꯤꯁꯇꯔ ꯇꯧꯗ꯭ꯔꯤꯕꯣ ꯇꯧꯋꯦ ꯑꯗꯨꯏꯗꯤ ꯒꯨꯒꯜ ꯃꯦꯞꯇ ꯁꯤꯒꯤ ꯗꯨꯀꯥꯟ ꯑꯩꯈꯣꯏꯅ ꯐꯝꯃꯤꯁꯦ ꯊꯤꯒꯦꯅ ꯃꯅꯤꯄꯨꯔ ꯑꯦꯗꯚꯦꯟꯆꯔ ꯒꯤꯌꯔ ꯍꯥꯎꯁꯅ ꯃꯦꯞꯇ ꯒꯨꯒꯜ ꯃꯦꯞꯇ ꯊꯤꯔꯣ ꯑꯗꯨꯏꯗꯤ ꯌꯥꯝ ꯂꯥꯏ ꯏꯝꯐꯥꯜ ꯐꯤꯁꯤꯡꯁꯨ ꯇꯧꯒꯨꯝ ꯇꯧꯅꯦ ꯇꯧꯋꯦ ꯏꯝꯐꯥꯜ ꯐꯤꯁꯤꯡ ꯇꯦꯀꯜ ꯁ꯭ꯇꯣꯔꯁꯨ ꯒꯨꯒꯜ ꯃꯦꯞꯇ ꯊꯥꯛ ꯇꯧꯔꯒ ꯑꯗꯨꯝ ꯔꯨꯠ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯦ ꯕ꯭ꯔꯣ ꯑꯗꯨꯝ ꯑꯩ ꯑꯗꯨ ꯌꯧꯔꯛꯑꯦ ꯀꯥꯏꯅ ꯐꯣꯟ ꯇꯧꯅꯕꯩ ꯃꯊꯧ ꯇꯥꯔꯔꯣꯏ ꯑꯗꯨꯒ ꯑꯩ ꯀꯣꯏꯁꯟ ꯃꯊꯪ ꯃꯊꯪ ꯄꯥꯖꯔꯛꯀꯦ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯑꯗꯒꯤ ꯅꯍꯥꯟꯒꯤꯗꯣ ꯑꯃꯔ ꯑꯣꯏꯅꯥꯝꯒꯤꯗꯣ ꯍꯥꯏꯁꯦ ꯇꯣꯇꯦꯜ ꯄ꯭ꯔꯥꯏꯁꯁꯦ 3,990 ꯇꯥꯕꯅꯦꯌꯦ ꯑꯗꯣ ꯃꯥꯏ ꯃꯃꯥꯟꯅꯕꯗ ꯊꯥꯔꯛꯑꯦ ꯃꯥ ꯂꯥꯛꯍꯧꯗ꯭ꯔꯦꯌꯦ ꯑꯗꯣ ꯕ꯭ꯔꯣ ꯏꯁꯥꯃꯛ ꯂꯥꯛꯑꯝꯃꯒꯗꯤ ꯍꯦꯟꯅꯁꯨ ꯐꯒꯗꯝꯅꯤ ꯍꯥꯏꯗꯤ ꯁꯨꯝ ꯈꯪꯅꯔ ꯎꯅꯔꯕꯅꯤꯅꯀꯣ ꯑꯗ ꯏꯃꯥꯟꯅꯕꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯀꯩꯝ ꯍꯥꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯗꯥ ꯄꯥꯔꯤꯗꯤ ꯑꯗꯨꯝ ꯇꯥꯔꯒ ꯑꯗꯨꯝ ꯌꯦꯡꯕꯅꯦ ꯑꯗꯨꯝ ꯇꯥꯔꯒ ꯑꯗꯨꯝ ꯄꯤꯕꯗꯤ ꯃꯤ ꯑꯅꯧꯕ ꯂꯥꯛꯄ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯗꯤ ꯇꯧꯕꯅꯤꯗ ꯃꯥꯏ ꯃꯃꯥꯟꯅꯕ ꯂꯥꯛꯄ ꯍꯥꯏꯁꯤ ꯀꯩꯅꯣ ꯋꯥꯡꯉꯨꯗꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤ ꯋꯥꯡꯉꯨ ꯅꯠꯇꯦ ꯑꯃꯔ ꯑꯣꯏꯅꯥꯝ ꯃꯥꯏ ꯉꯁꯥꯏꯒꯤ ꯂꯪ ꯍꯪꯉꯣꯏ ꯀꯩꯀꯥ ꯄꯨꯂꯞ ꯁꯦꯠ ꯑꯃ ꯄꯨꯂꯞ ꯑꯗꯨꯗꯤ ꯂꯧꯒꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤꯌꯦ ꯃꯣꯏꯒꯤ ꯃꯕꯥꯏꯁꯤꯡ ꯊꯣꯛꯑꯦꯅ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯅꯤ ꯅꯣꯏ ꯏꯕꯥꯏꯒꯨꯝꯕ ꯑꯗꯨ ꯑꯣꯏꯔꯝꯃꯅꯤ ꯑꯗꯒꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯆꯅꯨꯒꯤ ꯀꯃꯦꯟ ꯂꯩꯔꯝꯃꯦ ꯑꯩ ꯈꯣꯏ ꯆꯣꯞꯄ ꯈꯔ ꯈꯔ ꯍꯥꯏꯔꯛꯑꯦ ꯕ꯭ꯔꯣꯗꯒꯤ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯒ ꯃꯥꯂꯦꯝꯉꯥꯟꯕꯤ ꯆꯅꯨ ꯍꯥꯏꯔꯦ ꯑꯗꯣ ꯁꯤ ꯅꯨꯄꯥꯗꯤ ꯃꯥꯜꯂꯦ ꯃꯥꯂꯦꯝꯉꯥꯟꯕꯤ ꯆꯅꯨꯅ ꯊꯣꯛꯑꯦ ꯅꯪꯒꯤ ꯐꯦꯁꯕꯨꯛꯇꯀꯣ ꯁꯣꯔꯤ ꯌꯨꯇꯨꯕꯁꯤꯗꯩꯗ ꯅꯪꯒꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯆꯅꯨꯅ ꯇꯧꯋꯦ ꯑꯗꯣ ꯈꯣꯏ ꯆꯣꯞꯄ ꯈꯔ ꯈꯔ ꯍꯩꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯁꯨꯝ ꯇꯥꯏꯝ ꯄꯥꯁ ꯗꯤꯜ ꯂꯦꯟꯕꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯁꯨ ꯈꯣꯏ ꯆꯣꯞꯄꯗꯤ ꯁꯥꯕꯒ ꯑꯗꯨꯝ ꯈꯪꯕ ꯋꯥꯠꯄꯅꯦ ꯈꯪꯗꯕꯅꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯤꯂꯥꯉꯝꯕ ꯃꯩꯁꯅꯥꯝꯒꯤ ꯀꯣꯏꯁꯟ ꯂꯥꯛꯑꯦ ꯖꯤꯂꯥꯉꯝꯕ ꯃꯩꯁꯅꯥꯝꯁꯤꯁꯨ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗꯁꯨ ꯍꯧꯕꯗꯤ ꯂꯧꯕ ꯌꯦꯡꯕꯤꯕ ꯑꯩꯒꯤ ꯕ꯭ꯔꯗꯔꯅꯦ ꯑꯩ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯑꯗꯩ ꯏꯌꯥꯝꯕ ꯏꯆꯝ ꯆꯝꯕ ꯀꯣꯏꯁꯟꯅꯤ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯆꯥꯅ ꯊꯛꯅꯕ ꯀꯔꯤ ꯀꯔꯤ ꯄꯨꯕ ꯌꯥꯕꯒꯦ ꯖꯨꯁꯀꯨꯝꯕ ꯐꯕ꯭ꯔꯥ ꯆꯥꯛ ꯃꯌꯥꯝ ꯆꯥꯔꯒ ꯆꯠꯂꯁꯨ ꯑꯣꯅꯤꯡꯉꯤ ꯁꯖꯦꯁꯟ ꯄꯤꯕꯤꯌꯨ ꯁꯤꯁꯦ ꯑꯗꯨꯝ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯍꯥꯏꯖꯔꯛꯑꯒꯦ ꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯒ꯭ꯂꯨꯀꯣꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯊꯤꯜꯂꯒ ꯊꯛꯄ ꯌꯥꯕ ꯑꯗꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯃꯤ ꯌꯧꯁꯜꯂꯛꯑꯦꯍꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯃ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯂꯩꯕ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯕ꯭ꯔꯗꯔ ꯋꯦꯜꯀꯝ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯃꯤ ꯌꯧꯔꯛꯑꯦ ꯃꯌꯥꯝ ꯃꯥꯁꯨ ꯃꯌꯥꯝꯗ ꯏꯟꯇ꯭ꯔꯣ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯌꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯑꯃ ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯄꯨꯑꯣ ꯆꯈꯥꯎꯗꯤ ꯍꯥꯡꯍꯟꯒꯅꯣ ꯐꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯔꯖꯤ ꯗ꯭ꯔꯤꯡꯒꯨꯝꯕ ꯑꯗꯨꯝ ꯊꯛꯄ ꯌꯥꯏ ꯏꯆꯝ ꯆꯝꯅ ꯏꯁꯤꯡꯗ ꯑꯗꯨꯝ ꯆꯨꯝꯅꯒꯤ ꯒ꯭ꯂꯨꯀꯣꯁꯇꯣ ꯋꯥꯟꯂꯥꯏꯠꯀꯤ ꯑꯗꯨꯒꯤꯗꯒꯤ ꯀꯥꯏꯅꯒ ꯂꯩꯕꯗꯣ ꯑꯗꯨꯝꯕꯗꯣ ꯑꯗꯨꯝ ꯊꯤꯜꯂꯒ ꯑꯗꯨꯝ ꯊꯛꯑꯁꯨ ꯌꯥꯏ ꯆꯨꯝꯅ ꯏꯁꯤꯡ ꯆꯨꯝꯅꯒꯤ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯊꯛꯄꯤꯌꯨ ꯑꯗꯩ ꯆꯥꯅꯕ ꯃꯄꯪ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯥꯕꯤꯌꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯧꯁꯤꯟꯕꯤꯔꯣ Bro, kailanito fruito ꯑꯣ target license. ꯐꯨꯔꯤꯠ ꯂꯧꯕ ꯂꯥꯛꯏꯔꯣ Free low light. ꯂꯥꯛꯑꯣ ꯁꯤꯗ ꯑꯝꯇ ꯆꯪꯕꯤꯔꯣ ꯁꯣꯝꯗ ꯑꯝꯇ ꯆꯪꯕꯤꯔꯣ ꯑꯩꯒꯤ ꯂꯥꯛꯑꯣ 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 ꯍꯣꯏ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯆꯤꯟꯕꯨꯗꯤ ꯈꯤꯇꯪ ꯆꯤꯟꯕꯅꯦ ꯑꯩ ꯕ꯭ꯔꯗꯔꯁꯦ ꯐꯨꯔꯤꯠ ꯂꯧꯕ ꯂꯥꯛꯑꯦ Ay free low light ma'am. ꯃꯌꯥꯝ Ngasai live yang money. Ngasi free low ꯅꯠꯇꯦ direct. ꯁꯤꯗ ꯐꯝꯃꯨꯔꯣ ꯑꯗꯩꯗꯤ ꯐꯅ ꯎꯔꯣꯏ Adi slow di kena sound di slow le ho. ꯁꯥꯎꯟ ꯂꯦꯛ ꯆꯠꯂꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯀꯛꯊꯠꯂꯒ ꯃꯀꯣꯛꯇ ꯑꯃꯨꯛ ꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯣ Oh, yeah, that's ꯁꯤ ꯑꯗꯨꯝ ꯆꯠꯆꯔꯁꯨꯅ ꯃꯊꯪꯒꯤꯁꯨ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗꯣ ꯐꯝꯃꯣ ꯒ꯭ꯌꯥꯟ ꯇꯥꯅ Ay yo sida lamule na tong ꯕ꯭ꯔꯣꯒꯤ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕꯅꯣ Nongda hai ba. ꯅꯣꯡꯉꯗꯥ Ay pura ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗꯣ mane Google la thi ka ba. Tamare. Admai tholai ni me no do soi la ka di lai ni me ay Google ai gi account do ina kena tong matam da. Cha dura la na. ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯦꯟ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯒꯤ ꯀꯃꯦꯟ ꯆꯦꯛ ꯇꯧꯕꯤꯌꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯆꯣꯡꯊꯣꯛꯄꯅꯦ Ay hujik direct ne surprise oina joksele ne me. ꯃꯥ ꯍꯧꯖꯤꯛ ꯀꯃꯦꯟ ꯌꯥꯝ ꯄꯤꯔꯝꯕꯗꯣ ꯑꯩ ꯕ꯭ꯔꯗꯔꯁꯦ ꯍꯧꯖꯤꯛ ꯑꯩ ꯅꯥꯛ ꯌꯧꯁꯜꯂꯛꯑꯦ ꯑꯗꯣ ꯃꯥꯏ ꯐꯨꯔꯤꯠ ꯂꯧꯅꯤꯌꯦ ꯐꯨꯔꯤꯠꯁꯦ 3 ꯁꯨꯕꯅꯦꯕꯀꯣ ꯑꯗꯣ ꯃꯆꯨꯗꯣ ꯕ꯭ꯔꯣꯅ ꯄꯥꯝꯖꯕ ꯑꯃ ꯈꯟꯕꯤꯔꯣ ꯁꯤꯃ ꯂꯩꯔꯦ ꯁꯥꯔ ꯑꯝꯇ Ay ngasai uramne ay pame adu blue do da kano koi body ball lipa blue dum tanga adu blue do adu phase. ꯕ꯭ꯂꯨꯗꯨꯒ ꯒ꯭ꯔꯤꯟ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ ꯒ꯭ꯔꯤꯟ ꯌꯥꯝ ꯂꯥꯏꯠ ꯑꯣꯏꯕ ꯒ꯭ꯔꯤꯟ ꯑꯃ ꯂꯩꯕꯅꯤ ꯒ꯭ꯔꯤꯟꯗꯅ ꯍꯨꯗꯤ ꯑꯣꯏꯕ ꯍꯨꯗꯤ ꯀꯣꯛ ꯌꯥꯎꯕꯤꯗꯣ Adu yaude ko lo. ꯑꯗꯨꯗꯤ ꯁꯤ ꯍꯨꯗꯤ ꯌꯥꯎꯗꯕꯤꯗꯣ ꯑꯣꯏꯔꯅꯤ ꯑꯩ ꯂꯤꯂꯤꯗꯅꯤ ꯁꯤꯔ ꯁꯤ ꯃꯥ ꯂꯤꯠꯂꯤꯁꯤ ꯃꯥꯟꯅꯔꯅꯤ Ama blue do am ta pibi da. ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗꯩꯗ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯅꯣꯡꯉꯗꯥ ꯂꯥꯛꯄꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯆꯣꯡꯊꯣꯛꯏꯗꯣ ꯃꯥ ꯂꯥꯛꯄꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯩ ꯆꯦꯅꯦꯜꯁꯦ ꯈꯤꯇꯪ ꯁ꯭ꯂꯣ ꯆꯠꯂꯁꯨ ꯑꯩꯒꯤ ꯚꯣꯀꯦꯜꯁꯦ ꯈꯤꯇꯪ ꯁ꯭ꯂꯣ ꯆꯠꯂꯁꯨꯀꯣ Mayam lai do re tu. Na so to ay lai lagi ay yoksele ngasi. ꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤꯁꯨ ꯑꯩꯒꯤ ꯕ꯭ꯔꯗꯔꯁꯤꯡꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯕꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯑꯗꯨꯒ ꯗꯥ ꯄꯥꯔꯤꯒꯤꯁꯨ ꯌꯥꯝ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ
ꯑꯩꯒꯤ ꯕ꯭ꯔꯗꯔꯅꯒ ꯁꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯌꯧꯁꯤꯜꯂꯛꯄ ꯑꯩꯗꯤ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯂꯝꯕꯤꯗ ꯊꯦꯡꯅꯔꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯝ ꯀꯧꯅꯁꯤꯀꯣ ꯑꯩ ꯕ꯭ꯔꯣ ꯅꯪꯒꯗꯥꯕꯨꯗꯤ ngasi face to face unaramni khange ado magi youtube ta comment da thorokpadadi maming di khangaga photo do chauna thoktamni khangdeba aduduna ichinauji na khangaju brother Deepak adu da kaina num koro aduga akoi num kongnaje akoi num tinaje haitare ne tinaba nong phadok num punba tinaba kaju kaide num kano tawje sai to khalo yare sai excel si excel lo sa simju test ro color je mem da hangaje na ani mong log diro ani mong log gitare mem lai kai ani apang ani yore si tawage ma'am camera du ju urumni na mai akoi brother nongada gi sakka chana ga dawa amta mem suggest tawiro he comment da ai te comment pathok jarke ma'am brother adune nongada da namai ko masa te di para mena adu atai feeling ada tang lep chap yo ko adu makadi sakang yeng bi ko jar pasal ko sang na pining mo de kam sang bi ba kam ne ngai na pining mo do fare ma'am comment tore ado hoji ai brother nongada je mana free khali kan dai da se da ma'am da khalal je camera da ma'am yeng bi ro si ji ga ai green ji ga karam sana ga de ke do magi karam free ma chu je kam na pakchai do amta habiro brother nongada gi adi Bobby Wahengbam ai brother na hai Deepak ai hello ai sinau ma'am comment nu pathok jage adagi bro baw phana ba karam masina si na ge amta habiro bro nokcha nong nai je khoi gi baw phaba je num keno to bune mai di masinja num chengkuk kuma num yanbe adi satu nung tu kaina le satu gumba adagi keno gi khoi gi mafau dam da mina silver yam phane yedo anchor da adugi ju mogi secret recipe hai ta ne khara lei ko mafau dam da phaba gi ada moina totpada hapi ji yamna hape makhan ma thel adigi khoi gi kabong muri adu da ke kam yam hape aidi silver gumba baw gumba phaba sina na ba ado kabong muri gumba anum hapa dudi kitang kano haptraga ju huji leiba chengku kumba te satu kaina dukan da phangiba adigi blue lei bro yellow plow gain leimni yellow plow ga je num chabani ko ado num try tawbiyo bro aduga ojit asem nai je bro kano brother nongada khoi taw nongada haitare ne blue do yam phajai here blue je ai ne ti pam jau de ta re adu ani ma lorge bro me am ani ma ai loksel lage adagi kiran line ju haire je ani ma phajai here kiran line thank you kiran line hai je ani ma loro ani ma phajai ani ma nei lo ti je bro hai blue ma chu na pakcha dong ma le yambagi haire yaku luwang na ju khale asi brother nongada je ai hangoi ji lo gi de me hangoi khalo aduga aigi gurumyum khogendro ai marup sigi yam sangba question am le me da pari hogi club yaksang sport ka yauram me ibai aken hoida yam kuina lerame 9 years muk larik tambagi aduga yumnam lekai da achouba khoigi dukan du su khangna bro achouba khoigi dukan du su khangna bro asi brother khogendro je khoi da pare gurumyum khogendro ai je da ken hoida am kui lerme ye ibai aken hoida sahi mapan muk lerme haye ado larik tambagi haire aduga yumnam lekai da achouba khoigi dukan du su khangna bro haye yumnam lekai achouba khoigi dukan hai je ai gyan ta dre bro yumnam lekai gi achouba khoi dukan hai je ken adudi chaman ye da pari hogi ne di moigi dukan ani subne si da pari hogi na sigi yumnam lekai gi imphal fishing tackle du ju da pari gi ni aduga si ju da pari gi ne bro aduga ahan bagi do aduna chanai MNP BN party jo ahan bagi chanai ani malorge bro magi fruit ki matang je ai brother nong da je ani malor ni mayam harau re chinau mayam naga sumaina chana baga khanbirak baje adum aina live streaming torikan da sumaina mafam chana ga torikan da di anum mayam ima khoi magi da pari gi dukan da ga torikan da de num koibiro khoi num live streaming je tongmina je share tongmina je adagi pamel khunung mamna hai je phawonga gi khoje se kya pige sarsim da habiro पोल जे फादी वो मॉडल पर चनी यांखई दगी ना चतुक चत्रेट पीबा नम लेरे 210 द चनी यांखई 210 हाई जे फुट के नो ngani ye mapan ado chani yankai pi ye bro 210 di 240 na phunipan 210 odi put taret ta ke no to we lupa chani yankai pi ye phonga phabai khoi je adagi akoi gi
Bhim Singh Thangjam Leire, Adagi Rameswar Songtham, Ojit, Adagi Dilip Oinam, Adagi Premjit Guru Mayum, Adagi Pamel Kudongbam, Adagi Nauchan Now, Adagi Romeo Pukramam, thank you. Hangoy Black Tie, Gram Gido, Leire Bro Hire. Hoi bro, Aduna, Porong Baba Bro. Bro Masigi, Blue na Pe Hoi, Elangbam Iwocha, thank you. Hoi bro Nongada, Ze. ꯑꯩꯒꯤ ꯁ꯭ꯇ꯭ꯔꯤꯃꯤꯡꯒ ꯆꯞ ꯆꯥꯅ ꯃꯥꯁꯨ ꯌꯧꯁꯜꯂꯛꯄꯒ ꯑꯣꯏꯕꯒ ꯃꯌꯥꯝ ꯂꯥꯏꯚ ꯊꯥꯕꯗꯣ ꯗꯥꯏꯔꯦꯛ ꯆꯦꯟꯁꯤꯜꯂꯛꯏꯅꯤ ꯑꯥꯗꯒꯤ ꯂꯩꯒꯗꯕꯗꯣ ꯑꯃꯒ 500 ꯇꯥꯕꯀꯣ Deepak magi sa amaga sangwa ta bane bako kuri chil pa sangwa lising am lai hang we ni chani yang kai ado discount pi ga lai un pham da lam ni na pa lising amaga chahum ga dang law bas okay ma'am percent chani ki instant discount akuba au no kuji ma'am yam fajare haidi sigi aina sum hai kan si puri se anum lupa chatruk chingmu do sa na songa chatruk ang kai chingmu do songa da si ma already masai hongjare adagi sigi hangoi je anum chani yang kai dagi ta da bane si hangoi je even aina ga leibo bo anum chani ga kun kun tha da ga anum lori ni ado ji akhoi gi hozik kare hai tare ne akhoi gi channel de lak ba mi di ado ai ge soyom leire ai go office da gi lak ba ne aina lei kan hai hogdre ne aduna aigi taraktre ado akogi bro no ngada lakgi hangoi ni je seng moi je fajabre ngo ma'am sigi hangoi maningda spoon yowi ani to sigi hangoi ni je leire aduga si jiga free siga lowada change story ma'am red change kano se black se black se red to kano change story oh green ga black point pa ga ma'am sigi green din ne ino si wa da sin khali do bro nang toro ge ai toro ge ma'am green ga black ka pa ha sifar ma'am adu lam sa thoro ai yo mu far yam nungai na koi throk anum bi thengna ko na je no ma chamina je bani pon je ma'am ai brother no da je thadok rage ma'am chale ma'am adagi nangi party am dudi ai wari sagidre ai party ai no bane oh fare keno da tang chang ge tawri fare ai live se continue to horge dudi adune adagi romeo pukramam phaje here furit to price kya pige free sale pa chonga ne si free se anum hoi bro yam nungai re thank you adagi akoigi sapam prasanta singna aijo ngasai hangoi ani ga line amaga leye da pari dagi hoi ado da anum hoi yam phare yam nungai tab da anum paisa ta lo anung angno aduga akoigi channel dagi akoigi brother Deepak natra GoFishManipuri dagi thengna dei lakone paisa do newcomer or newcomer ne akoi kem khangde da pari na phanar simbi yu natraga paisa do yengaga sabi yu have da manum sakani ado saktraga dengon haro ai wari sabi aduga ate malenga misanu ila khoi su nong madi lakani pungdongbam yorbung malengan bi chanu haije bro ming atopa ke koge aigi nange youtube tadi malenga mi chanu na thoe ko ai khoi su nong madi lakani pungdongbam yorbung haye ado bro na khangdam leire pungdongbam yorbung je aigi lekai ni ko yorbung je lekai ni chalo godo adana thengnaje aduga makha motpagi collar tongnaba leibro makha motpagi collar tongnaba collar da hapnaba khoigi ngasai keno do leibane khoigi pop up nam leibdo makha motpai di pop up habdo khoigi bol dong toraga makha da khoi palakan da ising mongda targa tokhat pido aduga nang ngasai collar changku puli dugi mathakta khitang tokhala le ne ba ngasai gi bol duna tokalaga khoi du di mathakta le ni changku na makha le ne du ni amot pada thakpa yare bro hoji hangbire ido makha mot pe do araba lorem amna hari do adugi pop up hayo any khoyon ba dukan da chango da pai da la ju phangani ate te loi phangni anum khoyon bai sin nawge khoi ju khoi chop chapani na khoi loi theng nei loi khang nei adu duna any bro na comfortable hoge da challa kan da hangbiu pop up na hayo pop up haije pop je pop up hayo anum khangmane adu pop up bet se adu leiro duga hapo makha molaju anum farne adu di ngasai gi silver gumba dawardi adagi ball gumba big head gumba je adu ju phabe chance wang yo pop up sin aduga ayam lubai manam phone tore ayam tang polam pai ge ai मैम काइबी गिनो सुकाई काइबी गिनो आई ngasai do matte am tanga trailer thajar ke ai मैम ja keno to unate duga tei keno मैम je mu reply pijage mai tei ma prasanta ai reply pijage ai gi video do मैम am tang sigi video je am tang mieng tabiu
ꯃꯌꯥꯝ ꯃꯇꯦꯛ ꯑꯃꯇꯪ Sinlau ma'am ahak war juwan ngai bibai dong ta ninga le tan thaga chari hojiki do in mela plus ai channel ji ai content de yaw bujing du ne ai na ma'am du chari do adu keno tor je ai ma'am gi comment ong mathang mathang patok charke maitai imma pro mamang live to buda hai ki ba lottery tong ne ha do o fare ai chi tor ge duga caller ai mi pu tere ting biri caller atopa leibra hang mane caller atopa je caller je araba lorem bamna hang biri je pop up to di leiraga sinare da pari da gi ado sarakti o caller je samai tawro araba lorem bamna hangai ba question je reply picture ga ai adongi condition do adongi situation do ai understand taw jare yam motpa makha motpa jaga da di caller da akhoi gi masamu ko sorry caller da gat na punba caller am leini duga akhoi gi braided line hai tari eco fiber na punba caller am leini adu makha motpa jaga da hunge di gat na punba akhoi gi chap chap tingba caller do smaina chap chap ting thokpa mari smaina longthokpa mari akan ma gat tiling idana adu mudo to wironu akhoi gi eco fiber na panba eco fiber du ding asai gi caller do mai pumam thokpa pullaga mai makhut to khoi duga samnari ba mari do nopani na patrak patrak tai dana adu do ina to wiu adu gi hujiki keno do to wiraga di amukka hena ngasai gi amotpa jaga da di am thina nungarni maram di mai mechanism je ngasai gi spring du dai da koi chengkup yomani aduga smaina ising je jup torga ising mongda tarak pa dai tapna lupthar to ni na smaina lupthar dai da ngasai gi spring dai machinjak chauna yomi ba potuna makha da tarni aduga side side ki mukhut mam du di kano duna spring duna makha thangaga ngasai khoi mari flexible web du di khoi duna mathak ta tawga smaina tamna tawminar to ne khoi duna mathak tangorga smaina adui timing dai da spring duna makha thangaga khoi jing du di ngasai gi amot pa du mathak ta tapna taraga mathak ta leibugi chance ha wange duna caller do eco fiber pan ba to biro soi duna nga phagani aduga one more point pukhi makha je mole hai targa di any caller langma matamda either gut ogera adi eco fiber ogera caller du gi asab duna to ngamane kanu to birano koi je smaina cha launa caller langrena ising je pukhi da juplong tagrena audagi langdo lang semini kaina ga khoi do chingjan biro no tagi ba jaga du da num tapna num tan biro aduga lang chonda ba semimni adagi aina taning ba jaga da tadre kaina ga yesan bi chingjan mi torno pukhi makha moladi nangna tagi khoi do yesan madam ngen molane ba aduna adu nga chu du thoro nga chu ga chara ro aduna tagi mafam du dagi yarige khoi tagi ba jaga do chu lenghan bidaba lang yesal aju lang do kitang nopthari bu dang kitang semaga masagi caller du di chingbi da bai tare ne simaga to wiu ai mamang nem thenagre ai am togre sungai soi da nga phagane adagi punsi khongchet ki brom le bro loktak ta phabo jin phanare masinja kita takpiyo ade phonga phawonga phawje num kano ngasai strawberry pinka adagi anum strawberry pink se amna phane hai strawberry pinka strawberry adi sotabim gum manum mina leinai hai ado strawberry pink strawberry white se num phonga phawda num phana si na beya bane petakna tolaga adagi gurum adagi mayam gi kano mayam male brother phone number amata mihatpa gaming hai ne mihatpa gaming na hai je phone number amta kano toroi aduga malengan bi chanu boina ko we boina malengan mi chanu na je boina ko we oi boina je akoi gi chalo sorry
ꯌꯣꯔꯕꯨꯡ ꯑꯗꯥꯏꯗꯒꯤ ꯑꯣꯏꯔꯗꯤ ꯂꯝꯂꯥꯏ ꯌꯣꯔꯕꯨꯡꯗꯒꯤ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯅꯣꯏꯔꯣꯝꯗ ꯑꯗꯨꯝ ꯂꯩ ꯑꯗꯒꯤ ꯑꯣꯖꯥ ꯅꯝꯕꯔ ꯄꯤꯕꯤꯔꯛꯎ ꯌꯥꯗꯦ ꯇ꯭ꯔꯤꯞ ꯑꯃꯗ ꯁꯤꯟꯁꯦ ꯍꯥꯏꯕꯕꯨ ꯀꯨꯏꯔꯕꯅꯤ ꯍꯣꯏ ꯑꯩ ꯐꯦꯁꯕꯨꯛꯇ ꯔꯣꯁꯟ ꯂꯥꯏꯁ꯭ꯔꯝ ꯔꯣꯁꯟ ꯍꯥꯏꯗꯣ ꯑꯩ ꯐꯦꯁꯕꯨꯛꯇ ꯗꯤꯄꯛ ꯃꯨꯇꯨꯝꯅ ꯂꯩꯕꯅꯦ ꯑꯗꯨꯗꯩꯗ ꯐꯦꯁꯕꯨꯛ ꯄꯥꯏꯔꯝꯒꯅꯤ ꯔꯣꯁꯟꯁꯨ ꯁꯣꯏꯗꯅ ꯑꯗꯨꯗꯩꯗ ꯃꯦꯁꯦꯖ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯁꯦ ꯕ꯭ꯔꯣ ꯂꯣꯛꯇꯥꯛꯇ ꯄꯥꯎ ꯐꯥꯕꯩ ꯍꯥꯏꯈ꯭ꯔꯦꯀꯣ ꯌꯥꯔꯦ ꯃꯈꯥꯒꯤ ꯑꯃꯨꯛ ꯄꯥꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯑꯩꯒꯤ ꯐꯥꯔꯝꯗꯁꯨ ꯅꯣꯡꯃ ꯂꯥꯛꯄꯤꯌꯨ ꯄꯣꯔꯣꯝ ꯈꯔꯗꯤ ꯂꯩꯔꯦ ꯑꯔꯥꯕ ꯂꯧꯔꯦꯝ ꯑꯃꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯦ ꯑꯔꯥꯕ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯗꯤꯄꯛ ꯃꯨꯇꯨꯝꯅ ꯂꯩꯕꯅꯦ ꯑꯗꯣ ꯑꯗꯨꯗꯩꯗ ꯏꯕꯥꯅꯤ ꯆꯥꯠ ꯇꯧꯅꯁꯦ ꯃꯦꯁꯦꯖ ꯊꯥꯅꯁꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯅꯣꯡꯃ ꯑꯃ ꯂꯦꯞꯊꯣꯛꯑꯒ ꯅꯪꯒꯤ ꯐꯥꯔꯝꯗ ꯄꯣꯔꯣꯡ ꯐꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯁꯨ ꯌꯥꯏ ꯀꯩꯅꯣ ꯄꯣꯔꯣꯡꯁꯨ ꯐꯥꯗꯣꯛꯁꯦꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯅꯝꯃꯁꯦ ꯑꯗꯨꯒ ꯕ꯭ꯔꯣ ꯂꯣꯛꯇꯥꯛꯇ ꯀꯣꯏꯔꯛꯑꯣ ꯈꯣꯏ ꯆꯣꯞꯁꯤ ꯂꯥꯛꯑꯣ ꯑꯗꯩ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅ ꯍꯥꯏꯁꯦ ꯕ꯭ꯔꯣ ꯂꯥꯛꯀꯦ ꯑꯩ ꯍꯟꯗꯛ ꯂꯥꯁ ꯁꯟꯗꯦꯗ ꯑꯩ ꯂꯣꯛꯇꯥꯛꯇ ꯆꯠꯂꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯗ꯭ꯔꯤ ꯊꯥꯡꯒ ꯀꯣꯏꯔꯨꯔꯦ ꯊꯥꯡꯒꯁꯦ ꯌꯥꯝ ꯆꯥꯎ ꯂꯩꯔꯝꯃꯦ ꯊꯥꯡꯒꯁꯦ ꯌꯥꯝ ꯄꯤꯛ ꯄꯣꯏꯅꯤꯡꯕꯅꯦ ꯑꯩꯅ ꯍꯤ ꯇꯣꯡꯉ ꯆꯠꯄꯗ ꯈꯪꯉꯦ ꯊꯥꯡꯒꯒꯤ ꯁꯤꯒꯤ ꯄꯥꯔꯀꯤꯡꯗꯣ ꯊꯥꯡꯒ ꯀꯔꯥꯡꯒꯒꯤ ꯑꯩꯈꯣꯏ ꯍꯤ ꯊꯥꯡꯐꯝꯗꯣ ꯑꯗꯨꯗꯒꯤꯅ ꯀꯣꯏꯔ ꯆꯠꯂꯒ ꯆꯤꯡꯖꯥꯎ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯣꯏꯔꯨꯔꯦ ꯃꯈꯥꯔꯣꯝ ꯊꯪꯕ ꯆꯤꯡꯒꯗꯣ ꯀꯣꯏꯔꯒ ꯂꯥꯛꯑꯒ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒꯒꯤ ꯊꯣꯡꯗꯣ ꯑꯗꯨꯗꯩꯗ ꯐꯥꯎꯗꯣꯔꯛꯑꯒ ꯑꯃꯨꯛ ꯂꯥꯛꯑꯀꯥꯟꯗꯩꯗ ꯉꯁꯥꯏꯒꯤ ꯍꯤ ꯊꯥꯡꯐꯝꯗꯣ ꯌꯧꯔꯤꯕ ꯊꯥꯡꯒꯒꯤ ꯄꯨꯔꯥ ꯔꯥꯎꯟꯁꯦ ꯑꯩ ꯑꯗꯨ ꯍꯤꯗ ꯆꯠꯂꯒ ꯄꯣꯔꯣꯡ ꯍꯨꯟꯕ ꯆꯠꯂꯨꯔꯦ ꯃꯃꯥꯡ ꯁꯟꯗꯦꯗ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯖꯔꯅꯤ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒꯤꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯅꯤ ꯑꯗꯨꯗꯩꯗ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒꯤ ꯇ꯭ꯔꯤꯞꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯑꯗꯨꯒ ꯕ꯭ꯔꯗꯔ ꯉꯥ ꯐꯥꯕꯁꯦ ꯃꯆꯤꯟꯖꯥꯛ ꯈꯪꯅꯤꯡꯉꯦ ꯈꯣꯏꯖꯩꯗꯤ ꯃꯌꯥꯝ ꯂꯩꯖꯔꯦ ꯃꯆꯤꯟꯖꯥꯛ ꯆꯨꯝꯗꯕꯅ ꯉꯥ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯃꯆꯤꯟꯖꯥꯛ ꯆꯨꯝꯗꯕꯅ ꯉꯥ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯌꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯍꯪꯉꯛꯏꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅ ꯍꯪꯉꯛꯏꯁꯦ ꯃꯤꯍꯥꯠꯄꯒꯤ ꯃꯤꯡꯅ ꯃꯌꯥꯝ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯁꯥꯎꯔꯗꯤꯀꯣ ꯑꯩ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯧꯖꯤꯛ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯧꯔꯤ ꯑꯩ ꯆꯦꯅꯦꯜꯒ ꯑꯃ ꯌꯦꯡꯕꯤꯗ꯭ꯔꯕꯣ ꯐꯣꯟꯒ ꯄꯥꯏꯗ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯑꯣꯟ ꯏꯌꯔꯅꯤꯅꯦ ꯑꯩ ꯁꯤꯡꯖꯃꯩꯗ ꯂꯩ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔ ꯗꯥ ꯄꯥꯔꯤ ꯗꯨꯀꯥꯟꯗ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯂꯣꯏꯔꯒ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯑꯃꯅ ꯍꯪꯉꯛꯄꯗꯣ ꯉꯥ ꯐꯥꯕꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯣꯏ ꯈꯣꯏ ꯆꯣꯞꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯈꯣꯏ ꯆꯣꯞꯅꯤꯡꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯩꯗ ꯈꯣꯏ ꯆꯣꯞꯄ ꯆꯠꯂꯕ ꯑꯣꯜꯔꯦꯗꯤ ꯈꯣꯏ ꯃꯦꯂꯥ ꯌꯥꯎꯔꯕ ꯅꯠꯇ꯭ꯔꯒ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯈꯩ ꯁꯤꯒꯤ ꯁꯦꯀꯦꯟ ꯈꯔꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯍꯥꯏꯗꯤ ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅꯤ ꯄꯨꯟꯁꯤꯗ ꯈꯣꯏ ꯆꯣꯞꯄ ꯆꯠꯄ ꯃꯇꯝꯗ ꯈꯣꯏ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯣꯏ ꯃꯦꯂꯥ ꯆꯠꯀꯥꯟꯗꯩꯗ ꯑꯩꯅ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯈꯣꯏ ꯆꯣꯞꯃꯤꯟꯅꯔꯦꯕꯀꯣ ꯊꯪꯅꯅ ꯅꯪꯒꯤ ꯃꯐꯝꯗ ꯑꯃ ꯑꯩꯒꯤ ꯃꯐꯝꯗ ꯑꯃ ꯂꯥꯞꯅ ꯐꯨꯠ 10 ꯀꯨꯟ ꯂꯥꯞꯅꯔꯒ ꯈꯣꯏ ꯆꯣꯞꯃꯤꯟꯅꯔꯦ ꯅꯠꯇ꯭ꯔꯒ ꯏꯕꯥꯅꯤ ꯋꯥꯡꯃ ꯈꯣꯏ ꯆꯣꯞꯃꯤꯟꯅꯔꯦ ꯑꯗꯨꯗꯩꯗ ꯃꯦꯂꯥ ꯑꯃ ꯆꯠꯃꯤꯟꯅꯔꯦ ꯄꯨꯈ꯭ꯔꯤ ꯐꯥꯝ ꯑꯃꯗꯩꯗ ꯑꯗꯨꯗꯩꯗ ꯑꯩꯁꯦ ꯉꯥ ꯌꯥꯝ ꯐꯥꯔꯦꯕ ꯅꯪꯅ ꯐꯥꯗ꯭ꯔꯦꯕ ꯑꯩꯒꯤ ꯃꯔꯨꯞ ꯅꯪꯅ ꯉꯥꯁꯦ ꯐꯥꯗ꯭ꯔꯦꯕꯀꯣ ꯑꯦꯛꯖꯥꯝꯄꯜꯅꯦꯀꯣ ꯑꯗꯩꯗ ꯁꯄꯣꯁ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯐꯥꯏꯗꯣ ꯀꯩ ꯃꯆꯤꯟꯖꯥꯛꯇꯅꯣꯅ ꯍꯪꯉꯛꯑꯦ ꯈꯜꯂꯁꯦꯕ ꯑꯗꯣ ꯑꯩꯅꯁꯨ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯁꯦꯕ ꯃꯤꯅ ꯍꯥꯏꯗꯣꯔꯛꯇ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯩꯅ ꯏꯇꯥꯎ ꯑꯩꯗꯤ ꯁꯣꯇꯥꯕꯤꯝꯗ ꯐꯥꯏ ꯁꯣꯇꯥꯕꯤꯝꯒ ꯀꯛꯆꯤꯡ ꯃꯔꯨꯝꯒ ꯃꯤꯛꯁ ꯇꯧꯔꯒ ꯇꯣꯠꯄꯗꯣ ꯑꯗꯩꯗ ꯐꯖꯅ ꯆꯥꯔꯛꯏꯍꯦꯅ ꯑꯩꯅ ꯈꯨꯝꯗꯣꯏꯅꯦ ꯏꯕꯥꯅꯤ ꯄꯨꯈ꯭ꯔꯤ ꯋꯥꯡꯃ ꯂꯥꯎꯅꯕꯁꯤꯗꯩꯗ ꯑꯗꯨꯗꯩꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯣꯇꯥꯕꯤꯝꯒ ꯀꯛꯆꯤꯡ ꯃꯔꯨꯝꯒ ꯈꯔ ꯍꯥꯞꯄ ꯇꯣꯠꯄꯁꯤꯁꯨ ꯑꯗꯨꯝ ꯑꯗꯨꯗꯨꯅ ꯑꯁꯦꯡꯕꯒꯤ ꯑꯩ ꯑꯣꯔꯤꯖꯤꯅꯦꯜ ꯐꯥꯖꯔꯦꯕ ꯑꯩ ꯉꯥꯁꯦ ꯍꯦꯛꯇ ꯒ꯭ꯔꯥꯁ ꯀꯥꯞꯁꯦ ꯅꯟ ꯁ꯭ꯇꯣꯞꯇ ꯑꯗꯨꯝ ꯐꯥ ꯂꯩꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯪꯉꯛꯏꯕ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯆꯤꯟꯖꯥꯛꯇꯣ ꯆꯞ ꯃꯥꯟꯅꯅ ꯃꯥꯅ ꯇꯣꯠꯂꯒꯁꯨ ꯅꯠꯇ꯭ꯔꯒ ꯃꯥ ꯃꯁꯥꯃꯛ ꯂꯥꯛꯑꯒ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯑꯩꯒꯤ ꯑꯇꯣꯠꯄ ꯃꯆꯤꯟꯖꯥꯛꯇꯨꯃꯛ ꯂꯧꯔꯒ ꯄꯨꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯔꯒ ꯆꯣꯞꯄ ꯃꯇꯝꯗ ꯐꯥꯔꯛꯇꯕ ꯌꯥꯏꯑꯕ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯐꯥꯔꯛꯇꯕ ꯌꯥꯏꯑꯕ ꯑꯗꯨꯗꯤ ꯑꯩ ꯉꯁꯥꯏ ꯁꯤꯅ ꯆꯥꯝꯅꯤ ꯀꯥꯏꯁꯦ ꯅꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯖꯟꯅꯔꯕꯣꯏꯒ ꯅꯤꯡꯅꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯝꯕ ꯇꯤꯞ ꯑꯩꯅ ꯁꯖꯦꯁꯟ ꯇꯧ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯤ 10 ꯈꯣꯏ ꯆꯣꯞꯃꯤꯟꯅꯕꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯤ 10 ꯈꯣꯏ ꯆꯣꯞꯃꯤꯟꯅꯕꯗ
ꯑꯩꯈꯣꯏ ꯃꯤ ꯀꯨꯟ ꯈꯣꯏ ꯆꯣꯞꯃꯤꯟꯅꯕꯗ ꯀꯩꯅꯣ ꯇꯧ ꯍꯧꯖꯤꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯕ ꯅꯃꯥꯟꯅꯕꯗꯨꯗꯩꯗ ꯍꯪꯕꯩ ꯃꯍꯨꯠꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯣ ꯃꯤꯅꯤꯠ 5-10 ꯃꯥꯡꯊꯣꯛꯑꯣ ꯑꯗꯨꯒ ꯃꯥꯅ ꯈꯣꯏ ꯆꯣꯞꯄꯗꯣ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯌꯦꯡꯉꯣꯕ ꯁꯣꯡ ꯍꯪꯒꯅꯣ ꯃꯉꯣꯟꯗ ꯍꯪꯗꯁꯨ ꯌꯥꯔꯦ ꯅꯪꯅ ꯀꯩ ꯃꯆꯤꯟꯖꯥꯛꯅ ꯆꯥꯔꯤꯅꯣ ꯀꯔꯤ ꯒ꯭ꯔꯥꯎꯟ ꯕꯦꯁ ꯁꯤꯖꯤꯟꯅꯩ ꯑꯗꯨ ꯇꯧꯋꯦ ꯀꯥꯏꯅ ꯑꯗꯨ ꯍꯪꯕꯩ ꯀꯩꯝꯇ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯅꯪ ꯃꯤꯅꯤꯠ 10 ꯀꯥꯏꯊꯣꯛꯑꯣ ꯑꯗꯨꯗꯨꯒ ꯃꯥꯏ ꯃꯅꯥꯛꯇ ꯐꯝꯃꯣ ꯃꯥꯒꯤ ꯈꯣꯏ ꯆꯣꯞꯄꯗꯨꯗ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯕꯤꯔꯨꯁꯨ ꯀꯩꯝꯇ ꯍꯪꯒꯅꯣ ꯃꯥꯅ ꯇꯧꯔꯤꯗꯨꯗꯪ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯌꯦꯡꯒꯦꯁꯨ ꯌꯦꯡꯉꯣ ꯑꯗꯨꯅ ꯍꯦꯟꯅ ꯉꯥ ꯐꯥꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗꯩꯗ ꯁꯤꯒꯤ ꯃꯔꯝꯁꯦ ꯍꯥꯏꯖꯔꯛꯀꯦꯕ ꯃꯆꯤꯟꯖꯥꯛ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯒꯤ ꯉꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯕꯦꯔꯥ ꯇꯧꯔꯦ Ma'am, welcome back. Aina kitang liang normal setting je camera jisu ado mathangda ngasidi sawade sinong ma'am kitang keno tawre soiba khar yawre technical error khar yawre aduduna keno tawse hujiki marak thatpai sawade ko aduga ai keno tawjarage anum makha ta basa tawga loisalage aduga mathangi video dadi soidana ba ai sumoi soidana honajarage. Excuse me. Adana mathanggi video da di sumba thoktanaba honajarake ai handakse handakye ngasi je akoigi anova setting khara aina jo mamangda nam haijabdune akoigi live nungje
nongna tokhalakpanina anum kano tawena tang challenging oire problem lere aduna ne mayam hojisu still yengbiri ado smai toroge ai matam yam logja roige battery habam ju leyunina pung 3 makha almost are aina mayam da request am tokjage chinau yengbiri chinau mayam chinau kyam yengbiri ge jisu chinau phana mi yengi anum ado chinau jingje aina 1 minute ki short duration sidai mayam na apam masing amam aingonda kano to biramo comment ibiro adagi ai game am khak toge ai live se loidri kan dai hai tare na game am khak tokjage sarawan badang ogjai porom habagi khoiga masinja ka kya kya pm thabiro hoi sije anum mamangi video da jogram ne adu oje oh si ai laptop maning da na pain to ai laptop maning dai napsan mai to si sar na sigi aina danger napsan mai laptop maning da ada sar di kanom khalro jane warning sign ako camera je ngidang liang of dei sar ga je kem chan gi de smai khala ge ya bo sab chan ta re si di at di ai gi camera gi focus yo kya chai ro ne yar island amam bro yar ga di laptop to khitang maning da insin biyo camera mamang da khan bagi mong da leire oh si je so min he okay brother yare amai kha ga hairo me yaku luwang le ngako ai mayam comment pi re comment pi je I'm ai onka keno tok jage pi gi be chinau ge piro mi mom na comment mom de gen pi bir kanu 100 tagina 17 sorry 1 dagina 170 boki manung da leiba apa number amam mi mom na comment mom pi biramo game ngok chanji duga comment piro matung da kari marung gi piri no do ai hajage hujik time je khoi hujik minute amagi manung da sasat comment adudi pibiu hujik pung 8 ka minute kunthra mapan chale ado pung 8 ka minute aigi ghari da pung 8 ka minute kunthra mapan chale pung 8 ka minute nempu ma thoi bo minute ani bo ki mong da wari sa sa na nong comment pibiu natra minute mangang pi jro wari sa sa na ya na ya pung 8 ka minute kunthra mapan chale sidagina minute manga bo ki manung da pung 8 ka minute nempu ga manga bo haje minute tro sibo ki manung da 7:45 pogi mongda mi momna isa gi apamba 100 tagina sorry 1 dagina 170 faugi manungda leiba masing ama 170 oigera 160 oigera 111 oigera any apamba number ama 1 2 3 4 5 tagi horga ngasai 170 boki manungda leiba apamba number ama mamtang isa na ibiramo adugi magic tawgi ai reply ai myam da pijarke anum ibio mi mom na comment mom dagi hen di pibira kano ko angong ne natati ado isinau jing na nung sibidna ai adugi magic to adugi trick to kari no dai horen ngak le hajarke ye ko mayam gyan tabire ai live yang biri bai isinau khar jina num to biro yare ai hanjan hairoge ai dune aduga yare ai sigi comment num lakchagi jano comment mayam comment bibio hanagi comment cp gan hani ari ba kano ge parke मैम मानब यावे के जुगाइदे को मैम इसिनो आइगी वाखनगा मिगी वाखनगा कंपेयर तौरनो आइना आई वाखन फाउजबा नंबर दुदंग हाबियो मानजजनो के जुगाइदे अदुगा 7:45 ता कमेंट लोसनदने अदि 7:40 तारे सिगी गेम जे मैम अखोय पुन्ना सानमिना जे सि कमाय दो गेम नो दो खंगमिना नि ngale gitazu irene 55 kaina oh itemro oh itema thank you कोई दा पारी ते मजई लाइव से यंग बिरी माले थैंक यू याम नुंगाई जरे एम्प्लॉयर सब दोंग तो है चले कहीं फोकस फोकस है मैनुअल फोकस तो ले ले मैन अइना काय द थिंग रम न खंग देनी मैम सो देखो मिनिमम तक मैम कमेंट बिशन बियो नंबर दो अइना सिगी सेटिंग सेम दो जिकी दो औदे तो तौगिबो माले चुंगन anak pada fokus tolere
ꯑꯁ ꯍꯦꯂꯤꯔꯣꯏꯅ ꯍꯥꯏꯁꯦ ꯑꯩꯁꯦ ꯂꯥꯏꯐꯇꯅ ꯍꯦꯟꯅ ꯑꯉꯥꯡ ꯃꯥꯜꯂꯦ ꯍꯥꯏꯔꯤꯅꯦ ꯑꯉꯥꯡꯅꯤꯅꯦ ꯍꯦ ꯍꯦꯂꯤꯔꯣꯏ ꯁꯥꯔꯗ ꯁꯥꯔꯒ ꯍꯦꯂꯤꯔꯣꯏ 89 ꯄꯣꯔꯣꯝ ꯐꯥꯕꯒꯤ ꯈꯣꯏꯖꯩ ꯀꯌꯥ ꯄꯤꯒꯦ ꯆꯔꯥ ꯋꯥꯟꯕꯗ ꯉꯥꯎꯖꯩ ꯈꯣꯏꯖꯩ ꯈꯛꯇꯪ ꯑꯣꯏꯔꯗꯤ ꯂꯨꯄꯥ 700ꯇꯒꯤ ꯍꯧꯋꯦ ꯑꯗꯨ ꯈꯤꯇꯪ ꯅꯧꯋꯦ ꯑꯗꯨꯒ 1,300-1,300 ꯄꯤꯕ ꯂꯩꯔꯒꯗꯤ ꯂꯩꯔꯒꯗꯤ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ 2,000 ꯄꯥꯏꯔꯒꯗꯤ ꯕꯦꯁ ꯇꯥꯔꯦ ꯂꯩꯗꯣ ꯂꯧꯊꯣꯛꯎ ꯍꯥꯏꯅꯤ ꯁꯤꯒꯤ ꯂꯩꯁꯦ ꯁꯤꯒꯤ ꯂꯩꯁꯤꯗ ꯐꯣꯀꯁ ꯇꯧ ꯂꯩꯔ ꯃꯥꯜꯂꯦꯅꯦ ꯌꯥꯔꯅꯤ ꯐꯣꯀꯁꯁꯦ ꯂꯩꯗ ꯂꯩꯌꯦ ꯑꯣ ꯑꯗꯨ ꯁꯦꯝ ꯂꯩꯗ ꯂꯧꯊꯣꯛꯑ ꯌꯦꯡꯁꯦ ꯃꯥ ꯍꯥꯏꯁꯦ ꯆꯨꯝꯗꯧ ꯃꯥꯜꯂꯦ ꯂꯩꯁꯤ ꯁꯨꯝ ꯂꯦꯡꯉꯒ ꯂꯩꯌꯦꯕꯀꯣ ꯂꯧꯊꯣꯛꯀꯦ ꯂꯩꯁꯦ ꯁꯨꯄꯔꯖꯤꯠ ꯁꯔꯃ ꯍꯣꯏ ꯀꯃꯦꯟ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨ ꯗꯤꯄꯛ ꯅꯪꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣ ꯌꯨꯍꯦꯟ ꯒꯦꯃꯤꯡ ꯌꯥꯔꯦ ꯐꯣꯀꯁꯇꯤ ꯌꯥꯔꯦ ꯂꯩ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯣꯜ ꯃꯣꯡ ꯕꯇꯟꯗ ꯐꯣꯀꯁ ꯇꯧ ꯂꯩꯔꯦ ꯍꯥꯏꯔꯤ ꯃꯤ ꯍꯥꯠꯄ ꯒꯦꯃꯤꯡꯗ ꯁꯤꯒꯤ ꯆꯔꯥ ꯋꯥꯟꯕꯗ ꯉꯥꯎꯖꯩ ꯃꯦꯆꯤꯟꯗꯤ ꯂꯨꯄꯥ 1,100 ꯄꯤꯕ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯕꯦꯠ ꯈꯨꯕꯤ ꯅꯝꯕꯤ ꯕꯦꯠ ꯀꯥꯁꯇꯤꯡꯗ FK 3000ꯗꯣ ꯇꯥꯃꯣ ꯄꯥꯔꯒꯤꯗ ꯃꯃꯜ ꯀꯌꯥ ꯂꯩꯒꯦ FK 3000 ꯂꯨꯄꯥ 1,950 1,750 2,700 1,900 3,150 ꯐꯣꯀꯁ ꯆꯥꯏꯗ꯭ꯔꯕꯣ ꯉꯁꯤꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯅꯅꯦ ꯃꯊꯪꯗꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯜꯂꯒꯦ ꯑꯗꯣ ꯀꯃꯦꯟ ꯑꯅꯧꯕ ꯈꯤꯇ ꯌꯦꯡꯁꯦ ꯁꯤꯗ ꯌꯦꯡꯕꯅ ꯅꯨꯡꯉꯥꯏ ꯑꯩ ꯐꯣꯟꯗ ꯌꯦꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯃꯦꯟ ꯑꯅꯧꯕ ꯑꯩ ꯈꯔ ꯑꯃꯗꯤ ꯈꯨꯝꯈ꯭ꯔꯦ ꯍꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯝꯃꯤꯗꯣ ꯂꯩ ꯂꯧꯊꯣꯛꯄ ꯄꯣꯔꯣꯝ ꯐꯥꯕꯒꯤ ꯈꯣꯏꯖꯩꯁꯤ ꯈꯨꯝꯈ꯭ꯔꯦ ꯃꯦꯆꯤꯟ ꯈꯨꯝꯈ꯭ꯔꯦ ꯍꯣꯏ ꯑꯣꯜ ꯃꯣꯡ ꯈꯨꯝꯈ꯭ꯔꯦ 3,000 ꯍꯪꯉꯝꯃꯦ ꯈꯨꯝꯈ꯭ꯔꯦ ꯌꯥꯔꯦ ꯑꯇꯩ ꯈꯔ ꯌꯦꯡꯒꯦ ꯑꯗꯨꯗꯤ ꯆꯠꯂꯧꯗ ꯀꯩꯗꯧꯉꯩ ꯂꯥꯛꯇꯣꯏꯅꯣ ꯕ꯭ꯔꯣ ꯂꯥꯛꯀꯅꯤ ꯑꯩ ꯍꯟꯗꯛ ꯍꯞꯇꯥ ꯑꯃ ꯑꯅꯤꯃꯨꯛꯇꯤ ꯋꯥꯠꯈꯤꯅꯤ ꯑꯗꯨꯗꯒꯤ ꯂꯥꯛꯑꯅꯤ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯅꯝꯕꯔꯤꯡꯗꯣ ꯍꯥꯏꯐꯦꯠ ꯆꯦꯛ ꯇꯧꯕꯤꯔꯣꯅꯦ ꯁꯥꯔꯅ ꯅꯝꯕꯔꯤꯡꯁꯤ ꯀꯃꯦꯟꯗꯣ ꯑꯩ ꯑꯇꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯕ ꯇꯧꯔꯛꯑꯒꯦ ꯁꯤꯂꯥꯎ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯑꯗꯨꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯍꯥꯏꯗꯣ ꯆꯣꯞꯄꯦ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯧꯔꯒ ꯌꯥꯗ꯭ꯔꯦ ꯃꯔꯛꯇ ꯌꯥꯝꯅ ꯇꯦꯛꯅꯤꯀꯦꯜ ꯏꯔꯔ ꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯅꯦ ꯃꯊꯪꯗꯗꯤ ꯏꯖꯤ ꯑꯦꯟड ꯁꯤꯝꯄꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯦꯛꯅꯤꯀꯦꯜ ꯏꯔꯔ ꯊꯣꯛꯇꯅꯕ ꯑꯩ ꯁꯦꯝꯃꯛꯀꯦ ꯑꯗꯣ ꯑꯅꯧꯕ ꯈꯔ ꯇ꯭ꯔꯥꯏ ꯇꯧꯅꯦ ꯑꯩ ꯃꯃꯥꯡꯒꯤ ꯂꯥꯁ ꯋꯦꯅꯁꯗꯦꯗꯨꯅ ꯑꯍꯥꯟꯕ ꯑꯩꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯅꯤꯁꯨꯕꯅꯤ ꯑꯗꯣ ꯁꯝ ꯂꯩꯅ ꯚꯤꯗꯤꯑꯣꯁꯦ ꯏꯝꯄ꯭ꯔꯨꯞ ꯇꯧꯅꯅꯕꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯉꯁꯤꯁꯦ ꯈꯔꯕꯨꯗꯤ ꯇꯧꯋꯤꯗꯅ ꯈꯔ ꯑꯗꯨꯒ ꯃꯔꯛꯇ ꯏꯔꯔ ꯈꯔ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯒꯤ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝꯁꯤꯒꯤ ꯃꯥꯒꯤ ꯂꯤꯃꯤꯇꯦꯁꯟꯁꯦ ꯑꯩ ꯆꯦꯛ ꯇꯧꯗ꯭ꯔꯤ ꯉꯁꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯗ ꯑꯩꯅ ꯇꯧꯔꯤꯕꯁꯤꯅ ꯑꯩꯒꯤ ꯑꯍꯥꯟꯕꯅꯦꯕ ꯑꯩ ꯀꯦꯃꯦꯔꯥ ꯁꯨꯃꯥꯏꯅ ꯌꯥꯕ ꯑꯣꯏꯔꯦ ꯀꯥꯏꯁꯦ ꯑꯍꯥꯟꯕꯅꯤ ꯑꯗꯒꯤ ꯑꯩ ꯂꯦꯞꯇꯣꯞꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯁꯤꯐꯧ ꯇꯧ ꯌꯥꯕ ꯃꯥꯜꯂꯦ ꯀꯥꯏꯁꯦ ꯑꯍꯥꯟꯕꯅꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯂꯩꯇꯕꯩꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯔꯁꯦ ꯑꯩ ꯃꯈꯥ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯇꯧꯖꯔꯛꯑꯒꯦ ꯔꯤꯄ꯭ꯂꯥꯏ ꯁꯠꯆꯠꯄꯤꯔꯛꯀꯦ ꯑꯗꯨꯒ ꯉꯁꯥꯏ ꯒꯦꯝꯗꯣ ꯀꯃꯥꯏꯅ ꯁꯥꯟꯅꯒꯗꯕꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯄꯥꯔꯤꯅ ꯑꯗꯨꯝ ꯍꯣꯠꯆꯔꯛꯑꯅꯤ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯗꯣ ꯑꯩ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯒ ꯌꯥꯔꯦ ꯃꯤꯍꯥꯠꯄ ꯒꯦꯃꯤꯡꯒꯤ ꯁꯔꯦꯡꯅ ꯌꯥꯝꯅ ꯄꯥꯝꯕ ꯃꯆꯤꯟꯖꯥꯛꯁꯦ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯔꯦꯡꯁꯦ ꯑꯗꯨꯝ ꯉꯥ ꯑꯄꯨꯝꯕ ꯑꯗꯨꯝ ꯆꯥꯏ ꯃꯣꯏꯁꯦ ꯑꯗꯨꯒ ꯌꯦꯟ ꯃꯔꯤꯟꯒꯨꯝꯕꯀꯣ ꯌꯦꯟ ꯃꯔꯤꯟꯒꯨꯝꯕꯁꯦ ꯁꯔꯦꯡꯁꯦ ꯑꯩꯈꯣꯏꯗꯤ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯐꯥꯔꯝꯃꯤ ꯍꯥꯏꯕ ꯋꯥꯅꯤ ꯅꯍꯥꯟꯋꯥꯏ ꯁꯔꯦꯡ ꯀꯥꯔꯤꯀꯥꯟꯗꯩꯗ ꯑꯗꯩ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯨꯝ ꯂꯣꯡꯅꯒ ꯊꯤꯟꯗꯅ ꯇꯨꯔꯦꯟꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯔꯦꯡ ꯃꯄꯤ ꯑꯆꯧ ꯑꯆꯧꯕ ꯃꯤꯃꯨꯛ ꯆꯥꯎꯕꯁꯦ ꯌꯥꯝ ꯀꯥꯔꯛꯑꯝꯃꯦ ꯃꯆꯥ ꯁꯪꯒꯨ ꯆꯦꯜꯂꯒ ꯇꯨꯔꯦꯟꯗ ꯑꯗꯣ
ꯍꯧꯖꯤꯛꯇꯤ ꯀꯥꯔꯛꯈꯤꯗ꯭ꯔꯦ due to so many reasons ꯍꯥꯏꯇꯥꯔꯦꯅꯦ ꯃꯔꯝ ꯌꯥꯝ ꯂꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯀꯣꯂꯣꯖꯤꯀꯦꯜ ꯏꯝꯕꯦꯂꯦꯟꯁ ꯑꯣꯏꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯕꯨ ꯇꯧꯕꯗꯕꯨ ꯍꯧꯖꯤꯛꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗ ꯀꯩꯗ ꯃꯌꯥꯝ ꯑꯃ ꯁꯔꯦꯡ ꯐꯥꯔꯤ ꯑꯗꯣ ꯃꯤꯅ ꯁ꯭ꯄꯨꯟ ꯂꯪꯉꯒꯁꯨ ꯐꯥꯏ ꯁ꯭ꯄꯤꯅꯤꯡ ꯃꯦꯆꯤꯟꯒ ꯁꯤꯖꯤꯟꯅꯩ ꯀꯥꯁꯇꯤꯡ ꯃꯦꯆꯤꯟꯒ ꯁꯤꯖꯤꯟꯅꯔꯒ ꯁ꯭ꯄꯨꯟ ꯂꯪꯕꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯨꯟ ꯑꯃ ꯂꯩꯕꯗꯣ ꯁ꯭ꯇꯤꯜꯒꯤ ꯑꯔꯪꯕ ꯉꯥ ꯃꯥꯟꯕꯗꯣ ꯑꯗꯨꯗꯣ ꯇꯧꯔꯀꯥꯟꯗꯩꯗ ꯑꯗꯨꯝ ꯂꯪꯉꯒꯁꯨ ꯑꯗꯨꯝ ꯐꯥꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯆꯨꯝꯅꯒꯤ ꯈꯣꯏꯗ ꯐꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯃꯔꯤꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯑꯗꯨꯝ ꯁꯥꯡꯅ ꯂꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯊꯥꯕꯗ ꯁꯔꯦꯡ ꯐꯅ ꯐꯥꯅꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯃ ꯐꯣꯟ ꯇꯧꯔꯦ ꯃꯥ ꯂꯥꯏꯚ ꯌꯧꯔꯛꯄ ꯃꯥꯜꯂꯦ ꯂꯥꯛꯑꯣꯗꯤ ꯍꯥꯏꯈꯤꯕꯅꯤ ꯑꯝꯇ ꯄꯥꯏꯈꯠꯀꯦꯀꯣ ꯁꯥꯔ ꯂꯩꯌꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯁꯥꯔ ꯉꯥꯏꯔꯤꯌꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥ ꯕꯤꯡꯀꯤꯗꯨꯅꯤ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯏꯔꯪ ꯇ꯭ꯔꯤꯞꯇꯒ ꯍꯤꯃꯥꯂꯌꯥꯒ ꯊꯧꯗꯔꯒ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯅꯍꯥꯟꯒꯤ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯇꯩꯗ ꯌꯥꯎꯕ ꯑꯩꯒꯤ ꯔꯤꯜꯁꯇ ꯌꯥꯎꯕ ꯁꯤꯗꯩꯗ ꯀꯣꯏ ꯃꯇꯦꯛ ꯆꯣꯡꯕꯗꯣ ꯀꯣꯏ ꯑꯉꯧꯕ ꯆꯣꯡꯕ ꯑꯩꯈꯣꯏꯒꯤ ꯗꯥ ꯕꯤꯡꯀꯤꯗꯨꯅꯦ ꯀꯩꯅꯣ ꯕꯨꯂꯦꯠꯀ ꯊꯧꯗꯔꯒ ꯑꯩꯈꯣꯏ ꯄꯣꯔꯣꯝꯄꯥꯠ ꯆꯠꯄꯗ ꯌꯥꯎꯕꯗꯣ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯥꯁꯨ ꯌꯧꯁꯤꯜꯂꯛꯑꯅꯤ ꯃꯌꯥꯝꯒ ꯁꯛ ꯈꯪꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯒꯦ ꯑꯩꯈꯣই ꯁꯨꯝ ꯋꯥꯔꯤ ꯁꯥꯅꯀꯣ ꯑꯗꯒꯤ ꯆꯔꯥ ꯋꯥꯟꯕꯗ ꯉꯥꯎꯖꯩ ꯕ꯭ꯔꯣꯅ ꯂꯩꯔꯤꯁꯦ ꯀꯩ ꯂꯝꯗꯅꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯄꯣꯠ ꯂꯩꯕ ꯑꯩꯈꯣꯏ ꯆꯔꯥ ꯋꯥꯟꯕꯗ ꯉꯥꯎꯖꯩ ꯍꯥꯏꯁꯦ ꯕ꯭ꯔꯣꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯁꯦ ꯂꯧꯂꯥꯎꯕꯨꯡꯒꯤ ꯊꯣꯡꯗꯅꯤ ꯂꯥꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯁꯤ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯂꯥꯎꯕꯨꯡꯒꯤ ꯍꯦꯛ ꯊꯣꯡ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯃꯦꯟ ꯔꯣꯗ ꯁꯤꯡꯖꯃꯩ ꯃꯦꯟ ꯔꯣꯗꯇꯒꯤ ꯂꯧꯂꯥꯎꯕꯨꯡꯒꯤ ꯊꯣꯡ ꯊꯥꯅꯕ ꯆꯪꯉꯦꯗꯅ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯍꯦꯛ ꯂꯥꯟꯊꯣꯛꯄꯩ ꯃꯆꯤꯟꯒꯤꯗꯨꯗ ꯗꯨꯀꯥꯟ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯩꯁꯦ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯅ ꯎꯔꯦ ꯁꯤꯗ ꯒ꯭ꯂꯥꯁ ꯁꯤꯒꯤ ꯒ꯭ꯂꯥꯁꯁꯤꯒꯤꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯔꯅꯤ ꯑꯗꯩ ꯔꯣꯃꯤꯌꯣ ꯄꯨꯈ꯭ꯔꯤꯕꯝ ꯃꯌꯥꯡ ꯌꯥꯝ ꯀꯪꯕꯗꯣ ꯅꯠꯇ꯭ꯔꯣ ꯏꯌꯥꯝꯕ ꯔꯣꯃꯤꯌꯣ ꯄꯨꯈ꯭ꯔꯝꯕꯝ ꯍꯥꯏꯁꯦ ꯗꯥ ꯕꯤꯡꯀꯤ ꯌꯣꯡꯒꯅꯤ ꯃꯌꯥꯡ ꯌꯥꯝ ꯀꯪꯕꯗꯣ ꯅꯠꯇ꯭ꯔ ꯀꯩ ꯍꯣꯏ ꯃꯌꯥꯡ ꯌꯥꯝ ꯐꯤꯒꯔ ꯌꯥꯝ ꯇꯥꯕꯗꯣ ꯌꯥꯝ ꯁ꯭ꯂꯤꯝ ꯑꯣꯏꯕꯗꯣ ꯑꯗꯒꯤ ꯊꯣꯛꯆꯣꯝ ꯔꯣꯕꯤꯟꯁꯟ ꯕ꯭ꯔꯣ ꯄꯣꯞ ꯑꯞꯁꯦ ꯈꯣꯏ ꯁꯥꯏꯖ ꯀꯌꯥꯗ ꯄꯥꯟꯒꯦ ꯑꯗꯨꯗꯤ ꯕ꯭ꯔꯣꯒꯤ ꯑꯄꯥꯝꯕꯩ ꯃꯈꯥ ꯄꯣꯜꯂꯦ ꯐꯥꯒꯗꯧꯔꯤꯕ ꯉꯥ ꯑꯗꯒꯤ ꯅꯪ ꯄꯣꯞ ꯑꯞ ꯁꯥꯏꯖꯇꯨꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯦ ꯄꯣꯞ ꯑꯞꯇꯁꯨ ꯁꯥꯏꯖ ꯑꯗꯨꯝ ꯂꯥꯛꯆꯩ ꯁꯥꯔ 14 mm ꯅꯦ ꯀꯃꯟ ꯑꯣꯏꯅ ꯂꯥꯛꯏꯁꯦ ꯅꯪꯅ ꯄꯥꯟꯒꯗꯕ ꯈꯣꯏꯅ ꯁꯤꯗꯥꯏꯒꯤ ꯁꯥꯏꯖꯇ ꯑꯣꯏꯔꯒꯅ ꯅꯝꯕꯔ 11 ꯗꯩꯅ 13 ꯐꯥꯎ ꯄꯥꯟꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯅꯔꯒꯨꯝꯕ ꯄꯥꯏꯔꯒꯅ ꯅꯝꯕꯔ 4 6 ꯄꯥꯟꯕ ꯌꯥꯔꯦ ꯑꯗꯨꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯕꯔꯀ꯭ꯂꯦꯗ ꯑꯣꯏꯔꯒꯅ ꯅꯝꯕर 3 ꯌꯥꯔꯦ ꯅꯝꯕर 3 ꯆꯞ ꯆꯥꯕꯅꯦ ꯕꯥꯔꯀ꯭ꯂꯦꯗꯗꯤ ꯑꯩ ꯁꯤꯖꯤꯟꯅꯕꯅꯤꯅ ꯑꯗꯒꯤ ꯃꯔꯛꯇ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯃꯃꯥꯡꯗꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯪꯒꯠꯅ ꯑꯃꯨꯛ ꯄꯥꯖꯔꯛꯀꯦꯀꯣ ꯑꯗꯒꯤ ꯁ꯭ꯄꯨꯟ ꯀꯥꯁꯇꯤꯡꯗ ꯍꯣꯠꯅꯕ ꯌꯥꯝꯅ ꯍꯣꯠꯅꯔꯦ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯁꯔꯦꯡꯗꯤ ꯑꯣꯜꯂꯦ ꯔꯤꯚꯔꯗ ꯑꯣꯏꯕꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯄꯥꯛꯀꯤ ꯃꯤꯡꯅ ꯍꯧꯖꯤꯛ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯒꯅ ꯍꯣꯏ ꯃꯅꯤꯄꯨꯔꯗꯕꯨ ꯑꯣꯏꯔꯁꯨ ꯃꯄꯥꯟ ꯂꯝꯗꯕꯨ ꯑꯣꯏꯔꯁꯨ ꯀꯔꯝꯕ ꯇꯨꯔꯦꯟꯗꯅꯣ ꯀꯔꯝꯕ ꯖꯒꯥꯗꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯍꯧꯖꯤꯛꯀꯤ ꯁꯔꯦꯡ ꯌꯥꯝ ꯑꯣꯜꯂꯦ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯂꯝꯗꯨꯒꯤ ꯃꯄꯥꯟ ꯂꯝꯗ ꯑꯣꯏꯔꯒꯅ ꯂꯝꯗꯨꯗ ꯀꯩ ꯆꯠꯅꯔꯤꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯒꯅ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯑꯗꯨ ꯇꯥꯟꯅꯔꯁꯦ ꯀꯩ ꯂꯝꯅꯣꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯁꯔꯦꯡ ꯌꯥꯝ ꯂꯩꯔꯦ ꯃꯥꯏ ꯄꯨꯈ꯭ꯔꯤꯁꯦ ꯀꯨꯃꯥꯔꯖꯤ ꯁꯔꯃ ꯕ꯭ꯔꯣꯁꯦ ꯅꯨꯄꯤ ꯊꯤꯔꯕꯣ ꯀꯨꯃꯥꯔꯖꯤꯅ ꯍꯪꯉꯛꯏꯁꯦ ꯑꯗꯣ ꯑꯩ ꯏꯆꯥ ꯆꯥꯎꯔꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯥ ꯍꯧꯖꯤꯛ LKG ꯀꯥꯔꯦ ꯆꯍꯤ 4 ꯈꯔ ꯍꯦꯜꯂꯦ BB ꯂꯧꯔꯦꯝꯅ ꯍꯥꯏꯁꯦ ꯇꯥꯃꯣꯒꯤ ꯁ꯭ꯇꯣꯔꯗ 700 to 1000 ꯃꯅꯨꯡꯗ ꯂꯩꯕ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁ꯭ꯄꯤꯅꯤꯡ ꯔꯤꯜ ꯈꯔ ꯎꯠꯄꯤꯔꯛꯑꯣ ꯕ꯭ꯔꯣ ꯁꯤ ꯁ꯭ꯋꯥꯏꯗ ꯑꯃ ꯂꯩꯈꯤꯕꯅꯤ 700 ꯇꯩꯅ 1000 ꯐꯥꯎꯇꯗꯤ ꯃꯁꯤꯡ ꯐꯖꯅ ꯌꯥꯝꯅ ꯂꯩꯔꯦ ꯍꯥꯏꯗꯤ ꯌꯥꯝꯃꯦ ꯑꯣꯏꯕ ꯑꯣꯏꯗꯕ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯣ ꯂꯥꯛꯑꯒ ꯌꯦꯡꯕꯤꯔꯣ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯔꯅꯤ ꯁ꯭ꯄꯤꯅꯤꯡꯗ FK ꯀꯩꯀꯥ ꯑꯗꯨ ꯃꯌꯥꯝ ꯑꯣꯏꯅ ꯀꯃꯟ ꯄꯥꯏꯅꯕ ꯑꯗꯩ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯈꯝꯕ ꯁꯣꯔꯥꯝꯅ ꯂꯦꯇꯦꯁꯇ ꯀꯃꯦꯟ ꯄꯤꯔꯛꯏꯁꯦ ꯗꯤꯄꯛ ꯅꯪꯒꯤ ꯅꯝꯕꯔ ꯑꯝꯇ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯁꯟꯗꯦꯒꯤ ꯄ꯭ꯔꯣꯒꯥꯝꯗꯣ ꯃꯤ 50 ꯐꯝꯅꯤ ꯍꯥꯏꯕꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯝꯕ ꯁꯣꯔꯥꯝ ꯑꯩꯒꯤ ꯕ꯭ꯔꯣꯅ ꯍꯥꯏꯔꯛꯏꯁꯦ ꯃꯤ 60 ꯐꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯃꯤ 60 ꯇꯤꯀꯦꯠ ꯁꯤꯒꯤ ꯁꯟꯗꯦꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯛꯆꯥꯏꯗ ꯁꯤꯟꯒꯗꯕ ꯁꯟꯗꯦꯗ ꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯦꯂꯥ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯤ ꯑꯃꯃꯝꯅ 2,000ꯒꯤ ꯃꯌꯥ ꯂꯥꯛꯄ ꯌꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ 1,000ꯒ 1,480ꯗ ꯐꯤꯛꯁ ꯇꯧꯔꯦꯌꯦ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯛꯆꯥꯏꯗ ꯌꯥꯝ ꯆꯥꯎꯕ ꯃꯦꯂꯥ ꯑꯃ ꯂꯩꯔꯦ ꯁꯟꯗꯦꯒꯤ ꯑꯦꯅꯥꯎꯟꯁꯃꯦꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯣꯏ ꯆꯣꯞꯄꯤꯅꯤꯡꯕ ꯃꯦꯂꯥ ꯌꯥꯎꯕꯤꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯈꯩ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒꯤ ꯊ꯭ꯔꯨ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯈꯩ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯑꯗꯨꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜ
Naurem Nara Farm Hay Fishing Competition je Naurem Nara Farm Hidden Com Adagi Konchak Makale Kai Isigi Tongana Posam Taglake May Fandani ko Adu Sigi Zide Laire Ticket Kimamana Lising Magasani and Kai Werni Lising Amaga sorry Lising Magasanipan and Kai 1,850 Aduga Numisida Sigi Melaji Oviro Ngam Lay High Pukijam Palm Jam Jawe me 60 to 70 to 70 seat ado ticket se limited ticket nina isinaw winning bagay khogi ai number ai sigi video je loi bagay comment ta pin dog jage aduga description da ju number apchage mogi sigi kangu jigi siliba organizer gi aduga adeida paw phawbiro ticket book option biro jiti chokhalam nina gpa da kai da kapaga nangi ticket to photo da thalani aduga isinaw jina gpa da kaprane aduga ticket romai longnar ju abani adu yam line to bune adu Sunday numit coming Sunday jida isnaw mayam sigi khoi mela mafam jida thengnar jai ju video coverage to ba chatkani as well as khoi ju chopuni horkoda video fan nambi ani marakta aidi hainina thengna changa ju ayo ko thengna changa ga video namage nga farage aduga Rajiv lorma machinjak chaw ya daba tunghan bije kari toroga phagani bro Kogi brother Rajib ki sigi question jam hangya koi chopai chino gaina dum hanga question ne tungan bi masinjak chaw de kamai phani je ai mamangi video da tas hook na mo cha givni sengku yombam kitang spring macha me oba adei da tu sigi tasuk che me chino me sigi tasuk che sidei da me am kano to biro Sigi spring ama yor je sidai da sengku kitang nyomaga langom yawo khoiduni ko thadu je langom yaw auna lebak makha thengna thakpiro aduga sigi sengkup sidai yomi do hanba lakpada ngana kakak tungan mina soina sengkup chabi di changkani na machak chadra jo topa adugi tak tak torpodai da ngasai khoi hagat pa longna auda tungan mi ma na makadang da sidai da khoi kano ne taruk ne puli je khoi taruk si gi manung da amana num thilani mana chak lawn si masunggo soidre sungja chawa da buki da si try torol pa chani ang kai pm nei maman kaugdri mamang nang na gibdo asile masam thamai ko 22 je lai jo Khambasaram ai brother na ngai je club ki buki dra ye club ki buki dina te bro mai je kan normal farm ne hai maming am hai gim ni atang magi farm hai still black dan ni chali mali satro aina manual focus sorry manual focus ta no chakre num semro ida sesum ya lage mem video quality ke no je lens se kitang semwa lai semro ya awar da sem da matam mangi si je bit leite kasar borak river lakhimpur ne sar sareng yolo le chawa da sareng do khoina kasar da khoi chopa muslim macha hiba khaina haibada khoi dungdang wairam pung taruk tagi hawena hai boina khoi thabase pung taruk tagi khoi khoi se langdo thamdoini ko ayuk nungdin da faroi moje dungdang wairam da na ba masinjak chani aduga khoina khoi tahandori mafam china yamna lu mafam jana tabai yam thien busana taba foot manga dagina tara boki manung da leba mafam se moina khalle aduga khogi moina lengi je yen gi marin pumba ada hing kitang happy gani sanam kitang happy da ko puman birani aduga adu langthokpa natraga khogi nga masa se thangna ajana mayan to biraga ngasagi hinga sanam da kitang happy raga adu su pumalani aduga adu koi sobo taro langgo thambi ba do ne phanai se adu di ngasagi yen marindo hinga samna habda in brief yen marindo kai brother hojiki kasargi kano do kai sarge maming do ai comment ma le me se mihat pa gaming hai je hojiki ai brother na to du je yen marindo lowro fresh web do yen semam dagi adu dai da hinga chanam ga hapaga cherang na kisala marinate tor ga tham biro adu duga kitang manam kalhal lo yarigi yahal lo adu duga adu na sopa ya adu nga makam kak lengbi ya adu phabai timing na nungdang evening pung taruk ki matung nungsa khara nemdar ko matam dai da sareng je phai hebni ising yam lu dabi me wairab leba jaga da natro sa adu amtang try to biro adu bro ai channel da num update to biro akoina hai je si recipe je pharaga di sareng phare hebdo bro na phab da koi chokthok ja doine akoina live to rigi mahi ya len khanja doine bro aduga nanau kai lam no haire bro club ki puki na ta hagre ko
adagi se guru mayung khogendro na 19 nong hai sa ire yare number gido adu fare ai ma'am convention rum ai num continue to ke hojikti ma'am chin ga ki ga chana ba sa chin chana ba chin skar chana keno to waiting ngasai gi ai ki mai thilam dre ba duna ne sar aduna purom pha gi khoi do pa me lupa kya pi ge hangoi do yor ga pulap anai ba hai ba ai brother am na ngai je khoi do pa me hangoi ga purom pha bai di khoi jei ne me chin ne hangoi ne pulap purom pha ba ya ba set ta khwai di hong ma je sar kya na hai ne spinning do organa lupa lising ani ne ani bed casting organa spinning do organa lising ani na purom kha bai set phaja ba ma sem ya re paisa khwai hong ma ko adu bed casting organa bed casting ni koi smaina aina khubi namaga aina ai video da sine ba machine do pan bo organa lising ahum changne ba adu ko smaina makha da spinning lebi koi na ayonga pha sine ba machine adu ma organa ani bro adu ma acknowledge to biro yengbala ke ya bro yaw ba ya di yaw ke electro rj na hai je ngasai gi keno do ngani ye mela gi do bro adu gi mela do yaw lo yaw ge ju ya yengbala ke jo yengbala jo ge thengna ni yaw bala jo ge thengna ni thank you yamba try tokjarage faradi update tokjarake ngasai gi mihat pa gaming hai do khoi gi ai brother adagi jiri dagi kasar dagi ai brother jina mai reply pire hojigi ngasai marinate to yen maring gum do to biro ai da ma torge duga update torke ai je bro yam pha boy ro yam thi pharo aduga saring do pha targadi kan ai gi facebook ta dipang mutum na leimne adugi messenger da photo kai ga loi thajalo nang saring video mate kan ma tharo if nang na saring pha targadi adu do video na mo ko phana aina pha ba saring ni si ni kilo duk tare kai do phana ulaga thabiro akoi gi sir binki le sir binki me welcome am to view ai live stream de loi do re akoi gi elite ki one of the founder member poi yam senior elite tu age kai kai la select tu ngasai yam no mayang kang nupa na hai gi dula tu hai hai le sar khang ma mi yor me mayang yang kang du hai de okay sir binki sir kitang le de aduga bro fishing pole hongba kyam le lupa chani yang kai pole da chani yang kai pim na khoi hong ram yare khoi uzik ke no gi do ngasai gi khoi gi ke no to we do loisan biro aina number amam khoi viewer ge na ibira mo have do cham da 1 dagi na 170 phau gi manung da number amam ibio have do adu ke no to biro lepiro ngasai na num lepa yare ado uzik le ba chang dai da ai ke no announce tok jarage ngasai aina number amam ibigo have do adu game do kamai to game no da uzik myam da takcharage to sidale result number contact to biro khwaidagi yami sa mi 46 na vote tor pudo khwaidagi yami ba number si 7 7 da bangi se ma ni ahum mari manga taruk taret 7 da taret lere mathang da 9 da ahum lere 22 ahum lere 55 ahum lere sina 22 55 9 sina ni ahum adu 7 ga da ni yam 7 na khwaidagi yam adagi 55 ne 22 ne 9 ne sina ni adudi ma'am torse sino ma'am ai ngasai gi game do ai usi hajarage ma'am live streaming yu yengbiri ai diga live si joi loisan na bagi last khara le mine last khara le bo si option bi rage last do to lo hana 156 aduda sigi okay ning thok jam dagi hena lower ron okay ning thok jam na last 6801397 now sarang kemi 7 yare ai num reply mani yengi ge ko alu bara manga gi la bo ayonga pha baje adagi saraga penjai bed casting reel plus road labor lakchage nongma soidana yaku lowang na haije ai brother na haije ma yam thini ai lao aduga
by chance I get thengnaरगजु thengnare thengnadraju da parida no habiu akoi gi brother akoi GoFish ki Deepak to my party ne na nam hayo anum makha ta moin tok jara jano aduga comment amko ju mano we ampire ngasai ke no du lotion gro gari close to bro item mari yare ai anova kaino je adu dinga ko adu dinga tin yango sigi atai bidi atai werena sir sigi manaba khari oido 1 2 3 si kangu je sim to tu ya me 4 ne total 4 ne ko si yong si manai je ina adu na to sine position am kakta leitro adu thuaina ba yengi yong ha aduga kano to re Kiran Singh local met khoi phangbro local met se bro phangba khara ware hosikan je nawaidi phangame ado hosikan je local met na to khoi je variety je to ki matik la na company tongan ba hosik se khajing phana ba khoi bok tongan na lai aduduna local met se kya tongnadra bani aduna khajing phage adinga makhandu ga chana ba khoi loi le bani na khajingi khoi ge na khoi jom nei ba khoi dem ti tongan mane bro ju hano biram ga di khangbiram mani aduna makhan jam khena yam loi mak suna le bani aduga local met khoi phangbra location yare akoi keno torje yare bro ayonga phaba ije hanging da chopaga casting toro chopaga khena base khara karino alubra mangang na je akoi na ayonga pha matamda hanging mapan da phabaga degi bed casting toroga phabaga karamana hen ge sini bro animak chama nei puki ki makha pole ado akoi na koi job chapada ayukta hanging da nga swa phadraba adu itargadi khoi mela orju mela do kai bi chansam leko haidi chumna puki da khoi mitra kun punjalaga sinba competition na taba tournament akhoi sinja bhai ta ne du maje ana ayukta nga phapje important oi yarege ayukta ngalingai da grass cup kumage gumdi ayu angan maje nongheng anbaga mapan dagi amna phanai phagalli adugi timing do ida nga ja mo phaktradi bera khar leire adu ma ado inamdagi timing gumba ordi khangde ko nungsa sagala chare inamda dadi nungsa nungdin pung 10 mapan 10 ka taraga chabe oi inamda dadi ado kalen dadi ngalli gai nga yam phani ayonga aduga nungthinda lapthoga hunmajidi puki chawdi adu ju yam phai aduga apikpada ju phabe awe ado ayukta phaba je yam compulsory ne animak phaba mathok tai pung 10 matungda phaba gi style na ma tarai mamangda phaba gi style na ma adu do gyam tabi 77 tamna to aduga athoba life yang hogdre no bardo karigino bro yang hogdre thoba life yang hogdre number do karigino si ai nghala number gi do ai nghala hajarage ai uji hairage am tuna koi uji game do uji kano tori asidai da ka holi bibi lore mam bro akoi swai final do haibiro tai da hangno hamne na nate 77 jam yam mali da habne ma already mamang da pera mane ma ani ahum ni suida hai kan kumar ji sharma je ado ma mamang da hana yang mane ado fare ai ngasai gi game do ai declare tok jarage to sida ngako ko sa number 7 select ngako ko adu tokdrikan dai me amda akoi ai gi ngasai gi advertisement ai GoFish gi advertisement do dum tang thajarake
Isinok ma'am, welcome back. I live streaming the ma'am taram nokseri. Ako na ngasaydagi sanazari ba ma'am da keno to view hay do ngatang keno to ido. Ako jury gi special jury award am yaw to re. Aduga ma'am na lottery je ma'am na to bibane. Masagi number amam ibiro na isinok da ina hajab do. Audayda lottery je yaw gra hay tare ne. Audayda lottery je tok thui ni ko. Ada mayamna comment pirakpududayda ख्वाइदगी मसिंग यामना नंबर मानाबदुना फास्ट आंदुनी अनि सुबा अहुम सुबा अदुमाइना कनो तौरे अदो ngasi juri oiriba adi मैमना मसिंग इरेदो नंबर 7 जे कनानो नंबर 9 जे कनानो नंबर 10 जे कनानो कनाम खंगकोते ओनली आई खंगने खंगी जे आई ममांगी वीडियो दैदा कनो तो मी गे कमेंट लाइव स्ट्रीमिंग दु दैदा शेयर तोरप कमेंट पिरक मी गे आइना पीडीएफ अमा सेमदोगा थम्मे मोय ममिंगी लिस्ट से अदुना मी जे 100 तगिना 170 बो अमाइना सुयेबा मी जे पुन्ना चामगा हुमद्राना आई हौगिबा ममांगी लाइव स्ट्रीमिंग दा लाइव ओइना कमेंट पिबिरे पुंग अहुम मखाई सांगबा लाइव स्ट्रीमिंग दैदा कमेंट पिरम चखिबा हाइतारे मोय सिंगदुगी नंबर सिंगदो आइना लोइना आइना ममिंगिंदो आइना डेटा कलेक्शन तौबदा ngasai je adugineba aina live streaming hobo thengi je adugi mamingsingdo aingonda loi leijare kanamta ascending order da haitare ne aduda mayamna khanbirakpagi matung inna hoji lauthoktringaida aigi kanodo mayamdam do uchage pdf to mayamdam do uchage shemaga le phone ko aigi pdf se screen da cast over yabrenge local file browse torge तो याब्रेंगे मैम दा ई पीडीएफ से शेयर तो को याब्रेंगे मैम अनुम यंगबियू ई पीडीएफ से आई ngasai semjagiba pdf sing pdf file do ई दा लेरे jfm लेरे सर पीडीएफ ओइना पुथोकदी याद माले media file all file screenshot ama talong ta laura thakalo फोटो दिया गदरो yabremo ngi excel do talong hang do screenshot am laura फोटो जु याद माले yo katara सी इन स्क्रीन कास्ट उजे फोटो सु यादे अदु जो मैम अनुम कनो दे लेबियो आई मैम दा नुम एनी हाउ तोरगा आई उसेरागे आई सेल नंबर सिंग दोइता aina sige ya mayam da ulaga diam fare aduga utke tawda adumakti ai yawde na tadi aina screen recording torena aduga amain torgo ulang adami adu ai ulage ai laptop ta ai file da yogim neba yare anyway ai mayam media source ta ai hanagi atien ba sigo josra sanga sabanta amani kon kon la ko nganu pura wal pat mane ha o akoi na lai ngai da la pura mane anu upa anang padi dari ke tem tor la asani mane ai si semi kana mayam si video je matem tem biang Hey, my mingo. I do go to the very fine. ma de ke no mayam si video je matem anu meng bi ai moi nong na sing hat pai je ai sumaina screen je ai share to ke tong ne du ya kidre ada ano to we
Spring game jo ra spring gi di ta ji di to yo to wa spring gi te to sing kat dei sing da mang ka ri jang to si pa spring gi di ta he phase tok chaloi to phase re as ma ta ne to as sai ma pi do ma ta ne yo ra da ti yo anh đóng cái nào thua thì nó mà thi vọng tàu mà sao là thì sao anh được một tí nào thua rồi cái xem giờ lễ có lòng phải cùng không hello guys xin nói vang mà xin đi âm nông ai vợ cái nó mà trip mà lại hay mà nó dinh nó hàng cái vợ phăng đó vợ trip vậy mà nó ngoặt thế này chỉ là gì cái shampoo lấy đấy, rồi cái tàu tuần đốn lấy đấy, rồi cái tô lấy đấy, thì mỗi na ai giờ prong pha ba hay khăng bên nào có, rồi pha rồi gì nè, rồi mỗi mà mang cái gì pha được cái đấy yami cái, chốt bao nhiêu ấy, chốt tôi nhiều, nàng cái hay cái pha được cái, rồi cái tìm gì lại, nàng cái mỗi chỗ cái nó thắp chặt bèo mẹ ông chặt luôn đấy, mẹ ông mà tiếng bằng lắm nó ra xem phò. Tôi hồi cái cô men lạc serim này mà nó chính là cái gì porong je mỗi cái đầm mặc tất lại nó shore from pha đấy rồi đấy gì pha đập đó gì ngomong mới được ta rồi đây là pita mi đây khối frame lấy đấy siêu ada này có này frame hồi khối party mình làm gì pull lấy si kamu je hồi khối team gì kamu này khối pra nó chăm min nào làm chăm min nào và cái mất tổ rồi hắn được sẽ phun bởi xin ông mặt này đó ngay khi ngã phá rồi mỗi là ai đứng phá về rồi mỗi giờ làm tập phá rồi nè mỗi lạc của tí phá này phá lại đó mỗi cái bit tập khai em phá bring gì mình nói xem to nãy cái ngã phá thế nào ai đi porong của tàu rồi ngã cầm của tụi đi cũng muốn nhập phá lại cái xem phun năng đi mua nó porong phá rồi ai porong phá bây giờ xin mà này rồi ngay xin lại thì phá bây giờ nhưng mà nó video camera nắm cái là camera của ông là phải coi tụi nó rồi cái porong phá đi mà lấy phun xí là xin ham này đầu tư phải phá rồi rồi xin lấy tụi đấy sang được coi phá rồi phim lo đi xem mà bỏ mà đi có bỏ lo làm thay rồi này làm đi làm rồi xin làm đi mà lại hả xí cua miếu sẽ ngay lên ngã trên thọc xà phải thổi đấy ngã lên như thế rồi thì anh ấy lần đừng phun hello guys xin lỗi em ngã hát some ngày hẹn bữa ngày xí mà mang gì đôi khi ở cái nón tôi kiểu đôi khi đã phải nó sponsor tôi kiểu cái nón đôi khi ai result tôi ngày xí lọc thôm rồi cái đi ăn nó ngoài rồi mày làm chung ngày này rằng cái này là đôi khi làm cái tôi này aduna du result do lok charge ma'am siding biro ai sigi simami dam mandana uro dorira ma'am sidai da yawarje uro tengah chelo auto focus ko loi chai na to sidai da lisam lai je sidai da aina pari phone je da yawar bo lise ma'am do sara ge siang mangam te focus ini kan set ya kan ai cái nó sẽ khá dài rồi to lise ai loi sham do le bane ko ai ko na video screen recorder sida to juya ke to sida ne lo adu no thok ro ne to monitor lo sida sulai to sidai da koi monitor da loi nam tho le jare monitor se focus ta de singja la zoom in to
ꯂꯥꯏꯠꯁꯦ ꯌꯥꯝꯅ ꯅꯛꯀꯠꯃꯟꯗꯅ ꯎꯗ꯭ꯔꯦ ꯑꯩ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯃꯦꯅꯨꯑꯦꯜꯗ ꯀꯥꯞꯄꯅꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨ ꯌꯥꯔꯦ ꯑꯣꯀꯦ ꯇꯥꯔꯦ ꯁꯤ ꯆꯪ ꯌꯥꯕ꯭ꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯃꯌꯥꯝ ꯁꯤꯗꯩꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯃꯌꯥꯝꯗꯨꯅꯤ ꯂꯣꯏꯅ ꯌꯥꯔꯦ ꯎꯔꯕ 137 ꯈꯔ ꯖꯨꯝ ꯇꯧꯁꯜꯂꯒꯦ ꯃꯌꯥꯝꯗ ꯍꯣꯜꯂꯒꯦ ꯂꯦꯚꯦꯜ ꯔꯥꯏꯠ ꯑꯜꯇꯔꯦꯁꯟ ꯇꯧꯕ꯭ꯔꯣ ꯀꯔꯤ ꯇꯧ ꯃꯥꯜꯂꯦ ꯑꯩꯁꯦ ꯍꯌꯦꯡ ꯄ꯭ꯂꯥꯟ ꯁꯦꯝꯃꯒꯦ ꯃꯌꯥꯝ ꯁꯤꯅꯦ ꯁꯤꯗꯩꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 1ꯗ ꯖꯦꯝꯁ ꯅꯣꯡꯊꯣꯡꯕꯝ ꯂꯩꯕꯅꯦ ꯕ꯭ꯔꯣꯟꯁꯟ ꯁꯔꯃ 2 ꯑꯂꯨ ꯕꯣꯔꯥ ꯃꯉꯥꯡ ꯑꯦꯁ ꯖꯤ ꯑꯦꯛꯁ ꯄꯤꯛꯇ꯭ꯔꯨ ꯕꯤ ꯖꯤ ꯑꯦꯝ ꯑꯥꯏ ꯑꯃꯨꯖꯥꯎ ꯃꯉꯥꯡ ꯂꯣꯏ ꯌꯥꯎꯔꯦ 1 2 3 4 ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯅꯦ ꯑꯗꯩ ꯃꯔꯛꯇ ꯑꯗꯨꯝ ꯈꯔ ꯄꯥꯊꯣꯛꯆꯔꯛꯀꯦ 29-30 ꯁ꯭ꯋꯥꯏꯗꯗꯤ ꯏꯀꯦꯁ ꯑꯍꯣꯡ ꯁꯥꯡꯕꯝ ꯒꯨꯔꯨꯃꯌꯨꯝ ꯈꯣꯒꯦꯟꯗ꯭ꯔꯣ ꯕꯤꯁꯣꯔꯖꯤꯠ ꯁꯤꯡ ꯁꯇ꯭ꯔꯖꯤꯠ ꯃꯥꯏꯐꯝ ꯁ꯭ꯋꯥꯏꯗ 31-32 ꯁ꯭ꯋꯥꯏ ꯂꯩꯔꯦ ꯑꯗꯒꯤ ꯃꯌꯥꯝ ꯃꯃꯤꯡꯗꯣ ꯑꯗꯨꯝ ꯔꯦꯟꯗꯝꯂꯤ ꯆꯦꯛ ꯇꯧꯔꯛꯀꯦꯕ ꯑꯗꯩꯗ ꯃꯌꯥꯝ ꯑꯗꯨꯝ ꯊꯦꯡꯅꯩꯗꯨꯗ ꯍꯥꯏꯕꯤꯌꯨ ꯑꯥꯔ ꯀꯦ ꯐꯣꯔꯦꯟꯅꯔꯒ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯦ ꯀꯥꯟꯇꯥ ꯍꯧꯕꯤꯖꯝ ꯌꯥꯎꯈ꯭ꯔꯦ ꯀꯥꯟꯇꯥ ꯍꯧꯕꯤꯖꯝꯁꯤꯅ 69ꯅꯤ ꯃꯍꯦꯟ ꯑꯣꯏꯅꯥꯝ ꯂꯣꯏ ꯑꯗꯨꯝ ꯃꯤ ꯂꯣꯏꯅꯃꯛ ꯃꯤ 166ꯅꯦ ꯃꯤ 163ꯅ ꯂꯥꯏভ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯅꯦ ꯃꯃꯥꯡꯒꯤꯗꯩꯗ ꯂꯥꯁꯇ ꯑꯃꯤꯠ ꯋꯥꯏꯈꯣꯝ 166ꯇ ꯂꯥꯁꯀꯤꯁꯦ ꯑꯃꯤꯠ ꯋꯥꯏꯈꯣꯝꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯑꯃꯨꯛ ꯁꯣꯟꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯃꯌꯥꯝ ꯈꯔ ꯑꯗꯨꯝ ꯐꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯐꯣꯇꯣ ꯁꯦꯝꯖꯔꯒꯦ ꯑꯗꯨꯒ ꯑꯗꯩꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯇꯧꯖꯕꯅꯤ ꯌꯥꯔꯦ ꯑꯗꯨ ꯑꯣꯀꯦ ꯇꯥꯔꯦ ꯌꯥꯔꯕꯣ ꯌꯥꯔꯦ ꯌꯥꯝ ꯉꯥꯟꯕꯁꯨ ꯐꯖꯗꯦ ꯉꯥꯟꯃꯜꯂꯕꯣ ꯌꯥꯝꯅ ꯌꯥꯔꯦ ꯑꯗꯨ ꯉꯥꯟꯃꯜꯂꯦ ꯌꯥꯔꯕꯣ ꯌꯥꯔꯦ ꯑꯣꯀꯦ ꯇꯥꯔꯦ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯂꯤꯁꯁꯦ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯗꯅ ꯁꯦꯝꯖꯕ ꯂꯤꯁꯅꯤ ꯃꯌꯥꯝꯅ ꯊꯥꯖꯕꯤꯗ꯭ꯔꯒ ꯁꯤ PDFꯁꯦ ꯋꯥꯆꯦꯞꯇ ꯑꯗꯨꯝ ꯁꯥꯔꯀꯨꯂꯦꯠ ꯇꯧꯔꯒ ꯂꯩ PDFꯁꯦ ꯑꯩꯅ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯩꯗ ꯊꯥꯖꯤꯟꯒꯦꯅ ꯈꯜꯂꯝꯕꯅꯦ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯃꯃꯥꯡꯗ PDF ꯊꯣꯛꯑꯅꯤꯅ ꯇꯧꯅꯦ ꯑꯗꯣ PDF ꯐꯥꯏꯜꯁꯦ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯄ ꯔꯤꯗ ꯇꯧꯍꯟꯕ ꯌꯥꯔꯝꯗ꯭ꯔꯦ ꯁꯥꯔ ꯀꯩꯅꯣꯝꯇ ꯃꯌꯥꯝ ꯀꯃꯦꯟ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯦ ꯑꯩꯅ ꯂꯤꯁꯁꯦ ꯃꯤ 163ꯀꯤ ꯑꯃꯤꯠ ꯋꯥꯏꯈꯣꯝꯅ ꯂꯥꯁ ꯇꯥꯏ ꯑꯃꯤꯠ ꯋꯥꯏꯈꯣꯝꯁꯤꯅ ꯈ꯭ꯋꯥꯏ ꯂꯥꯁꯅꯦ ꯑꯩ ꯐꯣꯟꯒꯤ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯁꯟꯇꯣꯁ ꯊꯧꯗꯥꯝ PDF ꯐꯥꯏꯜꯗ ꯁꯟꯇꯣꯁ ꯊꯧꯗꯥꯝꯁꯦ ꯌꯦꯡꯒꯦ ꯑꯩ ꯆꯦꯛ ꯇꯧꯔꯦ ꯑꯗꯣ ꯁꯤꯗꯤ ꯗꯥꯎꯒꯤ ꯋꯥꯅꯦꯍꯦ ꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯁꯟꯇꯣꯁ ꯊꯧꯗꯥꯝꯁꯦ ꯃꯥꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯀꯌꯥꯅꯣꯝ ꯌꯦꯡꯕꯤꯌꯨꯅꯦ ꯉꯥꯏꯈꯣ ꯌꯦꯡꯒꯦꯀꯣ ꯅꯪꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯀꯌꯥꯅꯣꯝ ꯌꯦꯡꯒꯦ ꯁꯤꯗꯩꯗ ꯂꯩꯔꯦ PDF ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯃꯤ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯔꯤꯖꯜ ꯑꯥꯎꯠ ꯇꯧꯔꯒꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯇꯧꯔꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯄꯨꯟꯁꯤꯒꯤ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯩꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯕ ꯑꯗꯨꯁꯨ ꯄꯨꯡ 3:30 ꯃꯃꯥꯡꯒꯤꯗꯩꯗ ꯇꯧꯏ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯏꯟꯇꯔꯞꯁꯟ ꯑꯗꯣ ꯍꯟꯗꯛꯇꯤ ꯉꯁꯤꯁꯦ ꯇꯦꯛꯅꯤꯀꯦꯜ ꯒ꯭ꯂꯤꯆꯦꯁ ꯍꯥꯏꯇꯥꯔꯦ ꯇꯦꯛꯅꯤꯀꯦल ꯒ꯭ꯂꯤꯆꯦꯁ ꯈꯔ ꯂꯩꯔꯦ ꯇꯧꯕꯇꯕꯨ ꯑꯗꯨꯝ ꯉꯁꯤꯒꯤꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯦꯕ꯭ꯔꯤ ꯋꯦꯅꯁꯗꯦ ꯃꯊꯪ ꯋꯦꯅꯁꯗꯦꯗꯁꯨ ꯑꯩ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯦ ꯐꯖꯅ ꯇꯧꯔꯛꯀꯦ ꯑꯗꯨꯗꯩꯗ ꯍꯦꯟꯅ ꯀꯨꯞꯅ ꯉꯁꯤ ꯁꯥꯟꯅꯍꯧꯗꯕ ꯋꯥꯔꯤ ꯑꯗꯨꯗ ꯂꯣꯏ ꯁꯥꯁꯦꯕ ꯑꯗꯨ ꯃꯊꯪꯗꯗꯤ ꯁꯣꯏꯍꯜꯂꯔꯣꯏꯒꯦ ꯑꯩ ꯌꯥꯝ ꯐꯖꯅ ꯋꯦꯜ ꯑꯣꯔꯒꯅꯥꯏꯁ ꯇꯧꯔꯀꯥꯟꯗꯩꯗ ꯑꯩ ꯇꯧꯔꯛꯑꯒꯦ ꯁꯣꯏꯗꯅꯕ ꯑꯗꯨꯗꯩꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣই ꯑꯗꯨꯝ ꯄꯨꯟꯈꯤꯁꯤ ꯀꯃꯤꯡ ꯁꯟꯗꯦꯗꯩꯗꯤ ꯌꯥꯝ ꯆꯥꯎꯕ ꯈꯣꯏꯒꯤ ꯃꯦꯂꯥ ꯑꯃ ꯂꯩꯔꯦ ꯑꯃꯨꯛꯀ ꯑꯩ ꯔꯤꯃꯥꯏꯟ ꯇꯧꯖꯔꯛꯄꯅꯤ ꯔꯤꯀꯣꯜ ꯇꯧꯖꯔꯛꯄꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯈꯣꯏꯒꯤ ꯑꯣꯏꯕ ꯂꯨꯄꯥ 1,150ꯅ ꯇꯤꯀꯦꯠ ꯑꯣꯏꯅꯤ ꯃꯤ 50 ꯆꯣꯞꯀꯅꯤ ꯀꯩꯅꯣꯗ ꯃꯌꯥ ꯏꯝꯐꯥꯜ ꯀꯣꯛꯆꯥꯏ ꯍꯥꯏꯕ꯭ꯔꯥ ꯃꯌꯥ ꯏꯝꯐꯥꯜ ꯀꯣꯛꯆꯥꯏꯗ ꯐꯥꯔꯝ ꯑꯆꯧꯕ ꯑꯃꯗ ꯑꯗꯨꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯦꯂꯥꯗꯣ ꯌꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯌꯨ ꯑꯩꯒꯤ ꯐꯣꯟ ꯑꯗꯨꯒꯤ ꯃꯦꯂꯥ ꯁꯤꯟꯕ ꯀꯥꯡꯕꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯩ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯍꯦꯛ ꯂꯥꯏꯚ ꯂꯣꯏꯕꯒ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯩ ꯄꯤꯟ ꯇꯧꯔ ꯊꯝꯒꯦꯕ ꯑꯩ ꯀꯃꯦꯟ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯔꯒꯤ ꯃꯃꯤꯡ ꯀꯩꯀꯥ ꯂꯣꯏ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒꯤ ꯀꯃꯦꯟ ꯑꯗꯨꯒꯤ ꯃꯦꯂꯥ ꯁꯟꯗꯦꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥ ꯂꯩꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯃꯤꯅꯪꯕ ꯃꯦꯂꯥ ꯆꯠꯄꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃ꯭ꯌꯨꯖꯤꯛ ꯍꯧꯋꯦꯍꯦ ꯑꯗꯨ ꯁꯥꯔꯒꯤꯁꯦ ꯁꯣꯝꯗ ꯍꯧꯋꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯤꯖꯜꯗꯣ ꯂꯥꯛꯆꯔꯒꯦ ꯁꯥꯔ ꯂꯥꯎꯊꯣꯛꯄ ꯌꯥꯔꯕꯣ ꯉꯁꯥꯏꯒꯤꯗꯣ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯊꯤꯕꯤꯔꯕꯣ ꯑꯣ ꯁꯟꯇꯣꯁ ꯀꯩꯁꯥꯝꯗꯣ ꯁꯟꯇꯣꯁ ꯀꯩꯁꯥꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ 71 ꯁꯟꯇꯣꯁ ꯀꯩꯁꯥꯝꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯦ 71ꯅꯦ ꯑꯗꯨꯒ ꯁꯥꯔ ꯔꯦꯟꯗꯝꯂꯤ ꯃꯤ ꯑꯃꯅꯤꯗꯪ ꯄꯥꯊꯣꯛ ꯍꯧꯖꯤꯛ ꯀꯃꯦꯟ ꯄꯤꯕ ꯃꯤ ꯃꯃꯥꯡꯒꯤꯗꯩꯗ ꯌꯥꯎꯕ ꯃꯤ ꯈꯔ ꯑꯩ ꯇꯧꯖꯔꯛꯀꯦ ꯃꯩꯁꯅꯥꯝ ꯁꯣꯃꯥꯅꯟꯗꯁꯦ ꯌꯥꯎꯈꯤꯕꯅꯦ
Maisnam Somananda jo zik live yengi male ko aigi kenoda Maisnam Somanda ko om yogimne Maisnam Somanda gi mamangi aina sembal list da serial number kya no yenge to Maisnam Somanda serial number 61 de yawe Maisnam Somanda serial number 61 de yawe adagi yek salai taret se yogimne yek salai taret 92 yek salai taret se 92 da ai ngasai gi ai mamang da aina comment gi list gi da serial number 92 da yek salai taret yawe yakuluang jogi Yaku je serial number kya da legi Ras luang hai ba re Yaku luang je Yaku luang ne ong ne to ti bien YAKU man phang de mami spelling show ga jalo olom ne dam demion adu ti ai ke do Amit non dum Yaku luang idom da yenge ko yom da di mathang ida hap te ni tai no Yakuti it's like that all right Voiva Ranjan Putrapam all in one Surasi Takaraj Bishop Number 7 ka na okay. Who is number 7? Amar Winam. Date kana number 6 to go. date ayenge mi to go ha Ay 17 normal is good. Yaku inam de Yaku luang hai matro aina yogi brana khan mini ma chi thar ma ga lo luang da ni su brang makha luang da makha da yong ni sar luang am ka tro wan or luang lo Yaku gi je yog drama le ngasi gi nate ko nahan gi comment gi ni ko Yaku aduga aigi sinok deida elangba mi bocha aigi su yormoi ko muk hai elangba mi bocha je obrenge ado lottery di loigram ni ko ibocha elangba mi bocha elangba 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 mi bocha yawi 137 de yawi ado ma'am bitta ai manoge jo online loi leimni na si je haijarage akoina ngasai mina ai ngasi je si lottery je akoina amuk draw tawdana khotana yamna chokthong ningudraba aidi kedorduno na khalaga aduduna akogi serial number je fa semdoe 1 daina 60 ga 6 pongne serial number leije 166 se last oi nupaji maming Amit Waikhom ko mana 166 oije aduga sigi marks deida mayam aina ngasai comment bibiru hagi deida comment je result je pathok charage akoi juri jing na lepada sargido mayamna masing ingai mathang thangar ke comment deida comment pirei bai chilnau jing na khwai dagi pibira kiban number jing jai tare number 7 pibirei number 1 ibirei 5 ibirei 8 ibirei 9 ibirei 12 17 19 22 23 25 32 33 40 44 47 50 54 55 70 77 88 98 99 112 120 121 134 haiba jing mi punna mi nemfuga tarungna bo thada bi rai tare ne last ki do mano yang khai manga mo ode mi punna last ki do hap thak ro ba mi punna mi yang khai ga manga mungna bo thada bi re ngasai gi number je khanbi re hai tare ne mi yang khai manga muksina number khanba jida khwai da gi yamna pamna na hairak pa number je ai koi gi number kya no re sar dum te no so biro number 7 hai ba koi gi hoksi da ga har de koi gi hockey stick number 7 je hockey stick number 7 jina khwai da gi mayam na ngasi live eng biriba ichinau jing gi mark ta gi khwai dei pamna ba number oire akoi gi number 7 hockey stick number je mayam na choice to birak pagi thagachari asina first tare number 7 ji da kana lege du di yeng mina je ju yengdri khangde aduga ani subada number 1 1 da leiba mi je mi marina khanbi rei mana second tare serial number 1 da leiba mi do akoi gi ngasi gi viewer marina magi damakta bo thada bi re adugi damakta serial number 1 jina second tare aduga ohum subajina pair number 77 77 ga 9 ga na ohum suba tare serial number kanogi 9 ga
77 gana ahum suba tare maramdi ngasigi viewer jingna 9 haiba mije 9 da leiba mije 9 je 9 machingje ngasigi viewer ahumna 9 ahum khanbire aduga 77 haiba number jiju khoi ngasigi viewer na mi 77 ahum ibire comment tawire tare 77 77 77 aduna 77 je ahum khanbirakpa 9 ahum khanbirakpa ani jina tai taraga draw chale moina ahum suba position da leire aduga serial number 1 da leiba miduna mi marina khanbire aduna second tare aduga single number 7 je sina mi tare na khanbire sina first tare ma'am serial number 1 da kana tare kana gi maming leigi adagi serial number 7 da kana gi maming leigi ngasai power jing hai tare ne aduga serial number 9 da kana maming leigi aduga 77 da kana maming leigi do adu khang ba isil now adu tar isil now du shoi dana koi gift amadi Imphal fishing tackle dagi koi amadi Manipur adventure gear house dagi shoi dana phangani mi mari janum pida sa ko da 77 dagi hana hawse to hoy adu di fare third 77 ma'am koi announcement mi masak lok thok tri kan jaida ma'am si ma'am excited oibra ma'am kari keno toroge nam ta habiyo ai di 7 ni ko na hari santosh thokdam je sai 7 je moi loi khanga jal ai jillik oirbo isinaw ma'am result lok thoroge yarbo amtang comment da pisan miro result lok thokpagi aduga ma'am isinaw jing ahuwa kuba mom kubi da ne akoi award ki maming lok thorokpada aduga ai je khitang delay chale ko latest comment ngai jari ko ma'am isinaw lok thok charge yarbo heng ayung na lage kai sigi lottery je yam genuine na akhoi na kaimta akhoi involvement leitre ngasai viewer gaina mai apam number khalak pudi matung ina tajabani adubu ai serial number mi maming je anum ngasai ngakang deida mi 1 deina 166 poki aigi hanagi live chat to thiraga mi maming je type to thabam thoe sa live chat ta ngai raga type to je sigi live chat se ngasai minute manga phar ko ngam mi do sai yo ko de mangane mai maming yok te 어느 ngaira tawda adu chino mayam gi comment su la du ngape ma fa ma 7 ibado natte khali se voter ne noidi haire adagi yare haire chino mayam yare lokto se chino mayam lokto ge ko sum bit da suspense ki wane kuiju kuire ngaki mayam gi moto sum taning mo anda adu na 77 ngasigi nahan pangthoki ba khoi live streaming gi da yamba angka mayam da remind tawjage hogi ba yumjaga sanu ta pangthoki ba live streaming da Imphal fishing tackle store amadi khoi gi Manipur adventure gear house na ai gi GoFishManipuri channel bu nungsibi dana yamna chawba sponsor ama tawbigi hai gi ba sponsor du di Deepak nangi live sidai da comment pirakpa mi gai live comment hai tare within the video aina smaina live thang manung da comment pirakpa mi gai aina yam da ba gift ama first second third ta mi do moi ohum do adudagi mi jing du mang de khallaga phasa ken thar ta banang ene khanjaro aduga mi ohum di aina gift pi ni haban aduna maram oiraga ngasi je sumai toroga khanjabani gift che yamana pi doini adu ngasi gi amuke na koi gi nungai ba amana aina mi ohum khange to budo hoji mi mari sar je mi mari gi gift pi de aroi maram di akoi gi lottery to matam da third ta ba place se ohum suba place se mi ani tai chalakpa aduna mi ani du gi gift tu jo piraga punna mi mari gi gift pi bi da ba yaroi aduduna ahum suba place ta leiraba isilna adugi maming ai loktok charke ahum suba takraba serial number 77 da ichinaw mayam na buhot to gi bido hoji number khanbada serial number 77 taraba ai gi maru bindesori khetri hai bindesori khetri je serial number 77 ngasi gi live se ing bi taragadi comment pibiro aduga ma'am akoi gi bindesori khetri gi damakta ma'am akoi congratulation hai tare na awo ko wam dok jeri adu serial number 77 je bindesori khetri aduga ani suba third place da mabani tai tagibdo serial number 9 da jisila chanu na akoigi aigi YouTube ta comment pe ko matam no main tholi jisila chanu hairiba ado paibadi nupana paibane sigi comment je koigi kaigi myam hangkhimni jisila chanu serial number 9 jisila chanu hairiba mi jiga ngasai gi bindesori 77 Khetri bindesori khetri jiga ani je akoigi Imphal fishing tackle store
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯣꯛꯂꯥꯎꯕꯨꯡꯗ ꯂꯥꯛꯄꯤꯔꯀꯥꯟꯗꯩꯗ ꯑꯗꯣꯝꯒꯤ ꯒꯤꯐ ꯀꯂꯦꯛ ꯇꯧꯕꯤꯔꯕ ꯌꯥꯔꯒꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯁꯦꯀꯦꯟ ꯄ꯭ꯂꯦꯁ ꯇꯥꯈ꯭ꯔꯕ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯀꯌꯥꯅꯣ ꯉꯁꯥꯏ ꯁꯦꯀꯦꯟ ꯇꯥꯈꯤꯕꯗꯣ 1 ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 1ꯗ ꯂꯩꯕ ꯑꯗꯨꯒ ꯁꯦꯀꯦꯟ ꯄ꯭ꯂꯦꯁ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯣꯇꯔꯤꯗ ꯁꯦꯀꯦꯟ ꯄ꯭ꯂꯦꯁ ꯇꯥꯈ꯭ꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯖꯦꯝꯁ ꯅꯣꯡꯊꯣꯝꯕꯝ ꯖꯦꯝꯁ ꯅꯣꯡꯊꯣꯝꯕꯝ ꯍꯥꯏꯔꯤꯕ ꯃꯔꯨꯞ ꯑꯁꯤꯅ ꯁꯦꯀꯦꯟ ꯄ꯭ꯂꯦꯁ ꯇꯥꯔꯦ ꯑꯗꯨꯒ ꯃꯔꯨꯞ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯄ꯭ꯂꯦꯁꯀꯤ ꯃꯅꯥꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯐꯤꯁꯤꯡ ꯇꯦꯀꯜ ꯁ꯭ꯇꯣꯔꯗ ꯂꯥꯛꯄꯤꯔꯀꯥꯟꯗꯩꯗ ꯀꯂꯦꯛ ꯇꯧꯕꯤꯔꯅꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯅꯥꯗꯨꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯝꯖꯔꯒꯦ ꯍꯥꯏꯗꯣꯛꯆꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯄꯍꯥꯔꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯐꯤꯁꯤꯡ ꯇꯦꯀꯜ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯦꯗꯚꯦꯟꯆꯔ ꯒꯤꯌꯔ ꯍꯥꯎꯁꯀꯤ ꯄ꯭ꯔꯣꯚꯥꯏꯗꯔ ꯑꯣꯏꯕ ꯏꯌꯥꯝꯕꯁꯤꯅ ꯑꯗꯨꯝ ꯃꯥꯅ ꯈꯪꯅ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯐꯖꯕ ꯃꯑꯣꯡꯗ ꯁꯦꯝꯃꯛꯑꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯌꯥꯝ ꯆꯥꯎꯅ ꯊꯥꯖꯕ ꯂꯩ ꯑꯗꯨꯅ ꯃꯅꯥꯗꯤ ꯂꯥꯎꯊꯣꯛꯑꯔꯣই ꯃꯅꯥꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯅꯥ ꯄꯤꯈꯤꯕꯒꯤ ꯐꯣꯇꯣꯅꯆꯤꯡꯕ ꯑꯩ ꯑꯦꯇꯦꯁ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗꯩꯗ ꯑꯩꯈꯣꯏꯒꯤ ꯋꯤꯅꯔ ꯉꯁꯤꯒꯤ ꯃꯃꯥꯡꯒꯤ ꯉꯁꯤꯒꯤ ꯋꯤꯅꯔ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝꯅ ꯈꯟꯕꯤꯕ ꯐꯥꯔꯁ ꯇꯥꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 7 ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 7ꯁꯦ ꯁꯥꯔ ꯀꯅꯥ ꯂꯩꯒꯦ ꯑꯗꯨꯝꯇꯒ ꯃꯃꯤꯡ ꯍꯥꯏꯕꯤꯌꯨ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯁꯦ ꯃꯤ ꯀꯩꯅꯣꯅꯅꯦ ꯈꯜꯂꯛꯏꯁꯦ ꯃꯤ ꯀꯌꯥꯅ ꯈꯟꯕꯅꯣ ꯁꯥꯔ ꯃꯤ ꯅꯤꯄꯥꯟꯅ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 7ꯁꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 7ꯗ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯔ ꯑꯣꯏꯅꯥꯝꯅ ꯇꯥꯔꯦ ꯑꯃꯔ ꯑꯣꯏꯅꯥꯝ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞꯁꯤꯅ ꯐꯥꯔꯁ ꯇꯥꯔꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 7 ꯃꯥꯒꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯃꯔ ꯑꯣꯏꯅꯥꯝ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞꯁꯤꯁꯨ ꯂꯦꯡꯕꯤꯔꯛꯑꯀꯥꯟꯗꯩꯗ ꯏꯝꯐꯥꯜ ꯐꯤꯁꯤꯡ ꯇꯦꯀꯜ ꯁ꯭ꯇꯣꯔꯗꯒꯤ ꯀꯩꯅꯣ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯒꯤꯐ ꯍꯦꯝꯄꯔꯁꯦ ꯒꯤꯐ ꯍꯦꯝꯄꯔ ꯑꯩꯈꯣꯏꯗꯤ ꯈꯣꯏꯒꯤ ꯀꯩꯒꯤ ꯑꯗꯨꯝꯕ ꯌꯣꯟꯕꯅꯤꯅ ꯈꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯈꯨꯠꯂꯥꯏꯗꯤ ꯑꯩ ꯁꯣꯏ ꯐꯪꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯂꯥꯛꯄ ꯐꯔꯛ ꯇꯥꯗꯣꯏ ꯇꯥꯔꯗꯤ ꯍꯥꯏꯗꯣꯛꯄꯤꯌꯨꯀꯣ ꯃꯤ ꯑꯇꯣꯞꯄ ꯃꯌꯥꯝꯗ ꯀꯩꯅꯣ ꯄꯤꯊꯣꯛꯇꯣꯏꯅꯤꯀꯣ ꯑꯩ ꯄ꯭ꯔꯥꯏꯖ ꯂꯧꯖꯔꯔꯣꯏꯒ ꯍꯥꯏꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯍꯥꯏꯗꯣꯛꯄꯤꯔꯛꯎ ꯑꯩ ꯑꯇꯣꯞꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯗ ꯑꯗꯨꯝ ꯒꯤꯐ ꯇꯧꯖꯒꯦ ꯌꯥꯎꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯀꯥꯏ ꯍꯥꯏꯔꯦ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯣ ꯃꯌꯥꯝꯁꯦ ꯑꯍꯣꯕ ꯈꯨꯕꯥꯛ ꯃꯌꯥꯝ ꯈꯨꯕꯤꯔꯦ ꯚꯤꯝꯁꯤꯡ ꯊꯥꯡꯖꯝ ꯑꯗꯒꯤ ꯇꯣꯝꯊꯤꯟ ꯃꯦꯃꯣꯔꯤ ꯁꯟꯇꯣꯁ ꯊꯧꯗꯥꯝ ꯁꯟꯇꯣꯁ ꯑꯩꯒꯤ ꯀꯩꯅꯣꯗꯒꯤ ꯁꯟꯇꯣꯁ ꯊꯧꯗꯥꯝꯁꯦ ꯑꯩꯒꯤ ꯄꯥꯔꯇꯤꯁꯦ ꯃꯥꯗꯤ ꯑꯩꯅꯦ ꯑꯩ ꯐꯥꯎꯔꯦꯒ ꯍꯥꯏꯔꯒ ꯃꯥꯏ ꯃꯃꯤꯡꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯏꯇꯥꯎ ꯅꯝꯕꯔ 7ꯁꯦ ꯑꯩꯅꯦꯒ ꯍꯥꯏꯖꯜꯂꯦ ꯁꯥꯎꯕ ꯌꯥꯗꯦ ꯏꯇꯥꯎ ꯑꯗꯒꯤ ꯇꯣꯝꯊꯤꯟ ꯃꯦꯃꯣꯔꯤ ꯑꯗꯒꯤ ꯑꯉꯝꯕ ꯈꯨꯃꯟꯆꯥ ꯑꯗꯒꯤ ꯑꯗꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯕꯣꯔꯤꯁ ꯇꯣꯝꯊꯤꯟ ꯃꯦꯃꯣꯔꯤꯁ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯌꯦꯡꯕꯤꯕꯩ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯂꯥꯏꯐꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯌꯥꯝ ꯊꯤꯅ ꯗꯤꯄ꯭ꯔꯦꯁꯤꯡ ꯑꯣꯏꯔꯦ ꯇꯦꯛꯅꯤꯀꯦꯜ ꯏꯔꯔ ꯒ꯭ꯂꯤꯆꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯕꯨ ꯑꯩ ꯀꯩꯁꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ ꯃꯊꯪꯒꯤ ꯋꯦꯅꯁꯗꯦꯗ ꯑꯩ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯖꯔꯛꯀꯦ ꯋꯦꯅꯁꯗꯦ ꯉꯥꯡ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯨꯡ 1-2 ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯄꯣꯊꯥꯔꯤꯅꯦ ꯑꯩꯅ ꯈꯣꯏ ꯆꯣꯞ ꯆꯠꯇꯕ ꯉꯥ ꯐꯥ ꯆꯠꯇꯕ ꯅꯨꯃꯤꯠꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤ ꯁꯟꯗꯦꯒꯨꯝꯕꯗ ꯂꯥꯏꯚ ꯇꯧꯔꯛꯑꯗꯤ ꯍꯦꯛꯇ ꯉꯝꯗꯦ ꯃꯟꯗꯦꯁꯨ ꯑꯗꯨꯝ ꯆꯠꯂꯨꯕꯒꯤ ꯋꯥꯔꯨꯕꯒꯤ ꯃꯟꯗꯦꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯇꯩ ꯆꯠꯅꯒꯗꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨ ꯑꯗꯨꯝ ꯐꯔꯛ ꯇꯥꯏ ꯑꯗꯨꯗꯨꯅ ꯏꯆꯤꯟꯅꯥꯎ ꯑꯩꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯦꯅꯦꯗꯤ ꯈꯨꯃꯟ ꯊꯥꯒꯠꯆꯔꯤ ꯑꯗꯒꯤ ꯍꯨꯏꯔꯣꯡꯕꯝ ꯊꯥꯒꯠꯆꯔꯤ ꯍꯨꯏꯔꯣꯡꯕꯝꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯇꯔꯤꯗ ꯌꯥꯎꯈꯤꯕꯅꯤ ꯀꯦꯅꯦꯗꯤ ꯌꯨꯝꯅꯥꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯤꯠ ꯑꯁꯦꯝ ꯃꯃꯥꯡꯒꯤ ꯂꯣꯇꯔꯤ ꯃꯃꯥꯡꯒꯤꯗꯩꯗ ꯑꯩꯒꯤ ꯂꯥꯏꯚꯇ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯈꯩ ꯂꯣꯏꯅꯃꯛ ꯂꯣꯇꯔꯤ ꯑꯩ ꯍꯧꯖꯤꯛ ꯃꯤ 163ꯀꯤ ꯃꯃꯤꯡꯗꯨꯗ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯤꯡ ꯂꯣꯏ ꯌꯥꯎꯔꯝꯃꯦ ꯑꯇꯩ ꯀꯃꯦꯟ ꯑꯟꯁꯔ ꯍꯟꯕ ꯌꯥꯕ ꯀꯩ ꯂꯩꯒꯦ CR7 is yes God ꯀꯥꯏ ꯁꯟꯖꯦꯝꯕꯝ ꯕꯣꯏꯇꯣꯟ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏ 7ꯁꯦ ꯃꯤ ꯌꯥꯝ ꯄꯥꯝꯅꯩ ꯍꯥꯏꯁꯦ ꯔꯣꯅꯥꯜꯗꯣꯒꯤ ꯅꯝꯕꯔ ꯑꯣꯏꯕ ꯃꯥꯜꯂꯦꯅꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠꯁꯨ ꯂꯩꯁꯤꯗꯤ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠꯁꯨ 7ꯅꯤꯅꯦ ꯕ꯭ꯔꯣꯒꯤ ꯐꯦꯁꯕꯨꯛ ꯅꯦꯝ ꯍꯥꯏꯕꯤꯔꯛꯑꯣ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠꯁꯦ CR7 ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣꯒꯤ ꯅꯝꯕꯔꯁꯦ ꯌꯥꯝ ꯄꯥꯝꯕꯖꯥꯠꯅꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯑꯣꯏꯅ ꯑꯩ ꯃꯦꯁꯤ ꯍꯥꯏꯇꯥꯔꯦ ꯃꯦꯁꯤꯅ ꯐꯩ ꯔꯣꯅꯥꯜꯗꯣꯅ ꯐꯩ ꯍꯥꯏꯕ ꯑꯩꯒꯤ ꯃꯣꯠ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯁꯤꯁꯦ ꯔꯣꯅꯥꯜꯗꯣꯅ ꯐꯥꯔꯁ ꯇꯥꯈ꯭ꯔꯦ ꯃꯦꯁꯤ ꯄꯥꯝꯕ ꯃꯤ ꯌꯥꯎꯔꯝꯕꯗꯤ ꯁꯣꯏꯗꯅ 10 ꯉꯥꯛ ꯈꯜꯂꯛꯀꯗꯕꯅꯦ ꯑꯁꯦꯡꯕꯅꯦ ꯔꯣꯅꯥꯜꯗꯣꯒꯤ ꯐꯦꯟꯅ ꯈꯔ ꯍꯦꯜꯂꯦ ꯑꯩꯒꯤ ꯇꯤꯝꯁꯤꯗꯩꯗ ꯍꯥꯏꯗꯤ ꯃꯦꯁꯤ ꯄꯥꯝꯕ ꯌꯥꯎꯔꯝ ꯇꯥꯔꯗꯤ ꯅꯝꯕꯔ 10 ꯉꯥꯛꯇ ꯈꯟꯗꯅ 10 ꯗꯃꯥ ꯌꯥꯝꯒꯗꯕꯅꯦꯕ ꯑꯗꯣ 10 ꯀꯅꯥꯝ ꯈꯜꯂꯛꯇ꯭रे ꯑꯗꯣ 7 ꯉꯥꯛ ꯈꯟꯕꯤꯔꯦ ꯑꯗꯣ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣ 7 ꯈꯜꯂꯤꯁꯦ ꯃꯤ 9 ꯑꯗꯨꯒ ꯁꯦꯀꯦꯟ ꯇꯥꯏꯁꯤꯅ ꯃꯤ 4 ꯃꯤ ꯁꯦꯀꯦꯟ ꯇꯥꯏꯕ ꯃꯤꯅ 1 ꯈꯜꯂꯛꯑꯦꯕ ꯑꯁꯤꯅ ꯃꯤ 4 ꯈꯛ ꯈꯜꯂꯦ ꯑꯗꯨ 7ꯁꯦ ꯌꯥꯝ ꯊꯤꯅ ꯁꯦꯀꯦꯟꯗꯒꯤ ꯃꯥꯅ ꯗꯕꯜ ꯍꯦꯜꯂꯒ 7 ꯄꯥꯝꯕ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯔꯣꯅꯥꯜꯗꯣꯒꯤ ꯐꯦꯟ ꯌꯥꯝ ꯂꯩꯔꯦ ꯑꯩ ꯃꯔꯨꯞꯁꯤꯡ ꯃꯔꯛꯇ ꯑꯗꯨꯒ ꯀꯟꯁꯣꯂꯦꯁꯟ ꯑꯝꯇꯗꯤ ꯊꯝꯁꯤꯗꯅ ꯁꯤꯗꯤ ꯐꯔꯛ ꯇꯥꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯥꯏꯒꯤꯗꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯥꯔꯗꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯦ ꯑꯗꯨꯕꯨ ꯑꯩ ꯁꯥꯔꯗ ꯁ꯭ꯄꯤꯁꯦꯜ ꯑꯩ ꯉꯁꯥꯏ ꯑꯄꯤꯜ ꯑꯃ ꯇꯧꯖꯒꯦꯕꯗꯣ ꯑꯉꯥꯡ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯉꯁꯥꯏꯒꯤꯗꯣ ꯃꯩꯇꯩ ꯏꯃꯥꯗꯣ ꯃꯩꯇꯩ ꯏꯃꯥ ꯑꯩ ꯁꯥꯔꯗ ꯐꯖꯅ ꯑꯄꯤꯜ ꯇꯧꯔꯦ
ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯄꯍꯥꯔꯤꯗꯩꯗ ꯁꯥꯔ ꯄꯍꯥꯔꯤꯗꯩꯗ ꯑꯩ ꯐꯖꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔ ꯃꯇꯨꯡꯗ ꯅꯪꯒꯤ ꯈꯣꯏꯖꯩ ꯑꯃ ꯂꯧꯔꯣ ꯑꯗꯨ ꯅꯪꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯦꯡꯕꯗ ꯍꯥꯏꯔꯛꯑꯣꯀꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥ ꯄꯍꯥꯔꯤꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯑꯣ ꯂꯧꯂꯥꯎꯕꯝꯒꯤ ꯏꯝꯐꯥꯜ ꯐꯤꯁꯤꯡ ꯇꯦꯀꯜ ꯁ꯭ꯇꯣꯔꯗ ꯑꯗꯨꯒ ꯗꯥ ꯄꯍꯥꯔꯤꯅ ꯈꯪꯅ ꯅꯪ ꯑꯉꯥꯡꯅ ꯍꯥꯏꯕꯅꯤꯅ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯃꯥꯟꯕ ꯈꯣꯏꯖꯩ ꯑꯃ ꯄꯤꯖꯔꯛꯑꯖꯅꯤ ꯑꯉꯥꯡꯅ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯃꯊꯪꯗꯤ ꯑꯩꯁꯨ ꯀꯃꯦꯟꯁꯦ ꯂꯣꯏꯔꯦ ꯄꯨꯡꯁꯨ ꯊꯦꯡꯖꯜꯂꯛꯑꯦ ꯍꯣꯏ ꯄꯨꯡꯁꯨ ꯊꯦꯡꯖꯜꯂꯛꯑꯦ ꯃꯌꯥꯝ ꯀꯃꯦꯟ ꯂꯣꯏꯔꯦ ꯃꯔꯛꯇ ꯆꯤꯊ ꯅꯥꯟꯗꯕ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯃꯊꯪꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯗꯗꯤ ꯀꯔꯤꯝꯇ ꯇꯠꯍꯟꯗꯕꯤꯗꯩꯗ ꯑꯩ ꯌꯥꯝ ꯅꯥꯟꯅ ꯁꯦꯝꯃꯛꯑꯒꯦ ꯌꯥꯝ ꯇꯣꯏꯅ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯉꯁꯤꯁꯦ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅ ꯅꯝꯕ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯃꯔꯛꯁꯤꯗꯩꯗ ꯑꯩꯒꯤ ꯁꯨꯝ ꯑꯦꯗꯚꯔꯇꯥꯏꯖꯀ ꯁꯨꯝ ꯇꯧꯕ ꯚꯤꯗꯤꯑꯣ ꯃꯇꯦꯡꯒ ꯊꯥꯕꯗꯣ ꯑꯗꯨꯗꯣ ꯑꯩ ꯁꯤꯁꯨ ꯌꯥꯏꯅꯦꯅ ꯈꯪꯉꯨꯕꯗꯩ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦꯅ ꯑꯩ ꯇꯧꯁꯜꯂꯨꯕꯅꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔ ꯇꯠꯈ꯭ꯔꯦ ꯉꯁꯤꯁꯦ ꯑꯗꯣ ꯃꯊꯪꯗ ꯁꯨꯝ ꯇꯧꯔꯒ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯨꯝꯃꯒꯗꯤ ꯆꯨꯝꯃꯦ ꯍꯥꯏꯕꯤꯌꯨꯀꯣ ꯑꯗꯣ ꯉꯁꯤ ꯁꯣꯏꯈꯤꯕ ꯁꯣꯏꯈ꯭ꯔꯦ ꯃꯊꯪꯗ ꯉꯁꯤꯗꯒꯤ ꯇ꯭ꯔꯤꯄꯜ ꯇꯥꯏꯝꯁ ꯍꯩꯔꯕꯅꯤꯅ ꯗꯕꯜ ꯅꯠꯇꯦ ꯇ꯭ꯔꯤꯄꯜ ꯇꯥꯏꯝ ꯍꯦꯟꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯌꯥꯝꯅ ꯐꯖꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯍꯦꯟꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯇꯧꯔꯛꯑꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯉꯔꯥꯡ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯅ ꯌꯦꯡꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯆꯦꯛ ꯇꯧꯕꯤꯔꯣ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯤꯕ ꯑꯃꯗꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯒꯤꯗꯩꯗ ꯑꯦꯋꯥꯔꯗ ꯄꯤꯅꯤꯅ ꯂꯥꯎꯊꯣꯛꯄꯤꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯄꯍꯥꯔꯤ ꯑꯗꯣ ꯃꯦꯟ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯗꯥ ꯄꯍꯥꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯈꯣꯏ ꯑꯃꯗꯤ ꯑꯦꯗꯚꯦꯟꯆꯔ ꯒꯤꯌꯔꯒ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟ ꯑꯅꯤꯁꯦ ꯃꯅꯤꯄꯨꯔ ꯑꯦꯗꯚꯦꯟꯆꯔ ꯒꯤꯌꯔ ꯍꯥꯎꯁ ꯍꯥꯏꯕ ꯑꯃ ꯂꯧꯂꯥꯎꯕꯝꯒꯤ ꯊꯣꯡ ꯃꯈꯣꯡꯗ ꯂꯩꯕꯁꯤꯃ ꯑꯗꯒꯤ ꯃꯣꯏꯔꯥꯡꯈꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯒꯤ ꯃꯦꯟ ꯔꯣꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ KFCꯒꯤ ꯕꯤꯜꯗꯤꯡꯗꯨꯒꯤ ꯅꯥꯀꯟꯗ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯐꯤꯁꯤꯡ ꯇꯦꯀꯜ ꯁ꯭ꯇꯣꯔ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯈꯣꯏ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯃ ꯑꯅꯤꯁꯤꯅꯤ ꯏꯌꯥꯝꯕꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯔꯟ ꯇꯧꯔꯤꯁꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯈꯣꯏꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯇꯩ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯂꯩꯕ ꯃꯇꯝꯗ ꯏꯌꯥꯝꯕꯒꯤ ꯏꯝꯐꯥꯜ ꯐꯤꯁꯤꯡ ꯇꯦꯀꯜ ꯁ꯭ꯇꯣꯔ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯑꯦꯗꯚꯦꯟꯆꯔ ꯒꯤꯌꯔ ꯍꯥꯎꯁ ꯂꯧꯂꯥꯎꯕꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯅꯤꯁꯤꯗꯩꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯂꯥꯛꯑꯒ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯏꯌꯥꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯥꯏ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯂꯩꯕꯒꯤ ꯏꯌꯥꯝꯕꯈꯛ ꯀꯥꯟꯅꯕ ꯈꯛ ꯅꯠꯇꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯌꯥꯝ ꯊꯤꯅ ꯑꯍꯣꯡꯕ ꯃꯃꯜꯗ GoFish ꯃꯅꯤꯄꯨꯔꯤꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯅꯔꯒ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗꯨꯒ ꯏꯌꯥꯝꯕꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯌꯥꯝ ꯌꯣꯟꯅꯕ ꯃꯃꯜꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯗꯤꯁꯀꯥꯎꯟ ꯇꯧꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯂꯥꯛꯄꯒꯤ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯏꯌꯥꯝꯕꯗ ꯈꯪꯗꯕ ꯈꯣꯏꯖꯩ ꯑꯄꯥꯝꯕ ꯚꯦꯔꯥꯏꯇꯤ ꯈꯟꯕꯒꯤ ꯅꯠꯇ꯭ꯔꯒ ꯅꯧꯅ ꯕꯤꯒꯤꯅꯔꯁꯤꯡꯒꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯑꯥꯏꯗꯤꯌꯥ ꯌꯥꯝꯅ ꯐꯪꯅꯤ ꯏꯌꯥꯝꯕꯒ ꯎꯅꯕ ꯃꯇꯝꯗ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃ ꯊꯝꯖꯒꯦ ꯏꯌꯥꯝꯕꯒꯤ ꯑꯔꯣꯏꯕ ꯋꯥꯐꯝ ꯑꯃꯅꯤꯗꯪ ꯊꯝꯕꯤꯕ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯗꯤꯄꯛꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒ ꯍꯥꯡꯗꯅ ꯇꯧꯔꯤꯁꯤ ꯌꯥꯝ ꯊꯤꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯂꯦꯞꯇꯕꯤꯗ ꯅꯍꯥꯟꯁꯨ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯉꯥꯡꯉꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯕꯤꯠ ꯑꯗꯨꯝ ꯂꯩꯕ ꯕꯣꯔꯤꯡ ꯆꯨꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯅ ꯂꯥꯛꯄꯤꯗꯅ ꯑꯩꯒꯤ ꯗꯨꯀꯥꯟꯁꯦ ꯄ꯭ꯔꯃꯣꯠ ꯇꯧꯕꯤꯗꯅ ꯈꯣꯏ ꯂꯩꯕ ꯄꯥꯝꯖꯔꯤꯕ ꯃꯤꯁꯤꯡꯒ ꯈꯣꯏ ꯌꯣꯜꯂꯤꯕ ꯑꯩꯒꯒꯤ ꯃꯔꯛꯇ ꯀꯅꯦꯛꯁꯟ ꯐꯖꯕ ꯑꯃ ꯄꯤꯕꯤꯗꯅ ꯑꯅꯤꯃꯛꯀꯤ ꯀꯥꯟꯅꯍꯜꯂꯤꯕ ꯑꯁꯦ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯃꯇꯨꯡꯗꯁꯨ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯝ ꯆꯥꯎꯈꯠꯇꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯥꯔꯠꯁꯦ ꯄꯨꯊꯣꯛꯆꯕ ꯉꯝꯕ ꯑꯣꯏꯁꯅꯨꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯤ ꯍꯣꯏ ꯌꯥꯝꯅ ꯊꯦꯡꯛ ꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯇꯠꯂꯁꯨ ꯇꯠꯅ ꯑꯩꯅ ꯁꯤꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯇꯠꯂꯤꯕꯅꯤꯅꯀꯣ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯤꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯁꯦ ꯇꯧꯕ ꯌꯥꯅꯅꯕ ꯍꯣꯠꯅꯕꯗ ꯚꯤꯗꯤꯑꯣ ꯇꯠꯂꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯩ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯉꯁꯥꯏꯒꯤ ꯇꯦꯂꯔꯗꯣ ꯊꯥꯖꯔꯛꯑꯒꯦ ꯑꯗꯨꯒ ꯇꯦꯂꯔꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗꯤ ꯑꯩꯅ ꯎꯖꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯔꯤꯄ꯭ꯂꯥꯏ ꯍꯟꯕ ꯉꯝꯗꯕ ꯀꯃꯦꯟꯒꯤ ꯑꯩ ꯃꯊꯪꯗ ꯐꯖꯅ ꯄꯥꯊꯣꯛꯑꯒꯦ ꯚꯤꯗꯤꯑꯣ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗꯩꯗ ꯑꯩꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯌꯥꯝꯕ ꯗꯥ ꯒꯨꯗꯨꯗꯣ ꯒꯨꯗꯨ ꯁꯔꯃꯅ ꯏꯌꯥꯝꯕ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯖꯅ ꯒꯥꯏꯗ ꯇꯧꯕꯤꯔꯛꯈꯤꯕ ꯏꯌꯥꯝꯕꯗꯣ ꯑꯩꯒꯤ ꯕ꯭ꯔꯗꯔꯗꯣ ꯒꯨꯗꯨꯗꯣ ꯃꯥ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇ ꯀꯃꯦꯟ ꯄꯤ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯟꯖꯟꯈꯤꯗꯅ ꯑꯩ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯣ ꯕ꯭ꯔꯗꯔ ꯁꯥꯎꯕ ꯌꯥꯗꯦ ꯑꯥꯏ ꯁ꯭ꯇꯤꯜ ꯃꯤꯁ ꯌꯨ ꯋꯤ ꯃꯤꯁ ꯌꯨ ꯑꯩꯈꯣꯏꯒꯤ ꯗꯥ ꯒꯨꯗꯨꯒꯤ ꯗꯥ ꯑꯃꯨꯛ ꯂꯩꯔꯦ ꯁꯤꯗꯩꯗ ꯗꯥ ꯕꯤꯡꯀꯤꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯩꯗ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯕ꯭ꯔꯣꯅ ꯇꯧꯕꯤꯈꯤꯕ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯉꯁꯤꯐꯥꯎ ꯀꯩꯝꯇ ꯀꯥꯎꯖꯗ꯭ꯔꯤ ꯑꯗꯣ ꯕ꯭ꯔꯣꯅ ꯏꯝꯐꯥꯜꯗ ꯂꯥꯛꯑꯁꯨ ꯑꯩꯈꯣꯏꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯩꯗ ꯑꯗꯒꯤ ꯗꯥ ꯄꯥꯍꯥꯔꯤꯗ ꯑꯣꯏꯔꯁꯨ ꯆꯔꯥ ꯑꯃꯃꯝꯇꯪꯗꯤ ꯑꯩꯈꯣꯏ ꯔꯥꯎꯟ ꯆꯠꯂꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯀꯧꯖꯒꯦ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯒꯨꯗꯨꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩ ꯃꯃꯥꯡꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯍꯧꯗꯦꯅ ꯁꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯆꯤꯊ ꯅꯥꯟꯗꯧꯕ ꯑꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩ ꯃꯊꯪꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ
ꯀꯅꯥꯝꯇꯒꯤ ꯀꯃꯦꯟ ꯄꯥꯗ꯭ꯔꯤꯀꯥꯟꯗ ꯍꯥꯟꯅ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯈꯪꯗꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯈꯪꯗꯦ ꯄꯥꯍꯧꯗꯕ ꯂꯥꯏꯚ ꯀꯃꯦꯟꯁꯤꯡꯗꯣ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯅ ꯑꯩ ꯃꯊꯪ ꯏꯊꯣꯛꯑ ꯊꯝꯃꯒ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯀꯦ ꯑꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯁꯣꯏꯕꯒꯤ ꯃꯔꯝ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯄ꯭ꯂꯦ ꯇꯧꯖꯔꯛꯑꯒꯦ ꯁꯤꯗ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯁꯣꯏꯕꯅꯦ ꯑꯁꯦꯡꯕ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯩꯅ ꯁꯤ ꯊꯥꯅꯅꯕ ꯍꯣꯠꯅꯖꯕꯁꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯐꯖꯩꯕꯨ ꯍꯥꯏꯔꯁꯨ ꯑꯃ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯃꯍꯩ ꯌꯥꯟꯖꯗꯣꯏꯅꯦ ꯊꯦꯡꯛ ꯌꯨ